nang na sana lapthokjabane hojiksu ai di lauge thong launa hangi ai nupis da ai loi hainare ma nungsirure akoi just ma hingminnara jina hojiksu ai nang lauge hada nupis na kai kumai engondagi paisa lawbaje pendribra haibani pendribra sidribau engondagi I chuppaga nangi nupi angang thake hairan engondagi lupamtana nangi nupi na sagi makhnawda di tahallaroi makha tabda di aina pangai matamda apangba laloi oina noi natai nawna sizinabado hojiti yaroi ana ma haireba adaidi hojiki kainose yet khanare maraise nuksi na wari sanaramba khonaramba da hawgatlabo du torbo da na hairambaduna bem nang adu saraba adu thaba bem adu sasalo hairambaduna yathatnare maraise ko nangnani entongna da yathatnare ba maraise adai bi thakta ko adune masak khangnadaba unadaba mi nateba amta kef saunai je pura matai manaw yum paminaraba sahi tara traunga dei masan yum leraba imung amta laiminaramba EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Kurumjari and a very good evening. EPOM Media Series 9 Puthokchariba Crime Diaries Yengbiriba Singbu Ahanba Maktada Suraj Khongban Tabamna Taramna Okshabagalonan Ekai Khumnaba Uchari Ngasi Miyamgidamakta Puduna Lakchari EPOM Media Series 9 Puthokchariba Crime Diaries Kulhumdoi Suba episode Yengbiriba Singbu Hanana Thagachari Amadi Crime Diaries की फैमिली सिंह हाइबदी क्राइम डायरीज पु यामना पामजना यामना खौरांगना यामना खोइदाना यंगबिदबे सिंहबु हनना थागचरी लोइनना अखोई क्राइम डायरीज सी एपिसोड कुलहुमदो यौरकपा हाइबसी अखोई क्राइम डायरीज की फैमिली में यामना सपोर्ट तौबिबा अदुना अखोई क्राइम डायरीज असि अदुकी मतिक प्रमोट तौजबा ngamjabani हाने थमजगे अदुगा क्राइम डायरीज यंगबिदबे सिंहना अखोई क्राइम डायरीज सिदगी अखोई मरु ओइबा वाखलोन अमदी अखोई मरु ओइबा थौदांग सिंह लौमिनरगा मणिपुरदगी अखोइना थमजरिबा मोटो क्राइम मिटिगेट तौनबगी अखोई मोटो असि मयाम सपोर्ट का लोइनना अखोई मणिपुरदगी क्राइम सी हंथनबगी दमकता अखोइना एवरी नूक एंड कॉर्नर दा मैसेज सी अखोई स्प्रेड तौरगा क्राइम डायरीज सी अखोई मिपुम खुदिंगमकना येंगबिनबगी दमकता अखोई viewers mayamdagisu akoina ahenba subscriber ahenba viewers hena pushinbiraga crime diaries asi mayamgi amato oiba platform ama oiminaraga manipur dagi crime mitigate tawmina si haina thamjage aduga akoi ngasi gi crime diaries ki kolhumdoi suba episode si birakli basi jonia 2 dimapur da leba dimapur gi nagaland da leba akoi gi jonia 2 akoi gi hotel sida mayamna jonia 2 gi hospitality adegi akoi special cuisines mayamama amadi nature gi oiba sightseeing mayamama yengaga akoi gi short break lobby haina thamjage loinana ngasi su akoi kulhumdoi sube episode su atopa akoi gi sponsor lalu mangang gi makeup se akoi ngasi su akoi gi ozaro bita laimagi ngasi gi episode sida su mahakna akoi makeup amadi costume simana sponsor tawraga lalu gi makeup si mayamna su akhoi apamba singna order tawbiyu amadi lalubu mayamna akhoi tawbiyu haina thamjage lalugi mafam se akhoi khongman basi khong wangkhai lawman bidagini mayamna lalubu support tawbiraga akhoi ake amogi thabak thoram sing kaleba makeup amadi akhoi traditional gi akhoi attire sing si laludagi mayamna use tawbiyu haina thamjage aduga ngasigi episode kolhumdoi subasida Clemasi thamjage waro biroi habedi below 18 years na avoid to biu han thamjage loinana mayamna support to bibaga loinana crime diaries si aduki matik mayamda min nakong oibada ekhoi gi mayamgi comments mayamna su akhoida yamna support achauba safu ama leibanina mayam suksoi soina akhoi gi safu asi mayam su loimak join to minasi hane thamjage loinana ekhoina thamjariba platform si legal platform di nachadabanina mayam si masu understand to minasi hane thamjage aduga ngasi gi title si
ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤ ꯑꯃꯒꯤꯗꯃꯛ ꯍꯥꯏꯅ ꯊꯝꯕꯤꯔꯤ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯐꯨꯜ ꯑꯣꯐ ꯔꯣꯃꯥꯟꯁ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯃꯒꯨꯟꯁꯨ ꯂꯩꯈ꯭ರೆ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯜꯒꯤ ꯀꯩꯅꯣꯃ ꯚꯔꯖꯟ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤꯗ ꯐꯤꯃꯦꯜꯒꯤ ꯚꯔꯖꯟ ꯑꯃ ꯂꯩꯔꯕꯅꯤꯅ ꯔꯣꯃꯥꯟꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯌꯥꯝꯅ ꯔꯣꯃꯥꯟꯁꯇ ꯍꯥꯏ ꯔꯣꯃꯥꯟꯁ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯁꯨ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯀꯨꯜꯍꯨꯝꯗꯣꯏ ꯁꯨꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭रोग्꯭ꯔꯥꯝꯁꯦ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯦꯀꯦꯟ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯂꯥꯏꯛ ꯑꯃꯇꯪ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯂꯥꯏꯛ ꯑꯃꯇꯪ ꯍꯥꯟꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯧꯖꯒꯦ very much aduga aikoigi ojasu aikoigi crime diaries si aduki matik yamna aikoina pangthok chabada yamna maru oiba thodang amasu oibiri aduga oja sisu aduki matik atopa activities mayam amasu tobani mayam amasu khangbiri mayam na khangdaba kaya amasu leibiri bani adubu ojasu aikoigi chilasu chinna aikoigi crime diaries haibase mayam gi damakta chongthoraktana tawdaba yade haiba aikoigi thodang amani khanjaraga ojasu lakpiraga aduki matik mayam gi aikoigi contribution si tawbidaba yade haina tawbiri banina ozagi su aikoigi like amamongtang thambiyu aduga ojabu aikoigi kulhumdoi suba episode sida welcome tawjari aduga ozagi su aikoigi kulhumdoi suba episode yoksalakpase ozai kari wakhaloi leibiningi aduga kai thamjaningi kai thambiningbagi haibiduma aduga mayamdagi kari akoina niba yai mayamdagi akoina kari gumba akoina hangatchaningba leibage haibiduma oja hana thambiyu ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯏꯄꯤꯁꯣꯗꯁꯦ ꯈꯪꯍꯧꯗꯦ ꯀꯨꯜꯍꯨꯝꯗꯣꯏ ꯌꯧꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯊꯧꯗꯥꯟ ꯑꯃꯁꯤ ꯌꯧꯕ ꯉꯝꯖꯔꯤꯕꯅꯤ ꯑꯗꯨꯒ ꯀꯃꯦꯟꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯅ ꯋꯥꯔꯤ ꯉꯥꯏꯕꯗ ꯋꯥꯕ ꯋꯥꯔꯤ ꯌꯥꯝ ꯉꯥꯎꯖꯕꯗꯣ ꯋꯥꯔꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯀꯃꯦꯟꯁꯦ ꯌꯥꯝ ꯉꯥꯎꯖꯩꯌꯦꯕ ꯀꯃꯦꯟꯁꯦ ꯄꯥꯔꯤꯉꯩ ꯄꯦꯟꯗꯦ ꯌꯥꯝ ꯅꯣꯛꯑꯦ ꯀꯃꯦꯟ ꯄꯥꯕꯁꯤꯅ ꯋꯥꯔꯒ ꯆꯠꯊꯣꯛꯎꯕꯗꯣ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯇꯨꯝꯗꯕꯗ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯌꯥꯝ ꯅꯣꯛꯑꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯒꯤꯞ ꯔꯦꯁꯄꯦꯛ ꯇꯦꯛ ꯂꯞ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ give respect take love ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯒꯤꯞ ꯀꯃꯦꯟꯠꯁ ꯇꯦꯛ ꯁ꯭ꯇꯣꯔꯤꯁ okay give comments take stories otherwise we will not give you the stories haibaneba ozana haise comment do bibiyo wari do lobiyo bako hoi yawa chumbani haijage hoi haibidi ozana thambiri base akoina su thawai yauna tawjari bista mayam su thawai yauna yengbiri adubu akoigi through comments ge akoina thawai yauna yengbiri amadi akoigi sida thawai hena hapiri haibido akoina khangjagadorina akoina through comments we can acknowledge haibidu neba aduna mayam comments su shoyna tawbiyu aduga ozagi akoigi thodang sisu aduki matik chawraba thodangni mayam mit nakong oba matamda comments suna su akoina hana su thamjakare episode kaya da haibidi comments na akoigi extra ideas extra knowledge amadi akoi aduna hena akoida yamna kanaba leitaba nattabanina comments haisisu yamna maru oijai amadi yam nungaiba mano ozana hairise wana chalrogo su comments paraga ai relax tawjai wakhan budhi lawsing hena enhance tawba ngamjai haibanina mayamgi likes khubi duma nambiro aduga comments ma sukso shoidina thambiyu haina thamjage aduga oza yam nungaijai ngasi ko ozagi title nungsiba amana nungsibi amagi damak haina habsa full of romance ti male ado sida kamaina crime tarakado no habidi ozagi machangoba wari singu thambiyo za kanoje sigi wari je nungsiba amana nungsibi amagi damak yam phajai yam nungsi aduga nungsibadudi aranba nungsibane ba nungsibadudi asubadi nataba thokti yam thokpasi je oibadi yadabada asengba nungsibadi nattaba akoigi nate afaba achumba nungsiba nattaba achumba afaba nattaba aranba akoigi matam helaba nungsiba haitare adudi oiba aduga thamoi aniduna nungsijaba chakchaba ngaunaba adagidi wahauba aroibadadi crime amadi dum lakpaini koina liraktoisidi nungaigre tungnagre yaifagre yaifagre natteba tamtina satina nungsinaramba mikup ama udabada leiba ngamnadaba no nganbaga phone tawnaba ahingbo nakongda phone thamnaraga tumnadadi yadaba aduk yam tina ngauna nungsinaramba kayana kainarakpa sidadi yam tina saeba adumai oye aduga wari jam fadana ai lijage aduga ren aroibada aidi yam thamoi sengna nungsinabase aidi yam kalaksa yam pamjai bako
ꯑꯣꯖꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯑꯥ. ꯑꯊꯤꯕ ꯑꯃꯠꯇ ꯂꯩꯕ ꯖꯥꯠ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯒꯨꯟꯗꯤ ꯌꯥꯝ ꯋꯥꯡꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯠꯇꯕ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯏꯀꯣ ꯂꯩꯁꯥꯕꯤ ꯃꯇꯝ ꯀꯥꯜꯂꯛꯇꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯈꯪꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ, ꯑꯗꯣ ꯍꯣꯏ. ꯉꯁꯤꯗꯤ ꯌꯥꯝ ꯐꯨꯜ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕꯗ ꯍꯣꯔꯦꯟ ꯑꯩꯒꯤꯁꯨ ꯀꯩꯅꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯅꯨꯡꯁꯤꯅꯔꯛꯄꯩ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯨ ꯑꯩ ꯑꯗꯨꯝ ꯂꯤꯒꯦꯕ ꯊꯝꯕꯤꯌꯨ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯦ ꯍꯧꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯣꯏ ꯃꯥꯁꯦ ꯃꯇꯝꯁꯤ ꯃꯥꯅ ꯀ꯭ꯂꯥꯁ 12 ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯝꯅꯤ ꯎꯝ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯄꯣꯠ ꯑꯣꯏꯅ ꯇꯥꯕ ꯏꯃꯨꯡꯅꯦꯕ ꯒꯦꯠ ꯑꯃ ꯄꯥꯜꯂꯒ ꯃꯣꯏꯁꯦ ꯌꯨꯝꯁꯦ ꯍꯣꯡꯉꯛꯄꯅꯦ ꯑꯗꯨꯅ ꯃꯤꯁꯨ ꯀꯌꯥ ꯑꯗꯨꯋꯥꯏꯒꯤ ꯈꯪꯅꯗꯕ ꯃꯅꯥꯎꯄꯥ ꯇꯤꯟꯅ ꯑꯃꯈꯛꯀ ꯇꯣꯠꯅꯗꯕ ꯃꯅꯥꯎꯄꯥ ꯑꯃꯈꯛꯀ ꯃꯥꯒ ꯄꯣꯛꯑꯦꯕ ꯍꯣꯏ ꯑꯗꯨꯒ ꯃꯄꯥꯁꯤ ꯊꯕꯛ ꯇꯧꯋꯤ ꯑꯗ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯃꯄꯥꯁꯦ ꯑꯗꯨꯝ ꯊꯕꯛ ꯈꯔ ꯆꯥꯎꯋꯦ ꯃꯥꯅ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯄꯥꯁꯤꯅ ꯒꯥꯔꯤ ꯃꯆꯥꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯒ ꯃꯤꯁꯨ ꯀꯌా ꯄꯨꯟꯗꯕ ꯍꯣꯏ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯍꯩꯖꯕ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯥꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯏꯊꯛ ꯏꯔꯥꯡ ꯀꯩꯀꯩꯁꯦ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯑꯝꯇ ꯌꯥꯎꯖꯕ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯃꯥꯁꯦ ꯃꯥꯁꯦ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯥꯁꯤ ꯂꯩꯔꯒ ꯏꯪ ꯇꯞꯄꯒ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯑꯣꯏꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯄꯥꯁꯤ ꯂꯩꯈꯤꯗꯕꯅꯦꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯃꯄꯥꯗꯨꯅ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗꯨꯗ ꯌꯥꯝ ꯁꯣꯛꯄ ꯃꯅꯥꯎꯄꯥꯗꯨꯁꯨ ꯈꯔ ꯀ꯭ꯂꯥꯁ 4, 5 ꯈꯛ ꯀꯥꯔꯤꯕ ꯑꯉꯥꯡ ꯑꯣꯏꯕ ꯑꯗꯩ ꯃꯥꯁꯨ 12 ꯈꯛ ꯊꯥꯔꯤꯕ ꯃꯇꯝꯅꯤꯗꯅ ꯑꯗꯣ ꯃꯄꯥꯅ ꯂꯩꯈꯤꯗꯕꯁꯤꯗꯤ ꯃꯥꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄ ꯁ꯭ꯋꯥꯏ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯁꯤꯁꯨ ꯄꯨꯔꯥ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤꯅꯦ ꯑꯗꯨꯝ ꯅꯥꯔꯒ ꯃꯥꯗꯤ ꯂꯩꯔꯦꯕ ꯑꯗꯨꯒ ꯋꯥꯈꯜ ꯃꯃꯥꯁꯦ ꯂꯩꯅꯥꯗ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯌꯥꯝ ꯊꯣꯛꯇꯕ ꯂꯩꯌꯦꯕ ꯌꯥꯝ ꯊꯣꯛꯆꯗꯕꯀꯣ ꯊꯧꯅꯥ ꯀꯩꯀꯩ ꯑꯝꯇ ꯌꯥꯎꯖꯗꯕ ꯍꯣꯏ ꯑꯗꯨꯅ ꯃꯥꯁꯦ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯖꯗꯕ ꯍꯣꯏ ꯄꯨꯔꯥ ꯁꯣꯟꯊꯔ ꯂꯩꯕ ꯑꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯂꯣꯏ ꯇꯥꯔꯦꯕ ꯀꯩꯅꯣꯝ ꯆꯦꯟꯕ ꯈꯣꯠꯄ ꯑꯗꯣ ꯃꯄꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯥꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯪꯅꯕ ꯆꯦ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯈꯔꯗꯤ ꯆꯪꯗ꯭ꯔꯥ ꯃꯥꯁꯦ 12ꯀꯤ ꯂꯥꯏꯔꯤꯛꯄꯨ ꯄꯥꯒꯗ꯭ꯔꯥ ꯑꯦꯛꯖꯥꯝꯕꯨ ꯊꯥꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯆꯦꯟꯒꯗ꯭ꯔꯥ ꯌꯥꯝ ꯋꯥꯖꯩꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯃꯥꯁꯤꯁꯨ ꯃꯁꯣꯝ ꯀꯁꯥꯔꯖꯤ ꯅꯤꯉꯣꯜꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯍꯣꯏ ꯃꯃꯥꯏ ꯃꯄꯥꯝꯅ ꯆꯦꯟꯕꯤꯔꯒꯗꯕꯁꯨ ꯂꯩꯇꯕ ꯑꯗꯩ ꯃꯄꯥꯒꯤꯁꯨ ꯑꯃꯨꯛ ꯃꯄꯥꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯊꯟꯇ ꯄꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯑꯃꯈꯛꯀ ꯑꯣꯏꯕ ꯅꯤꯉꯣꯟꯗꯨꯁꯨ ꯑꯍꯜ ꯃꯤ ꯑꯣꯏꯔꯒ ꯇꯥꯡꯕ ꯁꯣꯜꯂꯕ ꯑꯣꯏꯕ ꯑꯗꯨꯅ ꯆꯦꯟꯕꯤꯅꯤꯡꯉꯥꯏꯁꯦ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯖꯒꯥ ꯍꯥꯏꯔꯣ ꯂꯩꯇ꯭ꯔꯦ ꯃꯄꯥꯒꯤ ꯖꯒꯥ ꯍꯥꯏꯔꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯀꯣ ꯑꯗꯩꯗ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯒ ꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯊꯃꯣꯏꯁꯦ ꯁꯣꯛꯑꯒ ꯑꯗꯨꯝ ꯀꯞꯄ ꯈꯣꯠꯄ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯂꯩꯇ꯭ꯔꯦꯀꯣ ꯄꯩꯁꯥꯅ ꯋꯥꯠꯇ꯭ꯔꯒꯁꯨ ꯏꯃꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯂꯩꯇ꯭ꯔꯦꯕ ꯃꯊꯧꯅꯥ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯇꯥꯡ ꯑꯣꯏꯕ ꯅꯣꯡꯃ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯥꯁꯤ ꯀꯩꯅꯣ ꯒꯥꯔꯤ ꯂꯥꯏꯟꯗꯅꯦ ꯃꯥꯅ ꯆꯦꯜꯂꯤꯁꯦꯀꯣ ꯍꯣꯏ ꯃꯥꯁꯦ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯦꯕ ꯑꯗ ꯆꯦ ꯈꯔ ꯊꯥꯖꯤꯜꯂꯨꯔꯒ ꯅꯨꯃꯤꯠꯁꯦ ꯁꯣꯏꯕꯒꯤ ꯑꯃꯨꯛꯁꯨ ꯍꯟꯗꯣꯛ ꯍꯟꯖꯤन ꯑꯗꯨ ꯋꯥꯠꯂꯦ ꯍꯥꯏꯕꯒꯤ ꯖꯦꯔꯣꯛꯁꯄꯨ ꯇꯧꯒꯗ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯌꯥꯝꯁꯨ ꯋꯥꯕ ꯃꯥꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯆꯦ ꯆꯥꯡꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯆꯦꯟꯕꯗ ꯑꯗ ꯃꯇꯝꯁꯦ ꯀꯩꯅꯣꯁꯨ ꯑꯣꯏꯔꯦ ꯅꯨꯡꯊꯤꯟ ꯈꯔ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4ꯒ 4:30ꯒ ꯇꯥꯔꯛꯄꯗꯣ ꯑꯗꯨꯋꯥꯏꯁꯨ ꯑꯣꯏꯔꯦ ꯑꯗ ꯃꯥꯅ ꯂꯥꯏꯟ ꯒꯥꯔꯤꯁꯦ ꯇꯣꯡꯉꯒ ꯃꯣꯏꯁꯦ ꯈꯤꯇꯪ ꯍꯥꯏꯊꯕ ꯂꯝ ꯑꯃꯗꯒꯤꯅꯦꯕꯀꯣ ꯍꯣꯏ ꯂꯥꯏꯟ ꯒꯥꯔꯤꯁꯦ ꯇꯣꯡꯉꯒ ꯋꯤꯡꯒꯔꯁꯦ ꯇꯣꯡꯉꯒ ꯃꯥꯁꯨ ꯍꯟꯅꯕꯅ ꯒꯥꯔꯤꯁꯦ ꯇꯣꯡꯕꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯄꯥꯗꯣ ꯂꯩꯖꯔꯝꯃꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯀꯣ ꯏꯄꯥꯗꯨꯅ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯝ ꯏꯄꯥꯗꯨꯅ ꯀꯔꯤꯝꯐꯥꯎ ꯍꯦꯛ ꯑꯋꯥꯕ ꯃꯁꯨꯡ ꯑꯃꯐꯥꯎ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯔꯝꯃꯤꯗꯀꯣꯅ ꯁꯨꯝ ꯀꯞꯆꯕ ꯃꯥꯁꯦ ꯃꯤ ꯃꯌꯥꯝ ꯋꯤꯡꯒꯔꯗꯨ ꯇꯣꯡꯕꯅꯤꯅ ꯎꯠꯊꯣꯛꯄꯁꯨ ꯏꯀꯥꯏꯕ ꯊꯧꯔꯁꯦ ꯃꯤ ꯁꯨꯔꯦ ꯇꯧꯕꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯀꯥꯈꯠꯂꯛꯑꯒ ꯃꯥꯏ ꯁꯨꯃꯥꯏꯅ ꯋꯤꯡꯒꯔ ꯀꯩꯅꯣ ꯃ꯭ꯌꯨꯖꯤꯛ ꯚꯦꯟꯅꯦ ꯃꯣꯏ ꯇꯣꯡꯉꯦ ꯍꯣꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯑꯣꯟꯖꯟꯅꯩꯗꯅ ꯑꯣꯟꯖꯟꯅꯔ ꯐꯝꯕꯗꯣ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯥ ꯑꯃ ꯐꯝꯃꯛꯑꯦꯕꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯅꯨꯡ ꯆꯦꯟꯕ ꯂꯩꯀꯥꯏꯒꯤ ꯆꯦ ꯆꯥꯡ ꯆꯦꯟꯕ ꯇꯥꯟꯅꯕꯁꯦ ꯌꯥꯝ ꯍꯩꯕ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯁꯦ ꯃꯥ ꯀꯥꯔꯗꯤ ꯊꯧꯗꯦ ꯒꯥꯔꯤ ꯃꯆꯥ ꯊꯧꯏ ꯑꯗꯣ ꯒꯥꯔꯤ ꯃꯆꯥ ꯌꯥꯔꯛꯇꯕꯗꯒꯤ ꯃꯥꯁꯦ ꯊꯝꯃꯝꯃꯒ ꯂꯥꯏꯟꯗ ꯍꯥꯏꯊꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯁꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯑꯗꯨꯝ ꯇꯔꯨꯗ ꯅꯥꯟ ꯂꯩꯔꯒ ꯑꯩꯈꯣꯏ ꯚꯣꯠ ꯅꯨꯡ ꯆꯦꯟꯕ MLA ꯃꯟꯇ꯭ꯔꯤ ꯀꯩꯀꯥ ꯆꯧꯁꯥꯡ ꯂꯣꯏꯅꯕꯒꯤ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯕ ꯋꯥ ꯍꯣꯏ ꯉꯥꯡꯕ ꯈꯣꯠꯄ ꯍꯩꯕ ꯃꯤ ꯂꯣꯏꯅꯕ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯃꯥꯁꯦ ꯇꯣꯡꯉꯦ ꯃꯥꯁꯨ ꯊꯧꯏ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯃꯥ ꯌꯦꯡꯗꯦ ꯀꯩꯁꯨ ꯎꯗꯦꯀꯣ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯄꯪꯇꯣꯡ ꯇꯣꯡꯃꯤꯟꯅꯕ ꯑꯣꯏꯅ ꯈꯜꯂꯦꯕ ꯍꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯨꯝ ꯀꯞꯄ ꯃꯄꯤꯁꯦ ꯂꯣꯟ ꯇꯩꯊꯣꯛꯄ ꯇꯧꯕꯁꯦ ꯃꯥ ꯁꯨꯝ ꯎꯔꯛꯑꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯥꯒꯗꯤ ꯆꯍꯤꯗꯣ 7-9 ꯁꯨꯃꯥꯏꯅ ꯈꯦꯠꯅꯗꯣꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯅꯦ ꯁꯤ ꯑꯉꯥꯡ ꯁꯨꯝ ꯀꯞꯄꯤꯁꯤꯕꯣꯅ ꯈꯪꯅꯗꯕꯅꯤꯅ ꯀꯃꯥꯏꯅꯁꯨ ꯍꯪꯉꯨꯅꯤꯀꯣ ꯍꯪꯕꯁꯨ ꯐꯔꯛ ꯇꯥꯕ ꯑꯗꯩꯗ ꯁꯨꯝ ꯊꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 10-30 ꯊꯧꯕꯁꯤꯗ
nupi mchaje sum kapambadagi sum masaje phungallaga maje thamoi jam sokpagi nungairaktabagi ama gai tongboda phungalakpa am tawgalebako adai maje smaina kapam sum smaina haipet lek tharap torokpodo ada nungaitadana man bem nang kaidawre isan nang kaidawre ana ada maga thangnaba setki mi ama ju kumhaureba hangebako mi ama gi sang hangbado ada mana salau phamma nang kaidawre nang se dada nga dharo nang kaidawre ana sing thak chalu kho chalu gana ising ga je pi tana khotana dai ma ji sum koi gi sor hon ba wa be atorpado noi gai jam ta khamoi angang ji yadre angang ji kanom tawre ana adai angang ji mana kumdaraga noi chalo kaino angang ji ai ngak ma kaino tawbiraga toba gai de yaura age ana torkanda mana ising thapi tana khotana pothan dana damain toraga angang ji kaino tawja ma ju phare sorga ji tap tam hole nang pharaba kholaba ka sogdraba na da ka su tawdre khotre na adudi ai gari arak pama khamage duga salaji ko na enda ai line gi gaida salaroge ai dum paisa toroge reserve ama phabiyo okto gumba ma hai mi myam ga tongmina do ai nungai tre haire bako hoi phare phare na phabi re bako ada phabi re do tong adudi nang adum na yum jew bu satpa yadra habida da ju yawbiyo ai khak nungai te haire bako yawge da yawge na ad nang kai lam dai no hangna badadi moje ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯏꯝꯐꯥꯜ ꯍꯥꯏꯔꯤꯁꯤꯅꯦ ꯃꯌꯥꯏ ꯏꯝꯐꯥꯜ ꯍꯥꯏꯔꯒ ꯃꯌꯥꯏ ꯏꯝꯐꯥꯜꯗꯤ ꯄꯨꯜꯂꯒ ꯂꯝ ꯃꯌꯥꯏ ꯏꯝꯐꯥꯜꯒꯤ ꯈꯨꯟꯗꯣ ꯑꯣꯏꯈꯤꯕ ꯃꯥꯏꯀꯩꯗꯤ ꯄꯨꯜꯂꯦꯕ ꯑꯗꯨꯝꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯌꯥꯎꯔꯒꯦꯅ ꯍꯥꯏꯔꯒ ꯆꯠꯃꯤꯟꯅꯔꯦꯀꯣ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯅꯪ ꯀꯥꯏ ꯆꯠꯂꯨꯕꯅꯣꯅꯦ ꯅꯥꯊꯟꯗ ꯑꯗꯨꯗꯨꯅ ꯍꯪꯕꯗ ꯃꯥꯅ ꯋꯥꯔꯤꯁꯤ ꯂꯤꯔꯛꯑꯦꯕ ꯗꯥ ꯑꯩꯈꯣꯏ ꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯏꯅꯥꯎꯄꯥꯁꯨ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ 4 ꯀꯥꯔꯤ ꯏꯃꯥꯁꯨ ꯕꯕꯥ ꯂꯩꯈꯤꯗꯕꯗꯩ ꯑꯗꯨꯝ ꯅꯥꯔꯦ ꯑꯗꯣ ꯕꯥꯗꯣ ꯊꯕꯛ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤ ꯊꯕꯛꯀꯤ ꯀꯩ ꯃꯥꯒꯤ ꯀꯩꯅꯣ ꯄꯩꯁꯥꯗꯣ ꯐꯪꯅꯕ ꯆꯦ ꯆꯥꯡ ꯑꯗꯨꯒꯤ ꯊꯥꯖꯟ ꯈꯣꯠꯇꯅ ꯇꯧꯕꯗ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯒꯗꯧ ꯉꯥꯏꯔꯤ ꯍꯟꯗꯛ 12 ꯊꯥꯏ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯄꯩꯈꯥ ꯄꯥꯕ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯈꯣꯠꯄꯩ ꯋꯥꯕꯅꯦ ꯑꯗꯩ ꯕꯕꯥꯒꯤ ꯆꯦ ꯆꯥꯡꯒꯤꯕꯨ ꯑꯩ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯕꯒꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯕꯅꯤ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯣꯠꯇꯕꯅꯤꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯅꯪ ꯅꯠꯇ꯭ꯔꯁꯨ ꯅꯣꯏ ꯅꯈꯨꯔꯥ ꯅꯇꯣꯜ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯅꯣꯏ ꯁꯥꯒꯩꯒꯤ ꯅꯕꯨꯡ ꯀꯩꯗꯒꯤ ꯑꯗꯨꯝꯕ ꯆꯦꯜꯍꯜꯂꯨ ꯌꯥꯗ꯭ꯔꯥꯗ ꯀꯅꯥꯝ ꯂꯩꯇꯦ ꯈꯣꯠꯇꯦ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯂꯤꯔꯦꯕ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯅꯦꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯏꯃꯥꯅ ꯁꯤꯅꯤ ꯑꯗꯨꯅꯦ ꯂꯣꯏ ꯂꯤꯔꯛꯄꯗꯣꯀꯣ ꯑꯗꯩ ꯃꯥꯅ ꯃꯌꯨꯝ ꯌꯧꯅ ꯊꯤꯟꯖꯟꯕꯤꯔꯝꯃꯤ ꯑꯗꯩꯗꯤ ꯅꯪ ꯌꯥꯗ꯭ꯔꯥ ꯕꯦ ꯅꯪ ꯌꯥꯔꯗ꯭ꯔꯥ ꯈꯣꯠꯂꯗ꯭ꯔꯥꯅ ꯌꯥꯅꯤ ꯗꯗꯥꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯗꯥ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯒꯦ ꯑꯅ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯃꯥ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯒꯦ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯆꯦ ꯆꯥꯡ ꯁꯤ MLAꯒꯤꯁꯤꯗ ꯑꯩ ꯂꯩꯕꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯦ ꯆꯥꯡ ꯂꯣꯏ ꯆꯦꯟꯕꯅꯦ ꯑꯩ ꯆꯦꯟꯕꯤꯒꯦ ꯅ ꯍꯥꯏꯕ ꯃꯥꯅ ꯅꯪꯅ ꯋꯥꯗꯁꯨ ꯑꯩ ꯆꯦꯟꯕꯤꯒꯦꯅ ꯍꯥꯏꯕꯗꯒꯤ ꯗꯥꯗꯨꯗꯤ ꯀꯩꯅꯣ ꯗꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯣ ꯂꯧꯍꯧꯒꯦꯅ ꯂꯧꯅꯍꯧꯔꯦꯕꯀꯣ ꯑꯗꯨ ꯂꯧꯅꯕꯗꯒꯤꯗꯤ ꯑꯗꯨꯝ ꯑꯉꯥꯡꯁꯤꯅꯁꯨ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦꯕ ꯃꯥꯅꯒ ꯌꯥꯝꯅ ꯃꯉꯣꯟꯗ ꯀꯟꯕꯤꯗꯅ ꯑꯗꯩ ꯑꯩ ꯗꯥ ꯆꯦꯟꯕꯤꯒꯦ ꯑꯗꯨ ꯇꯧꯒꯦꯅ ꯃꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯕ ꯃꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯒ ꯃꯄꯥꯟ ꯈꯔ ꯊꯣꯛꯄ ꯃꯤꯅ ꯉꯥꯡꯊꯣꯛꯄ ꯋꯥꯒꯁꯦ ꯈꯦꯠꯅꯩ ꯃꯤ ꯅꯨꯡꯁꯤꯍꯟꯕ ꯀꯩꯁꯦ ꯁꯤꯁꯦ ꯌꯥꯝ ꯍꯩꯕ ꯃꯄꯥꯟ ꯈꯔ ꯊꯣꯛꯄ ꯃꯤꯗꯗꯤꯀꯣ ꯃꯤ ꯈꯔ ꯂꯣꯏꯅꯕ ꯃꯤꯗꯗꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯂꯩꯗꯅ ꯑꯗꯨꯝꯕꯁꯤꯗ ꯑꯗꯩꯗꯤ ꯃꯕꯥꯏꯁꯦ ꯅꯨꯡꯗꯥꯡ ꯌꯧꯔꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯨꯝ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯅꯨꯄꯥꯁꯤ ꯋꯥꯈꯜꯁꯦ ꯆꯪꯈ꯭ꯔꯦꯕ ꯑꯗ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯏ ꯗꯗꯥ ꯉꯁꯥꯏꯒꯤꯗꯨꯅꯦ ꯅ ꯍꯥꯏꯔꯦ ꯕꯦ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯑꯅ ꯗꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅꯪ ꯆꯥꯛ ꯏꯁꯤꯡꯗꯤ ꯆꯥꯔꯕ ꯈꯣꯠꯂꯕ ꯆꯥꯔꯦ ꯗꯗꯥꯅ ꯗꯥꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖꯀ ꯊꯥꯅꯗꯅ ꯑꯗꯩ ꯐꯣꯟ ꯑꯃꯨꯛ ꯇꯧꯅꯔꯦ ꯈꯣꯠꯂꯦ ꯑꯁ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯑꯗꯨꯝ ꯀꯞꯄ ꯒꯥꯔꯤꯗꯣ ꯇꯣꯡꯕꯗ ꯀꯩꯅꯣ ꯃꯁꯤ ꯉꯥꯡꯁꯤꯕꯨ ꯁꯨꯝ ꯈꯜꯂꯝꯃꯤꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯑꯗꯨꯃꯥꯏꯅ ꯆꯦꯟꯕꯗꯣ ꯈꯣꯠꯇꯣ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯃꯥꯅ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯥꯔꯦ ꯑꯗꯩꯗꯤ ꯍꯌꯦꯡꯅ ꯑꯗꯨꯗꯒꯤ ꯑꯗꯨ ꯁꯥꯏꯟ ꯂꯧꯒꯗꯕꯅꯤ ꯑꯗꯨ ꯑꯣꯐꯤꯁꯇ ꯑꯗꯨ ꯊꯥꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯥꯗ ꯑꯩ ꯒꯥꯔꯤ ꯃꯆꯥꯗꯣ ꯁꯦꯝꯍꯜꯂꯝꯕꯅꯤ ꯍꯌꯦꯡ ꯂꯧꯔꯅꯤ ꯑꯗꯣ ꯅꯪꯁꯨ ꯍꯥꯏꯒꯠꯂꯛꯑꯣ ꯑꯥꯗ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯦꯟꯃꯤꯟꯅꯔꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯤꯁꯨ ꯑꯌꯨꯛꯁꯤꯗ ꯗꯥ ꯑꯩ ꯊꯣꯛꯂꯛꯑꯦ ꯈꯣꯠꯂꯦꯅ ꯑꯗꯩ ꯑꯩꯁꯨ ꯂꯩꯔꯦ ꯒꯥꯔꯤ ꯂꯧꯔꯦ ꯂꯥꯛꯑꯣ ꯌꯧꯁꯜꯂꯛꯑꯣꯅ ꯇꯧꯔꯒ ꯃꯕꯥꯏꯁꯦ ꯑꯥꯗ ꯊꯦꯡꯅꯔꯒ ꯆꯦ ꯆꯥꯡ ꯊꯥꯖꯟꯒꯗꯕ ꯈꯣꯠꯆꯟꯒꯗꯕꯁꯦ ꯃꯊꯪ ꯃꯊꯪ ꯊꯥꯖꯟꯗꯅ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯆꯦꯟꯕꯤꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯒꯥꯔꯤ ꯃꯆꯥꯁꯦ ꯊꯥꯎꯒꯁꯦ ꯇꯦꯡꯀꯤ ꯐꯨꯜ ꯍꯥꯜꯂꯤ ꯑꯗꯩ ꯑꯁ ꯕꯦ ꯗꯥꯗꯤ ꯋꯥꯏ ꯈꯣꯠꯂꯤꯅ ꯑꯗꯨꯒ ꯁꯦꯡꯅꯗꯤ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯗꯣꯛꯄꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯁ ꯗꯥ ꯍꯣꯏꯗꯤ ꯋꯥꯏꯗ ꯈꯣꯠꯂꯤꯗ ꯃꯤꯒꯤ MLAꯒꯤ ꯊꯧꯗꯥ ꯏꯜꯂ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅꯒ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯗꯨꯝ ꯊꯕꯛ ꯆꯦꯜꯂꯣ ꯍꯜꯂꯛꯑꯒꯅꯦ ꯗꯥꯁꯦ ꯂꯨꯄꯥ 2,000 पाइहꯧꯋꯣ 3,000 पाइहꯧꯋꯣ ꯀꯥꯏꯅ ꯑꯗꯨꯝ ꯄꯤꯔꯦꯕꯀꯣ
ꯋꯥꯔꯤꯁꯦ ꯈꯔ ꯀꯨꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯃꯇꯝꯗꯣ ꯖꯤꯄꯦꯒꯁꯦ ꯀꯌꯥ ꯀꯟꯅ ꯄꯥꯏꯅꯗ꯭ꯔꯤꯕ ꯃꯇꯝꯅꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯄꯤꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯏ ꯑꯗꯩ ꯊꯕꯛꯁꯦ ꯂꯣꯏ ꯁꯦꯝꯃꯤꯟꯅꯩ ꯄꯩꯁꯥꯁꯦ ꯐꯪꯉꯦ ꯈꯣꯠꯂꯦ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯄꯩꯁꯥ ꯀꯥꯏꯕ ꯈꯣꯠꯄꯁꯦ ꯂꯣꯏ ꯆꯠꯃꯤꯟꯅꯩꯌꯦꯕ ꯑꯗ ꯀꯩꯅꯣꯗ ꯉꯁꯤꯗꯤ 10,000ꯁꯦ ꯄꯥꯏꯈꯣ ꯀꯥꯟꯅ ꯑꯗꯨꯝ ꯄꯤꯔꯛꯑꯦꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯐꯥꯔꯁ ꯏꯌꯥꯔ ꯇꯝꯃꯦꯀꯣ ꯑꯗꯨꯁꯨ ꯏꯝꯐꯥꯜꯗ ꯂꯩꯕ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯃꯦꯕ ꯍꯣꯏ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯥꯏ ꯀꯣꯂꯦꯖꯁꯦ ꯊꯤꯜꯂꯦ ꯅꯨꯡꯇꯤꯒꯤ ꯊꯤꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯛꯇ ꯊꯕꯛ ꯆꯦꯟꯒꯗꯕ ꯆꯦꯟꯊꯣꯛꯑꯦ ꯑꯗꯨꯒ ꯀꯣꯂꯦꯖꯃꯨꯛ ꯂꯣꯏꯔ ꯂꯧꯔ ꯍꯜꯂꯛꯑꯦ ꯅꯨꯡꯇꯤꯒꯤꯅꯤ ꯁꯤꯁꯦ ꯅꯣꯡꯈꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯍꯣꯏ ꯅꯨꯄꯤꯁꯤꯁꯨ ꯃꯣꯏ ꯃꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥ ꯏꯝꯐꯥꯜ ꯕꯖꯥꯔ ꯍꯥꯏꯔꯒꯦ ꯑꯗꯨꯐꯥꯎ ꯊꯣꯛꯂꯛꯑꯅꯤ ꯑꯣꯛꯇꯣ ꯇꯣꯡꯉꯒ ꯕꯖꯥꯔꯁꯤꯗꯗꯤ ꯀꯅꯥꯅ ꯀꯩꯅꯣꯗꯣ ꯃꯤ ꯃꯌꯥꯝ ꯆꯤꯟꯅꯕꯅꯤꯅ ꯎꯅꯕ ꯅꯠꯇꯦꯗꯅ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯅꯦꯕ ꯍꯜꯂꯛꯄꯁꯨ ꯃꯥꯏ ꯕꯖꯥꯔꯁꯦ ꯂꯩꯍꯧꯔꯒ ꯃꯌꯨꯝꯐꯥꯎ ꯑꯃꯨꯛ ꯑꯣꯛꯇꯣ ꯇꯣꯡꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯅꯣꯡꯃꯒꯤ ꯅꯣꯡ ꯉꯥꯟꯕꯒ ꯐꯣꯟ ꯇꯧꯅꯔꯦ ꯑꯗꯩ ꯑꯍꯤꯡꯐꯧ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯃꯥꯅ ꯁꯪꯕꯤꯗꯣꯏꯅꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯔꯒ ꯂꯥꯏꯔꯤꯛ ꯃꯃꯥꯡꯁꯤꯗꯅꯦ ꯁꯨꯃꯥꯏꯅ ꯊꯝꯗꯣꯏꯕ ꯐꯣꯟꯁꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕꯁꯦ ꯅꯨꯄꯥꯁꯤꯅ ꯁꯪꯗꯣꯏꯅꯦꯕ ꯕꯦꯝ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯣꯛꯑꯣ ꯋꯥꯔꯅꯤ ꯄꯣꯊꯥꯔꯣ ꯑꯗꯨꯗꯣ ꯍꯥꯏ ꯀꯥꯟꯗ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯈꯣꯠꯈꯤꯁꯦꯅ ꯑꯃꯨꯛ ꯁꯥꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯌꯨꯛꯀꯤꯁꯨ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯧꯗꯣꯛꯑꯅꯤ ꯅꯪ ꯍꯧꯒꯠꯂꯕ ꯈꯣꯠꯂꯕ ꯑꯗꯨꯅ ꯇꯧꯔꯒ ꯑꯗꯩ ꯑꯗꯨ ꯆꯥꯊꯣꯛ ꯑꯗꯨ ꯊꯛꯇꯣꯛꯑꯅꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯨꯡꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯒꯁꯦ ꯕꯦꯝ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯛꯄꯁꯦ ꯅꯨꯄꯥꯁꯤꯅ ꯂꯩꯔꯒ ꯄꯨꯔꯛꯇꯣꯏꯅꯦꯕ ꯄꯔꯣꯊꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯑꯗꯩꯗꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯕꯣꯔꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯁꯨ ꯑꯗꯩ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯁꯨ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯄꯨꯗꯣꯏꯅꯦ ꯊꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯂꯣꯏꯅꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ BA ꯂꯣꯏꯁꯜꯂꯛꯑꯦ ꯃꯥꯁꯦ ꯅꯨꯄꯤꯁꯤꯀꯣ ꯃꯔꯛꯁꯤꯗ ꯃꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯊꯝꯕ ꯌꯥꯕ ꯊꯝꯅꯈ꯭ꯔꯦꯕ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯩ ꯂꯥꯛꯀꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯅ ꯑꯗꯨ ꯑꯉꯥꯡꯅꯤꯅ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯄꯪꯕꯅꯤꯅꯅꯦ ꯁꯦꯡꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯂꯝ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯣꯛꯇꯦꯕꯀꯣ ꯈꯤꯇꯪ ꯑꯇꯣꯞꯄ ꯑꯣꯏꯅ ꯍꯥꯏ ꯑꯗꯨꯐꯥꯎ ꯃꯥ ꯊꯤꯒꯠꯆꯗꯦꯕ ꯃꯥꯅ ꯅꯨꯄꯥ ꯊꯥꯖꯕꯅꯤꯅ ꯅꯨꯄꯤ ꯊꯤꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯒ ꯑꯝꯇ ꯊꯤꯒꯠꯇꯦꯀꯣ ꯃꯥ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯣꯡ ꯆꯨꯕ ꯃꯕꯥꯅꯤꯅ ꯊꯕꯛ ꯆꯠꯃꯤꯟꯅꯕꯗ ꯅꯣꯡ ꯆꯨꯕ ꯈꯣꯠꯄ ꯌꯥꯝ ꯌꯥꯎꯋꯦꯕ ꯅꯣꯡ ꯆꯨꯕꯩ ꯅꯣꯡ ꯊꯨꯞꯄ ꯑꯗꯩ ꯊꯦꯡꯉꯛꯑꯃꯤꯅ ꯆꯣꯠ ꯆꯣꯠꯂ ꯍꯜꯂꯛꯄ ꯑꯗꯩ ꯅꯤꯡꯊꯝꯊꯥꯗ ꯌꯥꯝ ꯏꯪꯕ ꯑꯗꯨꯝꯕ ꯌꯥꯎꯕꯗ ꯅꯨꯄꯤꯁꯤꯅ ꯀꯥꯔ ꯑꯃ ꯂꯩꯔꯒꯦꯅ ꯀꯥꯔꯁꯦ ꯂꯩꯔꯦꯕꯀꯣ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯃꯥꯁꯇꯔ ꯑꯃꯨꯛ ꯇꯝꯃꯦ ꯅꯨꯄꯤꯁꯦꯀꯣ ꯃꯥꯁꯇꯔꯁꯤꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯀꯥꯔꯁꯦ ꯊꯤꯜꯂꯦꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯊꯤꯜꯂꯦ ꯑꯗꯨꯝ ꯉꯥꯏꯔꯒ ꯍꯜꯂ ꯂꯧꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯊꯥꯎ ꯇꯦꯡꯀꯤ ꯄꯨꯟ ꯍꯥꯞꯀꯅꯤ ꯀꯥꯔꯁꯤꯗꯤ ꯅꯨꯄꯤꯁꯤꯗꯤ ꯊꯧ ꯍꯩꯇꯕꯅꯤꯅ ꯅꯨꯄꯥ ꯍꯣꯏꯗ ꯑꯗꯨꯝ ꯊꯝꯃꯦꯕ ꯃꯌꯨꯝꯗꯗꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤꯅꯦ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯃꯌꯨꯝꯗ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣꯒꯁꯦ ꯇꯨꯀꯥꯜ ꯑꯃ ꯅꯨꯄꯥꯗꯨꯅ ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯋꯥꯏ ꯈꯣꯠꯂꯤꯅ ꯍꯥꯏꯕꯁꯤꯗ ꯗꯥ ꯅꯪ ꯀꯩꯗꯧꯒꯦꯒꯦꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯗꯨꯀꯥꯟꯁꯦ ꯈꯤꯇꯪ ꯂꯥꯞꯄꯤ ꯑꯗꯨꯝ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯒꯗꯤ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯥ ꯐꯝꯍꯟꯒꯦ ꯈꯣꯠꯀꯦ ꯑꯩꯅ ꯆꯠꯊꯣꯛꯑꯁꯨ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯅꯒ ꯂꯥꯛ 4ꯃꯨꯛ ꯄꯤꯗꯅ ꯃꯇꯝꯗꯨꯗꯗꯤ ꯂꯥꯛ 4ꯒꯤ ꯚꯦꯂꯨꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯑꯗꯣ ꯆꯍꯤ 10-2 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ나 ꯑꯗꯣ ꯃꯥꯅ ꯄꯤꯔꯦ ꯄꯩꯁꯥꯒꯁꯦ ꯑꯗꯨꯒ ꯗꯨꯀꯥꯟꯒꯁꯦ ꯅꯨꯄꯥꯁꯦ ꯐꯝꯃꯦꯕꯀꯣ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯥꯡꯒꯦ 10,000ꯗ ꯄꯤꯔꯛꯎ 5ꯗ ꯄꯤꯔꯛꯎ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯄꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯄꯥꯁꯤꯁꯨ ꯑꯁ ꯗ꯭ꯔꯦꯁꯀꯁꯦ ꯅꯨꯄꯤꯁꯤꯅꯅꯦ ꯑꯇꯥꯡꯕꯅꯦ ꯂꯩꯒꯥꯏꯔꯤꯁꯦ ꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯄꯩꯁꯥꯁꯦ ꯊꯥꯗꯩꯅꯤ ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯃꯥꯁꯤ ꯅꯥꯔꯦ ꯍꯥꯏꯔꯦꯗꯅ ꯅꯨꯄꯥꯁꯤ ꯃꯁꯥꯗꯤ ꯗꯥꯏꯔꯦꯛ ꯆꯪꯍꯟꯗꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯅ ꯁꯤꯜꯂ ꯈꯣꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯃꯥꯁꯦ ꯗꯣꯛꯇꯔ ꯂꯩꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯍꯤꯗꯥꯛ ꯄꯤꯁꯜꯂꯛꯄ ꯅꯨꯄꯤꯁꯤꯅ ꯊꯣꯛꯑ ꯂꯧꯕ ꯃꯃꯥꯗꯨꯗꯤ ꯈꯪꯍꯟꯗꯕ ꯅꯨꯄꯥꯗꯨ ꯌꯥꯎꯋꯦꯗꯤ ꯑꯗꯩꯗꯤ ꯒꯥꯔꯤꯁꯦ ꯃꯥꯅ ꯊꯧꯕꯁꯦ ꯋꯥꯏꯕ ꯁꯥꯗꯣꯏꯅꯦ ꯃꯃꯥꯗꯗꯤꯀꯣ ꯗꯥꯛꯇꯔ ꯄꯨꯈꯠꯄꯁꯦ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯦ ꯍꯥꯏꯔꯒ ꯑꯗꯩ ꯍꯜꯂꯛꯄꯁꯨ ꯉꯥꯡꯒꯤ ꯒꯥꯔꯤꯗꯣ ꯋꯥꯏꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝꯗꯤ ꯅꯨꯄꯥꯁꯤꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯑꯗꯩꯗꯤ ꯑꯥꯗ ꯇꯤꯐꯤꯜꯒꯁꯦ ꯃꯥꯅ ꯂꯣꯏ ꯄꯤꯔꯛꯑꯦ ꯆꯥꯛ ꯀꯩꯒꯁꯦꯀꯣ ꯏꯃꯥꯟꯅꯕꯤꯅ ꯊꯤꯜꯂꯛꯏꯃꯤ ꯑꯗꯨꯅ ꯊꯤꯜꯂꯛꯏꯃꯤ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯗꯤ ꯈꯪꯖꯄꯣꯟꯇꯦꯕ ꯑꯗꯩ ꯃꯅꯥꯎꯄꯥ ꯕꯣꯔꯗꯤꯡꯗ ꯊꯤꯟꯕꯒꯁꯦ ꯑꯗꯨ ꯒꯥꯔꯤꯗꯣ ꯋꯥꯏꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯤꯟꯕ ꯃꯅꯥꯎꯄꯥ ꯎꯅ ꯆꯠꯂꯦꯗꯅ ꯑꯩ ꯆꯠꯂꯨꯔꯒꯦ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯆꯪꯃꯤꯟꯅꯕ ꯑꯉꯥꯡꯗꯨꯗꯅ ꯃꯃꯥꯟꯅꯕꯅꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯇꯔꯁꯨ ꯑꯃꯨꯛ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯏ ꯃꯇꯝꯁꯦ ꯆꯍꯤ 5 ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯨꯐꯥꯎꯗ ꯅꯨꯄꯤꯁꯤꯅ ꯈꯪꯗ꯭ꯔꯕꯅꯦꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤ ꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯕꯗ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯄꯥꯏꯔꯛꯄ ꯑꯩꯈꯣꯏ ꯕꯥ ꯂꯩꯇꯤꯌꯦꯅ ꯍꯥꯏꯔꯛꯄꯗꯣ ꯅꯨꯄꯤꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤ ꯐꯣꯟ ꯃꯄꯨꯁꯤꯕꯨ ꯅꯣꯏ ꯕꯕꯥꯔꯣ ꯍꯣ ꯃꯥꯅꯦꯅ ꯃꯥ ꯂꯣꯏ ꯍꯪꯗꯣꯛꯍꯧꯔꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯀꯞꯄꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯐꯣꯟꯁꯦ ꯃꯥꯁꯦ ꯑꯣꯐ ꯊꯝꯖꯜꯂꯦ ꯀꯞꯄꯒ ꯂꯩꯔꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯕꯕꯥ ꯐꯣꯟ ꯇꯧꯔꯦꯅ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯅ
ꯄꯤꯕꯗꯗꯤ ꯅꯨꯄꯤꯁꯦ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯦ ꯀꯔꯤ ꯍꯪꯉꯛꯏꯅ ꯍꯥꯏꯔꯦꯕ ꯐꯣꯟ ꯃꯄꯨꯁꯦ ꯅꯣꯏ ꯕꯕꯥꯔ ꯍꯥꯏ ꯑꯩꯅ ꯃꯥꯅꯦ ꯍꯥꯏ ꯑꯗꯣ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯦ ꯈꯣꯠꯂꯦ ꯂꯣꯏ ꯍꯪꯉꯛꯑꯦ ꯑꯗꯣ ꯑꯩꯅ ꯂꯣꯏ ꯍꯥꯏꯈ꯭ꯔꯦꯅ ꯑꯗꯩ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯅꯨꯄꯥꯁꯤꯀꯣ ꯐꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯁꯟꯕꯗ ꯑꯣꯞ ꯂꯩꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯈ꯭ꯔꯕꯅꯤꯅꯀꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯃꯥꯁꯦ ꯈꯜꯂꯦ ꯐꯣꯟꯁꯦ ꯁꯨꯝ ꯇꯧꯏ ꯃꯥꯁꯨ ꯁꯨꯝ ꯇꯧꯏ ꯑꯣꯞ ꯑꯗꯨꯝ ꯂꯩ ꯑꯗꯩꯗꯤ ꯃꯥꯁꯦ ꯆꯠꯂꯒ ꯃꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯔꯦ ꯑꯗ ꯅꯨꯄꯤꯁꯤꯒꯤ ꯃꯥꯅ ꯍꯦꯛ ꯉꯋꯥꯏ ꯏꯟꯁꯥꯡ ꯊꯤꯟꯕ ꯈꯣꯠꯄ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯔꯛꯄ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯃꯈꯥꯁꯤda ꯂꯩꯕꯁꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯌꯦꯡꯅꯩꯌꯦꯕ ꯑꯗꯨꯗꯁꯨ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯉꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅꯁꯨ ꯎꯔꯦꯕ ꯃꯊꯛꯇꯩꯀꯣ ꯑꯗꯨꯝ ꯑꯍꯤꯡꯁꯦ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯪ ꯍꯜꯂꯣꯅ ꯑꯗꯩꯗꯤ ꯑꯩ ꯍꯜꯂꯣꯏ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤꯅ ꯀꯞꯄꯦ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯒ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯄꯥꯈꯪ ꯁꯥꯔꯒ ꯑꯩ ꯀꯣꯏꯕꯤꯔꯤꯅꯣ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯗꯨꯅ ꯅꯪ ꯄꯥꯈꯪ ꯅꯠꯇꯕꯅꯤ나 ꯅꯪ ꯅꯨꯄꯤ ꯂꯩꯕꯅꯤꯅ ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯁꯟꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯪ ꯆꯠꯂꯣꯅ ꯑꯗꯩ ꯃꯥꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯃꯥꯡꯍꯜꯂꯝꯒꯦꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯣꯏ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯑꯩ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯩ ꯗꯥꯏꯇ ꯂꯧꯒꯅꯤ ꯃꯤ ꯃꯆꯥ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯀꯣꯏꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯇꯧꯍꯜꯂꯝꯃꯣꯏ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯩꯅꯦꯅ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯒ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯅꯣ ꯑꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤꯅ ꯍꯥꯏꯔꯦꯕ ꯅꯨꯡꯁꯤꯕꯒꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯇꯕꯅꯤ ꯍꯥꯏꯔꯗꯤ ꯅꯪꯅ ꯌꯥꯔꯛꯑꯔꯣꯏꯅꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯩ ꯅꯨꯄꯤꯁꯦꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯌꯥꯗꯦ ꯑꯗꯣ ꯃꯥꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯂꯥꯞꯊꯣꯛꯅꯕꯁꯦ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯅꯨꯄꯤ ꯊꯤ ꯈꯪꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯁꯜꯂꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯅꯨꯄꯤꯁꯦ ꯕꯦꯠ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯕꯦꯠ ꯇꯝꯊꯗꯅ ꯃꯥꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒꯁꯨ ꯂꯣꯏꯅꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯦ ꯊꯕꯛ ꯅꯣꯝꯃꯦꯕꯀꯣ ꯊꯕꯛꯀꯁꯦ ꯅꯣꯝꯃꯦ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯉꯥꯏꯔꯤꯉꯩ ꯃꯔꯛꯁꯤꯗ ꯊꯕꯛꯁꯦ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯉꯥꯏꯔꯤꯉꯩ ꯃꯔꯛꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣꯡꯃ ꯑꯃꯈꯛ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯦ ꯈꯪꯉꯛꯑꯦꯕꯀꯣ ꯈꯪꯉꯛꯄꯗꯒꯤ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯅꯪ ꯑꯗꯨꯔꯥꯅ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯥꯅꯤ ꯍꯥꯏ ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅꯤ ꯑꯗꯣ ꯅꯪ ꯃꯥꯁꯦ ꯅꯨꯄꯤ ꯊꯤ ꯍꯥꯏꯕꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯪꯉꯛꯑꯦꯕ ꯃꯥꯁꯦ ꯈꯨꯝꯗ꯭ꯔꯦꯕꯀꯣ ꯅꯪꯒꯤ ꯃꯔꯝꯗ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯌꯥꯝ ꯍꯩꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯄꯛꯆꯗꯦ ꯑꯗꯨꯅ ꯄꯥꯝꯃꯨꯏ ꯅꯪꯗꯤ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯧꯅꯤ ꯏꯆꯥ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯂꯩꯔꯦ ꯑꯗꯨꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯌꯦꯜꯂꯛꯀꯅꯨ ꯅꯪ ꯄꯥꯈꯪ ꯑꯝꯇ ꯐꯖꯅ ꯂꯨꯍꯣꯡꯒꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯑꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯅꯪꯒꯤ ꯍꯥꯡꯇꯛꯀꯤ ꯏꯃꯨꯡꯁꯤꯗ ꯈꯠꯅꯔꯤꯁꯦ ꯌꯥꯝꯃꯦ ꯑꯩ ꯀꯨꯏꯔꯦ ꯈꯪꯕ ꯆꯍꯤ 2 ꯃꯃꯥꯡꯗ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯆꯥ ꯅꯨꯄꯥꯅ ꯐꯣꯟ ꯄꯥꯏꯈꯤꯕꯗꯣ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯦꯕ ꯑꯗꯩ ꯑꯗꯨꯝ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯃꯃꯥꯟꯅꯕ ꯀꯩ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯗꯨꯝ ꯅꯣꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯈꯣꯠꯂꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯗꯨꯝ ꯅꯨꯄꯤꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯤ ꯑꯁꯣꯝꯗ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯀꯣꯂꯦꯖ ꯆꯠꯂꯤ ꯈꯣꯠꯂꯤ ꯊꯤꯜꯂꯤ ꯂꯧꯏ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯦ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯣ ꯂꯩꯅꯤꯡꯗꯒ ꯆꯠꯈꯣ ꯍꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯑꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯑꯗꯩ ꯑꯍꯥꯟꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯀꯣꯏꯕ ꯍꯧꯒꯠꯂꯛꯄꯁꯦ ꯁꯤꯗꯩꯗ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯔꯝꯕꯅꯤꯅꯀꯣ ꯌꯥꯝ ꯋꯥꯕꯅꯤꯅ ꯅꯨꯄꯤꯁꯤꯅ ꯂꯩꯉꯣꯏꯒ ꯄꯦꯛꯑꯒ ꯏꯃꯨꯡꯁꯦ ꯄꯨꯏꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩꯕ ꯑꯗꯩ ꯃꯄꯥꯁꯤꯅꯁꯨ ꯃꯥꯏ ꯅꯨꯄꯤ ꯀꯣꯏꯔ ꯈꯣꯠꯂꯒ ꯉꯥꯎꯔ ꯂꯩꯈ꯭ꯔꯦ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯗꯅ ꯑꯗꯩ ꯃꯥꯗꯤ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯅ MLAꯒꯤꯗ ꯑꯌꯥꯝꯕ ꯂꯩꯈ꯭ꯔꯦ ꯃꯌꯨꯝꯗ ꯀꯌꯥ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯁꯣꯝꯗꯗꯤ ꯃꯥꯅ ꯃꯆꯥꯁꯤꯡꯗꯣ ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯃꯆꯥꯗꯣ ꯋꯥꯔꯛꯍꯧꯗꯕꯅꯤꯅ ꯃꯆꯥ ꯅꯨꯄꯥꯗꯣ ꯒꯨꯂꯤ ꯆꯥꯗꯅ ꯈꯣꯠꯇꯅ ꯀ꯭ꯂꯕꯅ ꯐꯥꯗꯅ ꯇꯨꯔꯦꯟ ꯃꯈꯥꯗꯩ ꯐꯨꯗꯅ ꯈꯣꯠꯇꯅ ꯃꯃꯥ ꯀꯧꯗꯅ ꯇꯧꯅꯩꯌꯦꯕ ꯃꯃꯥꯁꯦ ꯀꯞꯄꯦꯕ ꯑꯗꯩ ꯃꯄꯥꯁꯦ ꯍꯜꯂꯛꯑꯒꯁꯨ ꯅꯪꯅ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯍꯟꯕꯅꯤ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯗ ꯉꯥꯎꯗꯅ ꯂꯩꯔꯦ ꯏꯆꯥꯈꯩꯁꯦ ꯋꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯉꯥꯎꯁꯟꯅꯔꯛꯄꯅꯦꯅ ꯃꯥꯒꯁꯨ ꯌꯥꯝ ꯈꯠꯅꯩꯑꯕ ꯅꯨꯄꯥꯁꯤꯒ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯗꯗꯤ ꯃꯆꯥ ꯁꯣꯏꯔꯛꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯋꯥꯔꯛꯍꯧꯗꯕꯅꯤꯅ ꯃꯆꯥ ꯁꯣꯏꯔꯛꯏ ꯃꯆꯥꯁꯦ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯝꯃꯤ ꯑꯃꯨꯛ ꯂꯧꯊꯣꯛꯏ ꯑꯃꯨꯛ ꯆꯥꯔꯝꯃꯤ ꯑꯃꯨꯛ ꯊꯝꯃꯤ ꯃꯥꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯒ ꯃꯥꯒꯁꯦ ꯅꯨꯡꯁꯤꯅꯅ ꯐꯖꯅ ꯂꯩꯕ ꯅꯠꯇ꯭ꯔꯦꯕ ꯃꯥꯗꯤ ꯑꯃ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯂꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯩꯈꯤꯗꯅ ꯁꯣꯝꯗ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯀꯔꯤꯝ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯏ ꯇꯨꯃꯤꯟ ꯍꯤꯡꯃꯤꯟꯅꯗ꯭ꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗ꯭ꯔꯦ ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯇꯥꯟꯅꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯏ ꯍꯥꯏꯒꯗꯕ ꯋꯥꯗꯨ ꯈꯛ ꯍꯥꯏꯔꯒ ꯄꯠ ꯀꯛꯊꯠꯈꯤꯅꯤ ꯀꯩꯅꯣꯝ ꯍꯦꯛ
ꯍꯥꯏꯔꯨꯕꯗ ꯉꯥꯡꯀꯅꯨ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔ ꯊꯝꯈꯤꯅꯤꯀꯣ ꯑꯗꯩ ꯑꯁꯣꯝꯗꯅ ꯄꯨꯔꯥ ꯐꯨꯜ ꯔꯣꯃꯥꯟꯁꯇ ꯉꯁꯥꯏ ꯄꯥꯈꯪ ꯁꯥꯗꯅ ꯅꯨꯄꯤꯁꯤꯒ ꯆꯠꯃꯤꯟꯅꯗꯅ ꯉꯥꯏꯗꯅ ꯃꯤꯒꯤ ꯀꯣꯂꯦꯖꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯉꯥꯏꯗꯅ ꯆꯠꯃꯤꯟꯅꯗꯅ ꯍꯜꯂꯛꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯍꯣꯇꯦꯜꯁꯤ ꯆꯥꯛ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯤꯃꯤ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯤꯕꯅꯤ ꯑꯃꯅ ꯆꯥꯁꯦ ꯍꯥꯟꯅ ꯊꯛꯑꯒ ꯑꯃꯅ ꯑꯃꯨꯛ ꯊꯛꯏꯕꯅꯤ ꯑꯆꯥꯄꯣꯠꯀꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯜꯂ ꯆꯥꯃꯤꯟꯅꯔꯤꯕꯅꯤ ꯇꯪꯈꯥꯏ ꯅꯠꯇꯗꯤ ꯆꯥꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔꯥ ꯍꯦꯛꯇ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯗ ꯂꯨꯞꯄꯦ ꯃꯤꯒꯤ ꯃꯆꯥ ꯁꯦꯟꯅꯒꯗꯕ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯦꯟꯅꯔꯦ ꯅꯨꯄꯤꯗꯣ ꯍꯧꯒꯠꯄ ꯁꯦꯟꯅꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯗꯅ ꯊꯤꯅ ꯉꯥꯡꯉꯦ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯅꯪꯅ ꯀꯔꯤ ꯋꯥꯠꯂꯤ ꯏꯃꯨꯡꯁꯤꯗ ꯍꯪꯗ꯭ꯔꯦ ꯁꯣꯝꯗꯅ ꯆꯥ ꯊꯛꯑꯕꯣ ꯕꯦꯝ ꯑꯗꯩ ꯅꯪ ꯇꯜꯗꯣ ꯆꯥꯁꯜꯂꯣ ꯑꯗꯩ ꯀꯣꯐꯤꯗꯣ ꯊꯛꯆꯜꯂꯣꯅ ꯁꯣꯝꯗ ꯁꯦꯟꯅ ꯂꯩꯔꯤꯕꯅꯤ ꯃꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯑꯍꯤꯡꯐꯧ ꯁꯦꯟꯅꯔꯤꯕꯅꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯈꯠꯂꯛꯑꯕꯅꯤ ꯃꯥꯁꯇꯔ ꯂꯣꯏꯈꯠꯂꯛꯑꯕꯅꯤ ꯕꯦꯠ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯈꯠꯂꯛꯑꯕꯅꯤ ꯊꯕꯛ ꯋꯥ ꯅꯣꯝꯃꯛꯑꯕꯅꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯂꯣꯏ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯑꯒ ꯁꯣꯝꯗꯅ ꯏꯃꯨꯡꯁꯦ ꯀꯥꯏꯔꯒ ꯂꯩꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯦꯕ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯋꯥꯔꯤꯁꯦ ꯁꯥꯔꯛꯄꯅꯦꯕ ꯑꯩ ꯅꯣꯏꯅ ꯌꯨꯝꯗ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯆꯠꯄ ꯌꯥꯗꯦ ꯍꯦꯛ ꯅꯪ ꯆꯠꯂꯨꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯅ ꯊꯤꯡꯉꯤ ꯑꯗꯨꯅ ꯑꯩꯁꯦ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯅꯪ ꯇꯧꯅꯨ ꯅꯪ ꯍꯟꯗꯣꯛꯎ ꯈꯣꯡꯐꯝ ꯑꯅ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯤꯁꯦ ꯀꯔꯤꯝ ꯈꯨꯝꯗꯅ ꯑꯗꯨꯝ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯦꯕ ꯃꯥ ꯈꯨꯝ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯥꯗꯤ ꯑꯃꯨꯛ ꯌꯧ ꯈꯟꯅꯕ ꯈꯣꯠꯄꯁꯨ ꯏꯀꯥꯏꯖꯕ ꯌꯥꯝ ꯃꯤꯉꯝꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤꯅꯦ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯔꯤꯛꯇ ꯄꯥ ꯂꯩꯕ ꯃꯃꯥꯟꯅꯕꯤꯒ ꯀꯩꯁꯦ ꯀꯌꯥ ꯂꯣꯏꯅꯍꯧꯗꯕ ꯑꯀꯣꯏꯕꯒꯤ ꯀꯩꯅꯣꯁꯦ kaya ꯈꯪꯍꯧꯗꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯁꯣꯏꯑꯦꯕ ꯏꯄꯪ ꯄꯪꯉꯒꯅꯦ ꯅꯨꯄꯥꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯕ ꯃꯤ ꯇꯤꯟꯅꯍꯧꯗꯕꯁꯦ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯇꯥꯟꯅꯕ ꯈꯣꯠꯄ ꯁꯤꯁꯨ ꯀꯥꯟꯅꯩꯌꯦꯕ ꯑꯗꯨꯝꯕ ꯇꯥꯟꯅꯕꯝꯁꯨ ꯂꯩꯇꯕ ꯃꯥꯗꯤ ꯑꯗꯨꯅ ꯁꯥꯗꯤꯡ ꯅꯨꯄꯥꯁꯤꯗ ꯍꯦꯛꯇ ꯉꯥꯎꯈꯤꯕꯅꯤꯗꯣ ꯍꯩ ꯑꯃ ꯆꯥꯅꯤꯡꯉꯦ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕꯅꯤ ꯑꯗꯩ ꯀꯩꯅꯣꯝ ꯆꯥꯅꯤꯡ ꯏꯟꯁꯥꯡ ꯑꯃ ꯆꯥꯅꯤꯡꯉꯦ ꯅꯨꯄꯥꯁꯤꯗ ꯍꯥꯏꯅꯤ ꯏꯁ ꯅꯨꯄꯥꯁꯤꯅ ꯊꯣꯡꯉ ꯄꯨꯔꯛꯏꯃꯤ ꯉꯧꯗꯅ ꯇꯥꯎꯗꯅ ꯑꯗꯩ ꯍꯟꯖꯟꯈꯤꯕꯁꯤꯗ ꯀꯩ ꯆꯥꯅꯤꯡꯉꯦ ꯅꯪꯅ ꯑꯗꯨ ꯆꯥꯅꯤꯡꯉꯦꯅ ꯂꯩꯔ ꯄꯨꯁꯟꯈ꯭ꯔꯅꯤ ꯊꯣꯡꯉ ꯄꯤꯔꯛꯏꯃꯤ ꯑꯗꯩ ꯄꯩꯁꯥꯗꯤ ꯐꯖꯅ 2ꯗ ꯄꯤꯌꯨ 3ꯗ ꯄꯤꯌꯨ 5ꯗ ꯄꯤꯌꯨ ꯂꯧꯔꯕꯅꯤ ꯄꯤꯔꯕꯅꯤ ꯃꯥꯁꯨꯀꯣ ꯑꯗꯩꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯤꯗꯩꯗꯤ ꯃꯊ꯭ꯋꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯁꯥꯁꯨ ꯃꯥꯡꯉꯕꯅꯤꯅ ꯍꯟꯗꯣꯛꯄꯁꯨ ꯉꯝꯗ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯀꯥꯏꯅꯕꯁꯨ ꯉꯝꯗ ꯃꯥꯁꯨ ꯌꯥꯝ ꯀꯞꯄꯦꯕ ꯑꯗꯩ ꯅꯪ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯈꯣꯠꯂꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ ꯑꯩꯁꯨ ꯅꯪ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯑꯣꯏꯅ ꯈꯥꯡꯍꯧꯔꯒꯦ ꯑꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯍꯜꯂꯒ ꯆꯪꯉ ꯃꯥꯏ ꯅꯨꯄꯤꯁꯦ ꯐꯨꯊꯕꯅꯦꯕ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯐꯣꯟ ꯇꯧꯔꯨꯔꯤ ꯅꯪ ꯑꯩꯅ ꯐꯣꯟ ꯇꯧꯒꯅꯨ ꯍꯥꯏꯗ꯭ꯔꯥ ꯅꯪꯅ ꯐꯣꯟ ꯇꯧꯋꯦꯅ ꯑꯩꯅ ꯅꯨꯄꯤꯁꯦ ꯂꯥꯞꯊꯣꯛꯑꯣꯏꯅ ꯂꯥꯞꯊꯣꯛꯇ꯭ꯔꯒꯗꯤ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯔꯤ ꯅꯪꯅ ꯐꯣꯟ ꯇꯧꯔꯦꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯞꯊꯣꯛꯑꯗ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯇꯣꯛꯅꯔꯗ꯭ꯔꯥꯅ ꯐꯨꯊꯔꯕꯅꯦ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯐꯨꯊꯔꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯨꯗꯩꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤ ꯑꯍꯟꯁꯦ ꯌꯥꯝ ꯄꯦꯟꯈꯤꯗ꯭ꯔꯦꯕꯀꯣ ꯃꯉꯣꯟꯗ ꯑꯩꯅ ꯂꯥꯞꯊꯣꯛꯄꯤꯌꯣꯅ ꯍꯥꯏꯖꯕ ꯃꯉꯣꯟꯗ ꯊꯤꯅ ꯅꯥꯟꯅ ꯆꯩꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯅꯨꯄꯥꯁꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯐꯨꯍꯟꯕꯅ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯈ꯭ꯔꯦꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥ ꯍꯦꯛ ꯀꯣꯏꯈꯤꯕꯗꯒꯤ ꯑꯩꯁꯦ kaya ꯌꯦꯡꯗ꯭ꯔꯕꯅꯤ ꯑꯩ ꯏꯆꯥ ꯀꯥꯏꯅꯅꯤꯡꯗꯦ ꯈꯥꯏꯅꯕ ꯏꯀꯥꯏ ꯍꯥꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯍꯤꯡꯕꯒꯤ ꯑꯥꯔꯊꯁꯦ ꯌꯥꯎꯗ꯭ꯔꯕꯅꯤ ꯏꯄꯨꯔꯣꯏꯕꯩ ꯃꯤꯅꯨꯡꯁꯤꯁꯦ ꯐꯪꯗ꯭ꯔꯕꯅꯤ ꯑꯅ ꯌꯥꯝ ꯊꯋꯥꯏꯁꯦ ꯆꯥꯛꯑꯦꯕ ꯏꯃꯨꯡꯁꯦ ꯃꯥꯡꯉꯕꯅꯤ ꯏꯆꯥ ꯃꯥꯡꯉꯛꯑꯕꯅꯤ ꯃꯥꯏ ꯄꯩꯁꯥ ꯈꯔꯁꯤꯅ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯄꯩꯁꯥꯗꯨꯗꯤ ꯃꯥ ꯅꯨꯄꯥꯅꯤ ꯀꯩꯅꯣꯝ ꯁꯨꯔ ꯇꯥꯟꯒꯗꯕꯅꯤ ꯑꯅ ꯑꯗꯩ ꯃꯥꯗꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯗꯩꯗꯤ ꯅꯨꯡꯉꯥꯏ ꯂꯧꯔꯦ ꯆꯥꯃꯤꯟꯅꯔꯦ ꯊꯛꯃꯤꯟꯅꯔꯦ ꯒꯥꯔꯤ ꯂꯩꯕꯤꯔꯦ ꯃꯣꯏꯗ ꯊꯝꯃꯦ ꯊꯥꯎ ꯇꯦꯡꯀꯤ ꯐꯨꯜ ꯍꯥꯞꯄꯦ ꯀꯣꯏꯕ ꯆꯠꯂꯦ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕ ꯆꯥꯔꯦ ꯍꯣꯇꯦꯜꯗ ꯆꯪꯉꯦ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯦ ꯑꯗꯩ ꯐꯤꯔꯣꯜ ꯑꯇꯥꯡꯕ ꯁꯦꯠꯍꯜꯂꯦ ꯑꯗꯨꯗꯗꯤ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤꯁꯤꯗꯩ ꯂꯧꯔ ꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯡꯉꯦꯕ ꯗꯨꯀꯥꯟ ꯐꯝꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯗꯤ ꯑꯗꯣ ꯅꯨꯄꯤꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯈꯣꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯃꯥꯏ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯔꯦꯀꯣ ꯃꯥꯁꯨ ꯈꯥꯏꯅꯕ ꯃꯄꯥꯝꯗ ꯍꯟꯕ ꯃꯆꯥ ꯄꯨꯔ ꯆꯠꯄꯗꯨ ꯏꯀꯥꯏꯕꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯊꯕꯛ ꯈꯜꯂꯛꯑꯦꯀꯣ ꯃꯥꯒꯤ ꯋꯥꯅꯣꯝꯈꯤꯕ ꯊꯕꯛꯁꯦ ꯍꯔꯥꯎꯕꯗ ꯍꯦꯛꯇ ꯑꯁ ꯅꯨꯄꯥꯁꯤꯅꯒ ꯍꯦꯛꯇ ꯌꯥꯝ ꯆꯥꯎꯅꯒ ꯃꯕꯥꯅꯤꯁꯦ ꯊꯕꯛ ꯀꯜꯂꯛꯄꯒꯤ ꯃꯕꯥꯅꯤ ꯈꯛꯅꯤꯀꯣ ꯃꯤ ꯌꯥꯎꯕꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯣ ꯂꯣꯟꯅ ꯀꯣꯏꯅꯔꯕꯅꯤ나 ꯃꯤꯁꯨ ꯃꯥꯗꯤ ꯑꯝꯇ ꯇꯤꯟꯅꯍꯧꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯂꯩꯁꯥꯕꯤ ꯀꯣꯏꯔꯤꯕꯅꯤꯅ ꯃꯥꯏ ꯅꯨꯄꯤ ꯂꯩꯕꯅꯤꯅ ꯃꯃꯥꯟꯅꯕ ꯀꯩ ꯍꯥꯏꯗꯅ ꯄꯥꯔꯇꯤ ꯁꯤꯟꯕꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯑꯁ ꯃꯕꯥꯅꯤ ꯈꯛ ꯍꯦꯛꯇ ꯑꯇꯥꯡꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯒ ꯆꯥꯅ ꯊꯛꯅꯕꯁꯦ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯁꯜꯂ ꯃꯕꯥꯅꯤꯁꯦ ꯍꯦꯛꯇ ꯃꯥꯁꯦ ꯊꯕꯛ ꯌꯥꯎꯔꯛꯑꯕꯅꯤꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯂꯨꯅ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯏꯀꯣ ꯅꯨꯄꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯗꯤꯅꯦ ꯃꯥꯕꯨ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯄꯥꯝꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯨꯄꯤꯗꯤ ꯉꯥꯎꯋꯦꯕ ꯑꯗꯨꯅ ꯃꯥꯗꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯕꯅꯤꯅ ꯃꯥꯁꯨ ꯂꯥꯞꯊꯣꯛꯄꯁꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯇꯧꯐꯝꯁꯨ ꯈꯪꯗꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔꯛꯄꯁꯤꯅ ꯂꯥꯞꯊꯣꯛꯅꯕꯁꯦ ꯉꯝꯗꯕꯁꯤꯅ ꯊꯕꯛꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯊꯤꯜꯂꯦ ꯑꯣꯐꯤꯁꯁꯦ
ꯍꯧꯖꯤꯛꯇꯤ ꯍꯦꯟꯖꯟꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯃꯤ MLAꯒꯤ ꯊꯕꯛꯀ ꯆꯦꯟꯈꯤꯗ꯭ꯔꯦ ꯅꯨꯄꯤꯁꯦ ꯊꯤꯜꯂꯦ ꯑꯣꯐꯤꯁ ꯃꯅꯥꯛꯁꯦ ꯉꯥꯏꯔꯅꯤ ꯀꯥꯔꯗ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯄ ꯉꯥꯏꯔ ꯆꯠꯂꯅꯤ ꯑꯗ ꯅꯨꯄꯤꯁꯤꯒꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯀꯩꯅꯣꯝꯃ ꯆꯦꯟꯕ ꯆꯣꯡꯕ ꯀꯔꯤ ꯃꯤ ꯂꯩꯖꯗꯦ ꯍꯥꯏꯕꯒꯤ ꯃꯤꯔꯣꯜ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯁꯨ ꯇꯨꯂꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯃꯩ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯏꯃꯨꯡꯁꯤꯒꯤ ꯁꯤꯃ ꯁꯦꯝꯖꯤꯟꯒꯦ ꯍꯥꯏꯔꯁꯨ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯃꯥꯅ ꯃꯤ ꯊꯥꯔꯛ ꯈꯣꯠꯂꯛꯑꯒ ꯄꯩꯁꯥ ꯄꯤꯔ ꯃꯤꯁꯦ ꯅꯦꯛꯑꯦꯗꯅ ꯑꯗꯨꯒ ꯂꯣꯏꯅ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯀꯔꯤꯝꯇ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕ ꯃꯣꯏꯒꯤ ꯃꯤꯔꯣꯜ ꯂꯩꯇꯕꯒꯤ ꯑꯋꯥꯠꯄꯁꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅꯔꯦ ꯑꯗꯨꯀꯥꯟꯗ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯤꯈꯩꯁꯤꯅ ꯅꯪ ꯑꯗꯨꯝ ꯊꯤꯜꯂꯛꯏꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏ ꯈꯪꯕ ꯃꯤ ꯌꯥꯎꯅꯔꯛꯄ ꯅꯪꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅꯗꯤ ꯍꯥꯏꯗꯣꯛꯆꯗꯦꯕꯀꯣ ꯑꯍꯥꯟꯕꯗ ꯅꯪ ꯇꯧꯅꯨ ꯍꯌꯦꯡ ꯇꯟꯗ꯭ꯔꯥ ꯅꯁꯥꯒꯤ ꯏꯅꯥꯛ ꯈꯩꯔꯥꯛꯁꯨ ꯑꯗꯨꯝ ꯈꯨꯜꯂꯤꯕ ꯅꯁꯥꯒꯤ ꯊꯥꯛ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯕꯁꯤꯗ ꯂꯩꯁꯜꯂꯝꯃꯤ ꯅꯨꯄꯤꯅ ꯊꯤꯅ ꯉꯥꯡꯕꯗꯣ ꯑꯇꯣꯝꯕꯤ ꯑꯣꯏꯕꯗꯣ ꯇꯟꯗ꯭ꯔꯥ ꯇꯣꯛꯅꯧ ꯅꯪꯒꯁꯨ ꯌꯥꯝ ꯆꯥꯟꯅꯗꯦ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯁꯨ ꯁꯨꯝ ꯍꯥꯏꯔꯛꯑꯦꯕ ꯅꯨꯄꯤꯁꯤꯁꯨ ꯊꯕꯛꯀ ꯁꯨꯝ ꯇꯧꯁꯜꯂꯛꯑꯕꯅꯤꯅ ꯏꯀꯥꯏꯔꯛꯑꯦꯕꯀꯣ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯗꯨꯏꯁꯨ ꯃꯥ ꯂꯥꯞꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦꯕ ꯑꯗ ꯃꯥꯅꯕꯨ ꯈꯜꯂꯦꯕꯀꯣ ꯑꯩꯁꯦ ꯊꯑꯣꯏꯅ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯁꯨ ꯂꯧꯅꯗ꯭ꯔꯁꯨ ꯌꯨꯝꯁꯦ ꯄꯥꯟꯗ꯭ꯔꯁꯨ ꯏꯅꯥꯎꯄꯥꯁꯦ ꯅꯨꯄꯤ ꯊꯤꯍꯜꯂꯕ ꯏꯃꯥꯁꯦ ꯁꯦꯕꯥ ꯇꯧꯔꯒ ꯑꯩ ꯑꯗꯨꯝ ꯂꯩꯔꯒꯦ ꯃꯥꯒ ꯑꯩꯒꯁꯦ ꯀꯥꯏꯅꯗꯧ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯅꯁꯨ ꯃꯥ ꯊꯥꯗꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯥꯅꯁꯨ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯩꯔꯒꯦ ꯑꯗꯣ ꯃꯣꯏ ꯏꯃꯨꯡꯗꯁꯨ ꯌꯦꯠꯂꯔꯣꯏꯒꯦ ꯃꯥꯏ ꯅꯨꯄꯤꯒ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯖꯔꯖꯅꯤ ꯑꯗꯣ ꯑꯩꯁꯨ ꯂꯣꯟꯅꯕꯤ ꯅꯨꯄꯤꯒ ꯑꯣꯏꯔ ꯏꯃꯨꯡꯗꯨꯗ ꯌꯥꯝ ꯇꯣꯟꯅꯒ ꯆꯪꯕꯗꯣ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯒ ꯏꯊꯛꯇ ꯋꯥ ꯉꯥꯡꯕꯗꯣ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦꯅ ꯃꯥꯁꯦ ꯃꯥꯒꯤ ꯃꯇꯦꯡꯒ ꯀꯩ ꯃꯥꯏ ꯆꯥꯎꯈꯠꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯃꯥꯅꯁꯨ ꯑꯩꯒꯤ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯕꯤꯔꯛꯈꯤꯕꯅꯤꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯄꯥꯡꯉꯒ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯩꯔꯒꯦꯕ ꯃꯥꯁꯦ ꯈꯜꯂꯦꯕꯀꯣ ꯑꯗꯩ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯨꯄꯥꯁꯤꯗ ꯑꯗꯨ ꯋꯥꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯔꯁꯤ ꯑꯩꯁꯨ ꯑꯇꯣꯝꯕꯤꯒ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯏꯀꯥꯏꯔꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯅ ꯃꯥꯗꯣ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯗꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯅꯔꯤꯃꯤꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯥꯗꯣ ꯀꯩꯅꯣ ꯇꯧꯋꯦꯌꯦ ꯈꯣꯠꯂꯦ ꯑꯇꯣꯝꯕꯤ ꯑꯣꯏꯁꯜꯂꯦ ꯃꯥ ꯂꯥꯏꯔꯤꯛ ꯍꯩꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯏꯗꯨꯒ ꯊꯕꯛꯁꯨ ꯇꯧꯔꯒ ꯃꯤꯅ ꯅꯣꯛꯅꯒꯗꯕꯗꯣ ꯑꯗꯨꯒꯤ ꯃꯥ ꯈꯜꯂꯦꯕ ꯑꯗꯩ ꯃꯃꯥꯅ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯆꯪꯉꯛꯑꯒꯦ ꯍꯥꯏ ꯈꯣꯠꯂꯤ ꯑꯗꯨꯗꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯗꯨꯝ ꯏꯃꯥ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯏꯃꯥ ꯁꯦꯕꯥ ꯇꯧꯔꯒꯦ ꯑꯩꯅ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒ ꯏꯃꯥꯒ ꯅꯅꯥꯎꯒꯁꯦ ꯀꯅꯥꯅ ꯍꯣꯠꯅꯅꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯏꯃꯥ ꯄꯥꯜꯂꯔꯣꯏ ꯁꯨꯝ ꯍꯥꯏꯔꯦꯕ ꯃꯥꯅꯁꯨ ꯑꯗꯩꯗꯤ ꯃꯥꯅ ꯂꯥꯞꯊꯣꯛꯄ ꯉꯝꯈꯤꯕꯁꯦꯀꯣ ꯁꯨꯞꯅꯒꯤ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯤꯒꯤ ꯋꯥꯍꯩ ꯑꯃꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯈꯤꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯡꯃ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯨꯕꯗꯅꯦ ꯃꯣꯏꯁꯦ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯄ ꯑꯗ ꯅꯨꯄꯥꯁꯦ ꯒꯥꯔꯤꯗ ꯐꯣꯟ ꯍꯥꯞꯄꯝꯃꯒ ꯃꯥꯁꯦ ꯀꯩꯅꯣꯝꯃ ꯀꯥꯎꯔꯝꯃꯦꯅ ꯃꯥꯒꯤ ꯀꯩꯅꯣꯝꯃ ꯑꯗꯨ ꯂꯧꯕ ꯐꯠ ꯆꯪꯈꯤꯕꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗ ꯃꯥꯅ ꯁꯦꯞ ꯇꯧꯕꯁꯦ ꯃꯥꯏ ꯋꯥꯏꯐ ꯇꯨꯒ ꯇꯧꯋꯦꯕ ꯁꯦꯞꯁꯦꯀꯣ ꯑꯗ ꯅꯨꯄꯤꯁꯦ ꯈꯪꯉꯦ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯦ ꯁꯤ ꯇꯧꯔꯛꯏꯁꯦꯀꯣ ꯐꯣꯟꯁꯦ ꯇꯥꯛ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯌꯥꯝ ꯂꯦꯝꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯥꯗꯤ ꯑꯁꯤꯗ ꯆꯪꯈꯤꯌꯦ ꯅꯪꯅ ꯒꯥꯔꯤꯁꯨ ꯂꯩꯕꯤꯗꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯤꯌꯦ ꯅꯪꯅ ꯗꯨꯀꯥꯟ ꯐꯝꯃꯣꯅ ꯄꯩꯁꯥꯁꯨ ꯂꯣꯏ ꯊꯥꯗꯔꯛꯇꯅ ꯗꯨꯀꯥꯟꯁꯨ ꯐꯝꯗꯅ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯑꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯏꯆꯥꯁꯤꯡ ꯁꯦꯕꯥ ꯇꯧꯅꯕ ꯂꯥꯛꯑꯣ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯤ ꯅꯪꯗꯤ ꯑꯩꯈꯣই ꯏꯃꯨꯡꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯅꯪꯁꯦ ꯄꯩꯁꯥ ꯄꯤꯅꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯍꯟꯅꯕ ꯑꯩꯈꯣꯏ ꯋꯥꯠꯇꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯋꯥꯠꯇ꯭ꯔꯦ ꯑꯩꯁꯨ ꯀꯔꯤꯝ ꯁꯨꯗ꯭ꯔꯦ ꯂꯩꯉꯣꯏ ꯄꯦꯛꯇꯅ ꯆꯦꯛ ꯁꯨꯗꯅ ꯋꯥꯔꯝꯕꯗꯣ ꯁꯅꯥ ꯂꯨꯄꯥꯅꯁꯨ ꯑꯩꯁꯨ ꯌꯣꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯂꯧꯐꯝ ꯅꯪ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯅꯪꯗꯤ ꯇꯣꯂꯣꯞꯁꯨ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯂꯣꯏ ꯁꯦꯝꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄꯅꯦꯕ ꯃꯗꯨꯗꯒꯤ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯆꯥꯛꯈꯤꯗꯅꯅꯦ ꯐꯣꯟꯁꯦ ꯇꯝꯃꯒ ꯃꯥꯅ ꯍꯦꯛ ꯀꯞꯄꯅꯦꯕ ꯃꯥꯁꯦ ꯍꯦꯛꯇ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯃꯥꯟꯅꯔꯒ ꯑꯩꯁꯦ ꯄꯩꯁా ꯂꯧꯊꯣꯛꯅꯕ ꯀꯣꯏꯔꯝꯕ ꯃꯣꯏꯒꯤ ꯃꯆꯥ ꯁꯦꯝꯅꯕ ꯑꯩ ꯀꯣꯏꯔꯝꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯀꯣꯏꯔꯤꯁꯤꯗꯤ ꯄꯩꯁా ꯈꯛꯇꯪꯒꯤ ꯎꯔꯒ ꯑꯩꯁꯦ ꯃꯥꯅ ꯀꯣꯏꯕ ꯑꯣꯏꯔꯝꯕ ꯃꯣꯏ ꯏꯃꯨꯡꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯣꯏ ꯏꯃꯨꯡꯗ ꯆꯠꯂꯁꯨ ꯑꯩꯒꯤ ꯄꯩꯁꯥ ꯇꯣꯂꯣꯞꯁꯤꯅ ꯃꯣꯏ ꯃꯆꯥ ꯁꯦꯝꯅꯕꯅꯤ ꯃꯥꯅ ꯑꯩ ꯂꯣꯏꯅꯔꯤꯁꯤꯗꯤ ꯃꯥꯏ ꯅꯨꯄꯤ ꯃꯥꯏ ꯃꯆꯥ ꯅꯨꯡꯉꯥꯏꯅꯕꯅꯦꯅ ꯍꯦꯛꯇ ꯃꯥꯁꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯎꯁꯤꯠꯇꯅ ꯅꯪꯅ ꯒꯥꯔꯤ ꯂꯩꯕꯤꯗꯅꯒ ꯍꯥꯏꯔꯛꯄꯗꯨꯗꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯂꯩꯕ ꯒꯥꯔꯤꯕꯨ ꯃꯥꯏ ꯅꯨꯄꯤ ꯇꯣꯡꯍꯜꯂꯒ ꯃꯥꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯗꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯣꯟꯁꯦ ꯑꯣꯐ ꯊꯝꯖꯤꯜꯂꯤ ꯑꯗꯩꯗꯤ
ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯀꯩꯅꯣ ꯐꯣꯟ ꯂꯥꯛꯄꯗꯣ ꯀꯛꯊꯠꯂꯦ ꯃꯥꯅ ꯄꯥꯏ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯍꯟꯗ꯭ꯔꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯥꯗꯣ ꯀꯣ ꯑꯗꯩ ꯅꯨꯄꯥꯗꯨꯗꯤ ꯈꯪꯗꯦ ꯃꯣꯏ ꯊꯕꯛ ꯆꯠꯃꯤꯟꯅꯔꯦ ꯍꯟꯃꯤꯟꯅꯔꯦ ꯐꯣꯟꯁꯦ ꯇꯧꯕꯗꯣ ꯑꯣꯞ ꯑꯗꯨꯝ ꯂꯩꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯜꯂꯦ ꯑꯗꯩ ꯅꯨꯃꯤꯠꯁꯤ ꯃꯣꯏꯗꯤ ꯅꯣꯡꯃ ꯎꯅꯗꯕꯗ ꯂꯩꯕ ꯉꯝꯅꯗꯕꯤꯅꯦꯕ ꯅꯨꯃꯤꯠꯁꯤꯃ ꯑꯣꯞ ꯂꯩꯈꯤꯕꯁꯤꯗ ꯅꯨꯄꯥꯁꯦ ꯂꯩ ꯌꯥꯗꯅ ꯊꯦꯡꯀꯥꯟꯗ ꯆꯠꯂꯦꯕ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯦꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯂꯦꯞꯄꯁꯦ ꯅꯨꯄꯤꯁꯦ ꯎꯔꯦꯗꯅ ꯑꯗꯨꯕꯨ ꯅꯨꯄꯤꯁꯦ ꯑꯣꯐꯤꯁ ꯀꯩ ꯂꯣꯏ ꯁꯨꯇꯤ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯃꯣꯏ ꯃꯃꯥꯒ ꯃꯕꯥꯅꯤꯁꯦ ꯃꯣꯏ ꯃꯃꯥꯏ ꯃꯄꯥ ꯖꯤꯔꯤ ꯀꯁꯥꯔꯗ ꯆꯠꯂꯒ ꯂꯩꯔꯨꯏꯕꯀꯣ ꯒꯦꯠ ꯅꯨꯡ ꯂꯣꯏ ꯂꯣꯜꯂꯝꯃꯒ ꯅꯨꯄꯥꯁꯤꯅ ꯅꯨꯡꯇꯤꯒꯤ ꯃꯣꯏꯁꯦ ꯀꯗꯥꯏ ꯆꯠꯈꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯐꯣꯟ ꯇꯧꯔꯁꯨ ꯑꯣꯞ ꯂꯩꯔꯦ ꯑꯁ ꯍꯦꯛꯇ ꯅꯣꯡꯃꯒꯤꯅꯦ 24 ꯑꯋꯥꯔꯁꯦ ꯅꯨꯄꯥꯁꯦ ꯐꯣꯟ ꯅꯝꯕꯔ ꯂꯦꯞꯇ꯭ꯔꯕꯅꯦ ꯅꯨꯄꯤꯁꯤꯗ ꯑꯗꯩ ꯑꯃꯨꯛ ꯁꯣꯁꯦ ꯍꯥꯡꯕ꯭ꯔꯥꯅ ꯑꯌꯨꯛꯀꯤ ꯑꯃꯨꯛ ꯊꯣꯔꯛꯀꯅꯤ ꯐꯅ ꯀꯨꯏꯅ ꯂꯩꯅꯤ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯊꯣꯔꯛꯀꯅꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡꯐꯧ ꯂꯩꯅꯤ ꯌꯨꯁꯦ ꯐꯨꯜ ꯊꯥ ꯃꯥꯁꯦ ꯀꯥꯔꯗ ꯇꯥꯔꯒꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯦꯛꯇ ꯃꯥꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯃ ꯇꯧꯗ꯭ꯔꯦ ꯃꯥꯒꯤ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯥꯏ ꯅꯨꯄꯤꯗꯗꯤ ꯃꯥꯁꯨ ꯑꯗꯨ ꯋꯥꯗꯨꯗꯤ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯂꯩꯇꯦ ꯃꯌꯨꯝꯗ ꯁꯣ ꯂꯣꯜꯂꯤ ꯐꯣꯟ ꯑꯣꯞ ꯂꯩ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯤꯗ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯅ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯃꯥ ꯈꯪꯉꯦꯕ ꯅꯨꯄꯤꯁꯤꯅꯀꯣ ꯃꯥꯁꯨ ꯋꯥ ꯉꯥꯡꯗꯦ ꯀꯔꯤꯝꯐꯥꯎ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯨꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯀꯔꯤꯝ ꯍꯥꯏꯗꯦꯀꯣ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔා ꯉꯥꯎꯆꯠꯅꯔꯦ ꯃꯀꯣꯏ ꯃꯔꯥꯡꯒ ꯁꯥꯡꯗ꯭ꯔꯦ ꯃꯁꯝꯒ ꯀꯛꯇ꯭ꯔꯦ ꯌꯥꯝꯅ ꯃꯥꯅ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯔꯨꯕꯅꯤꯅꯀꯣ ꯃꯥꯅꯃꯛꯇꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯊꯣꯛꯄꯒꯤ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯃꯥ ꯑꯗꯨ ꯈꯟꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯃꯥꯅꯁꯨ ꯃꯥꯒꯤ ꯑꯔꯩꯕ ꯃꯇꯝ ꯄꯥꯡꯒꯜ ꯂꯣꯏ ꯄꯥꯡꯉꯤꯗꯅ ꯄꯩꯁꯥ ꯂꯩꯕ ꯃꯤꯅ ꯄꯩꯁꯥ ꯄꯥꯡꯉꯛꯄ ꯅꯨꯄꯤꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕꯅꯤ나 ꯑꯗꯩ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯅꯨꯄꯥꯅ ꯇꯧꯒꯗꯕꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯥ ꯀꯔꯤꯝ ꯁꯨꯗꯕꯤꯗ ꯅꯨꯄꯤꯁꯤꯒꯤ ꯂꯣꯏ ꯄꯥꯡꯉ ꯂꯥꯛꯑꯕꯅꯤꯗꯅ ꯆꯍꯤ 9-10 ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯅꯗꯤ ꯅꯨꯄꯤꯗꯨꯅꯗꯤ ꯑꯗꯨ ꯀꯨꯏꯅ ꯅꯨꯄꯥꯗꯨꯅ ꯃꯥ ꯅꯨꯡꯁꯤꯔꯛꯏꯕꯗ ꯌꯥꯝ ꯊꯤꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ खरा लेरगा नुपीसिजु असोमदा लेरुबजे कप्पगनी माजु लेरिजेको कप्पगनी नोंमगी पाव मोइजे युम पांदे लोहोंगदे युम अमदा लेमिनादे हाइबा खक्तने नुंगदांग अहिंग खक्तनेबा मोइना काइनरिजे होय नोंगामबदगी दुम स्कूल का कॉलेज का मतम ऑफिसर मतम दai thola loinabaduna adum loinabani sapminnadana saaminnadana matai manaw amagi loinabadai moina helabaneba hoy adaidi nupijisu pura ngawi ko adubu adu sitana mai nupiduna mai hairabanina nupisina magi thamoida nupajigi leithokpa ngambagi thaunajidi oi greba oi gre aduga mazu yam kappadi ningjangaga yam kappe do madi mathai je sunung nungaitre mana nungaitrije nangna nangi nupidana nangi nupiga nanga matta manaraga aibu apangba laloi oina sijinaramba noigi paisa lokthokna boin sijinaramba sidaisda madi dum sauraga nupajidagi lapthokpa ngammineba daidi khalaga moi maje thogle edana ko thoglaga nupaje lakpa khotpa mayamje ma kaimbo udre dai mana khoigi kainoje office chatpa khotpa je akhoigi kaino tawreba nupaje uroidaba matam khoigi nupaje somoida sum sang leibdi ngamba natedana phat ek tho hauba kaino line auto lakpada phat ek tong khalauba amai sum taraga sum unadre moini je aduga tha mari manga dum phajale nupajina dum kaino ne man tawjibo kaino ne na ma dum nungaitaba aduga nupijina koida mateng nirakpaneba ma loisannaba man naige adagidi mai gari su lauge maunde lauge pesa gai su lauge aduga loisannage na maje lakpani aduda akoina nupaji kaukhatleba nupaji nga e akoina pau pibasida ko tha mari mu kai muk tu nupi kai hairaktraga akoidagi oina kai dorokpado ado ayamba madi nupi dudi office se chat lamdreba koigi kaino tawreba koigi suti nai khotlena lauraga dum kya khara ka ta tawre mapanga thoktreba ade moigi thongnaw karim hangidreba ko dei adumaina maje koi thabak tongminaba magi mamanabi singida khare hek laitho adumaina yumdaga se kya laitreba majunga saigi nupaji thongnawda ngairakani nupaji adumai ngai chalakani habji ma khangeba adumana dum la thokna jana baje hotnareba ko daidi phaminare akoida phaminabajida koi nupaji gi nupisu laeba ko phaminai nupisina wari mayam je loili
ꯃꯥꯅ ꯅꯨꯡꯁꯤꯖꯔꯛꯄ ꯈꯣꯠꯂꯛꯄ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅꯤ ꯑꯍꯥꯟꯕꯁꯨꯅꯤ ꯑꯔꯣꯏꯕꯁꯨꯅꯤ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯝꯇꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯅꯨꯄꯥ ꯑꯝꯇꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯥ ꯀꯩꯅꯣ ꯈꯪꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯣ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯖꯒꯩ ꯅꯨꯄꯥꯁꯤꯗ ꯅꯨꯡꯁꯤꯖꯔꯨꯔꯒ ꯃꯥꯅ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯕꯗ ꯃꯥꯅ ꯆꯥꯛꯈꯤꯕꯀꯣ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯗꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯤꯀꯣ ꯌꯥꯝ ꯋꯥꯅꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯃꯤꯅꯗꯤ ꯈꯪꯉꯒꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯉꯒꯗꯤ ꯂꯥꯞꯊꯣꯛꯎ ꯀꯩꯗꯧꯕꯩ ꯂꯥꯞꯊꯣꯛꯇꯦ ꯍꯥꯏꯕ ꯍꯣꯏ ꯃꯔꯤꯗꯨꯗꯤ ꯌꯧꯈ꯭ꯔꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯂꯥꯞꯊꯣꯛꯄꯁꯦ ꯉꯝꯗꯕ ꯑꯗꯩ ꯈꯨꯗꯛꯇ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯥꯎꯔꯒꯦ ꯍꯥꯏꯔꯒ ꯈꯨꯗꯛꯇ ꯀꯥꯎ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯅꯨꯡꯁꯤꯕ ꯑꯃ ꯁꯥꯒꯠꯂꯛꯄꯗꯅꯦ ꯋꯥꯈꯜ ꯃꯇꯝ ꯌꯥꯝ ꯆꯪꯈ꯭ꯔꯖꯥꯠꯅꯦꯕꯀோ ꯍꯣꯏ ꯃꯇꯝ ꯌꯥꯝ ꯃꯥꯡꯈ꯭ꯔꯖꯥꯠꯅꯤ ꯋꯥꯈꯜ ꯌꯥꯝ ꯆꯪꯈ꯭ꯔꯖꯥꯠꯅꯤ ꯇꯨꯝꯗꯕꯤ ꯋꯥꯈꯜ ꯈꯜꯂꯛꯏ ꯃꯤꯗꯨꯅ ꯍꯥꯏꯕ ꯇꯥꯔꯒ ꯑꯗꯩ ꯁꯠ ಲಾꯎꯅꯅꯦ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯌꯥꯗꯦꯕ ꯍꯣꯏ ꯑꯗꯨ ꯁꯤꯁꯤꯅꯦꯕ ꯑꯋꯥꯕꯁꯦ ꯉꯝꯗꯅ ꯁꯣꯏꯔꯨꯕ ꯂꯥꯜꯂꯨꯕ ꯈꯣꯡꯊꯥꯡ ꯀꯌꯥꯁꯦ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯅꯨꯡꯁꯤꯕ ꯌꯥꯝ ꯂꯩꯌꯦꯕ ꯃꯇꯝ ꯍꯦꯜꯂꯕ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯑꯗꯨꯒꯤꯁꯦ ꯃꯌꯥꯝꯁꯦ ꯂꯥꯏꯅꯥ ꯑꯃꯗꯧꯅ ꯉꯥꯎꯅꯔꯤꯁꯦ ꯃꯥꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯀꯅꯥꯝꯇꯅ ꯁꯤꯁꯦ ꯊꯨꯒꯥꯏꯕ ꯊꯤꯡꯕ ꯑꯝꯇ ꯉꯝꯃꯣꯏꯕ ꯍꯣꯏ ꯃꯁꯥ ꯑꯅꯤꯗꯨꯅ ꯌꯥꯅꯔꯛꯇ꯭ꯔꯀꯥꯟꯗ ꯃꯩ ꯍꯧꯒꯩ ꯆꯤꯡꯊꯦꯛꯅꯔꯛꯀꯅꯦꯕ ꯑꯗꯨꯗ ꯀꯥꯏꯅꯕ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯀꯥꯏꯅꯕ ꯊꯤꯡꯉꯝꯃꯣꯏ ꯉꯝꯗꯦ ꯉꯝꯃꯣꯏ ꯑꯗꯩꯗꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯂꯣꯏ ꯂꯤ ꯃꯥꯅ ꯍꯣꯇꯦꯜꯗ ꯃꯣꯏꯅꯤ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯩ ꯃꯥ ꯀꯟꯁꯤꯞ ꯑꯣꯏꯗꯅ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯄꯤꯟ ꯂꯩꯔ ꯆꯥꯈꯤꯕ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯑꯦꯕꯣꯔꯁꯟ ꯇꯧꯈꯤꯕ ꯌꯥꯝ ꯂꯤ ꯃꯥ ꯋꯥꯔꯤꯁꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯦꯀꯣ ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯪꯉꯤ ꯅꯨꯄꯥꯁꯤꯗꯤ ꯃꯥꯅ ꯂꯩꯊꯣꯛꯄꯒꯤ ꯃꯔꯝꯗꯣꯀꯣ ꯑꯩꯁꯤꯕꯨ ꯃꯣꯏ ꯏꯃꯨꯡꯅ ꯄꯩꯁꯥ ꯑꯣꯏꯅ ꯎꯕꯅꯤ ꯄꯩꯁꯥ ꯂꯧꯐꯝ ꯈꯣꯠꯐꯝ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯆꯥ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯅꯕ ꯃꯥꯅ ꯅꯨꯄꯤꯁꯤꯒ ꯑꯃꯠꯇꯒ ꯑꯣꯏꯔꯒ ꯃꯥꯟꯅꯔꯒ ꯄꯩꯁా ꯂꯧꯊꯣꯛꯀꯦ ꯑꯩꯅ ꯂꯧꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯅꯨꯄꯤga ꯃꯣꯏꯅꯤꯁꯦ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯅꯪꯒꯤ ꯇꯣꯂꯣꯞꯇꯣ ꯌꯥꯝ ꯆꯥꯎꯔꯝꯃꯅꯤ ꯊꯕꯛꯁꯨ ꯇꯧꯔꯝꯃꯤ ꯅꯪꯗꯤ ꯏꯆꯥꯈꯩ ꯁꯦꯝꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣꯅꯒ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯥ ꯍꯥꯏꯁꯦ ꯆꯞ ꯆꯥꯅ ꯂꯣꯏꯁꯟꯅꯔꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯠꯄꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯄꯤꯔꯛꯀꯅꯨ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯔꯛꯀꯅꯨ ꯑꯩ ꯌꯨꯝꯁꯨ ꯄꯥꯟꯖꯔꯣꯏ ꯑꯩ ꯏꯃꯥ ꯍꯣꯠꯅꯔ ꯂꯩꯒꯦ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯀꯅꯥꯗ ꯌꯨꯝ ꯄꯥꯜꯂꯨꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯗꯥꯛꯐꯝ ꯇꯥꯔꯕ ꯑꯩꯁꯤꯅ ꯃꯅꯝ ꯆꯦꯜꯂꯕ ꯑꯩꯁꯤꯅ ꯅꯪꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯜꯂꯕ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕꯗꯕꯨꯗꯤ ꯌꯥꯝ ꯐꯖꯗꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯪꯒ ꯂꯩꯅꯕ ꯃꯔꯤꯗꯒꯤ ꯑꯩꯒ ꯂꯩꯅꯕꯅꯦꯅ ꯌꯥꯝꯃꯕ ꯑꯗꯨꯒꯨꯝꯕ ꯑꯩꯁꯤꯕꯨ ꯀꯅꯥꯗ ꯂꯩꯔꯨꯗꯣꯏꯅꯣ ꯃꯗꯨꯒꯤ ꯍꯌꯦꯡ ꯈꯪꯅꯔꯛꯑꯒ ꯀꯥꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯩ ꯑꯩꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯩꯁꯨ ꯗꯥꯛꯐꯝ ꯂꯩꯔꯦ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯂꯩꯁꯥꯕꯤꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯈꯛ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯑꯇꯩꯒꯤꯗꯤ ꯂꯣꯏ ꯂꯩꯁꯥꯕꯤꯅꯦ ꯑꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯔꯨꯕ ꯅꯨꯄꯥ ꯑꯃꯗ ꯑꯩ ꯂꯩꯔꯨꯗꯣꯏꯅꯣ ꯂꯩꯁꯥꯕꯤ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯨꯕꯗ ꯂꯩꯁꯦ ꯀꯩꯒꯤꯅೋ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯃꯥꯡꯉꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯉꯦ ꯅꯪꯅ ꯁꯨꯞꯅꯇꯪꯒꯤ ꯑꯩꯗꯤ ꯅꯨꯄꯤ ꯂꯩꯔꯦ ꯈꯛ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯂꯣꯏꯅꯔꯛꯄꯗ ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯇꯦꯡ ꯑꯩ ꯂꯧꯔꯝꯃꯣꯏ ꯅꯨꯄꯤ ꯊꯤꯕ ꯅꯣꯏꯒ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯝꯃꯣꯏ ꯁꯨꯃꯥꯏꯅ ꯃꯤꯅꯝꯕꯤꯕꯁꯦ ꯃꯤꯅꯝꯃꯒ ꯅꯨꯡꯁꯤꯕꯁꯦ ꯂꯣꯏꯅ ꯈꯨꯗꯨꯝ ꯆꯟꯅꯔꯀꯥꯟ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯔꯀꯥꯟ ꯋꯥꯈꯜ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯔꯀꯥꯟ ꯅꯪꯒꯤ ꯅꯨꯄꯤga ꯅꯪꯒ ꯂꯩꯅꯒꯗꯕ ꯅꯪꯒꯤ ꯅꯨꯄꯤga ꯅꯪꯒ ꯈꯛ ꯂꯩꯅꯒꯗꯕ ꯃꯔꯤꯗꯣ ꯑꯩꯒ ꯂꯩꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯊꯤꯕꯅꯦ ꯈꯪꯉꯛꯄꯗ ꯆꯥꯛꯄꯁꯤꯗꯤ ꯄꯨꯟꯁꯤꯅ ꯃꯥꯡꯉꯀꯥꯟꯗ ꯈꯪꯉꯛꯄꯗꯨꯗꯤ ꯂꯩꯈꯥ ꯇꯥꯔꯒ ꯈꯪꯉꯛꯄꯗꯨꯗꯤ ꯑꯩꯁꯨ ꯂꯥꯞꯊꯣꯛꯄ ꯉꯝꯗ꯭ꯔꯦꯅ ꯌꯥꯝ ꯀꯞꯄꯦꯕ ꯃꯥꯁꯨꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯥꯔ ꯄꯤꯕꯤꯔꯛꯑꯣ ꯑꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕꯗ ꯂꯧꯈꯤꯕ ꯂꯥꯛ 4 ꯄꯤꯕꯤꯔꯛꯑꯣ ꯑꯗꯩ ꯃꯥꯅ ꯑꯁ ꯂꯤꯁ ꯑꯃꯅꯦ ꯄꯨꯊꯣꯔꯛꯑꯦꯀꯣ ꯄꯩꯁꯥꯁꯦ ꯍꯣꯏ 10,000 ලꯧꯈꯤꯕ 10 ලꯧꯈꯤꯕ 5 ලꯧꯈꯤꯕ 3 ලꯧꯈꯤꯕ ꯌꯥꯝ ꯁꯥꯡꯉꯦ ꯂꯃꯥꯏ 3-4 ꯁꯨꯏ ꯄꯨꯂꯞ ꯇꯤꯟꯖꯟꯕꯗꯗꯤ ꯄꯩꯁꯥꯁꯦ 12-13 ꯂꯥꯛ ꯁꯨꯃꯥꯏ ꯑꯣꯏꯔꯦꯕ ꯑꯗꯨꯏ ꯃꯊꯛꯇ ꯃꯥꯒꯤꯁꯦ ꯄ꯭ꯂꯁ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯏꯖꯠꯇꯥꯕꯤ ꯂꯩꯁꯥꯕꯤ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯃꯥꯅ ꯀꯌꯥꯔꯛꯅ ꯃꯥꯡꯍꯟꯕꯒꯦ ꯑꯗꯨꯒ ꯄꯤꯌꯨ 20 lakhs ꯄꯤꯌꯨ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅꯁꯨ ꯋꯥꯔꯤꯁꯦ ꯁꯥꯔꯦ ꯍꯣꯏ ꯑꯩ ꯂꯥꯜꯂꯦ ꯅꯨꯄꯤ ꯂꯩꯔꯒ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯨꯕꯁꯦ ꯂꯥꯜꯂꯦ ꯑꯩꯒꯤꯁꯨ ꯏꯃꯨꯡ ꯂꯣꯏ ꯀꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯋꯥꯠꯄ ꯃꯤ ꯂꯩꯇꯕ ꯅꯪꯅ ꯆꯦꯜꯂꯝꯕ ꯑꯗꯨꯗ ꯑꯩꯅꯁꯨ ꯅꯪ ꯅꯨꯡꯁꯤꯔꯨꯕꯅꯤ ꯍꯣꯏ ꯑꯩꯅ ꯃꯤꯅꯝꯈꯤꯕꯗꯨꯗꯤ ꯂꯥꯜꯂꯦ ꯑꯩꯁꯨ ꯍꯣꯏ ꯅꯪ ꯅꯨꯡꯁꯤꯔꯨꯕꯅ ꯃꯤꯅꯝꯈ꯭ꯔꯦ ꯑꯗꯣ ꯑꯅ ꯃꯥꯁꯨ ꯌꯥꯝ ꯍꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯌꯦꯡꯒꯗꯕ ꯌꯦꯡꯍꯧꯗꯦ ꯏꯆꯥ ꯌꯦꯡꯁꯤꯟꯒꯗꯕ ꯌꯦꯡꯍꯧꯗꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯣꯏ ꯃꯥꯡꯉꯛꯏ
ꯑꯗꯣ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯗꯤ ꯑꯩꯗꯤ ꯂꯩꯇꯦ ꯅꯪꯅ ꯄꯤꯕ ꯄꯩꯁꯥ ꯈꯔꯗꯨꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯒꯕꯨꯗꯤ ꯆꯥꯔꯤ ꯑꯗꯩ ꯍꯣꯏ ꯑꯩ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯁꯨꯒꯗꯕ ꯅꯣꯝꯒꯗꯕꯗꯣ ꯁꯨꯗ꯭ꯔꯃꯤꯅ ꯅꯤꯅꯤ ꯃꯔꯨꯝ ꯍꯨꯝꯅꯤ ꯃꯔꯨꯝ ꯅꯉꯣꯟꯗ 1,000 ꯄꯤꯔꯝꯃꯣ 2ꯗ ꯄꯤꯔꯝꯃꯣ ꯑꯗꯩ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯄꯣꯌꯦꯡ ꯂꯩ ꯅꯪ 1,000 ꯄꯤꯔꯛꯀꯦꯔꯥ ꯑꯗꯩ ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯈꯤꯕ ꯉꯥꯛꯇꯅꯤ ꯅꯉꯣꯟꯗꯩ ꯄꯤꯕ ꯄꯩꯁꯥꯗꯨꯅ ꯅꯪꯅ ꯍꯦꯛꯇ 20 lakhs 30 lakhs ꯄꯤꯔꯒ ꯑꯩꯁꯦ ꯍꯦꯛꯇ ꯍꯧꯗꯣꯛꯅꯕꯒꯤ ꯅꯠꯇꯦ ꯅꯪꯅ ꯄꯤꯕ lakh 4ꯗꯨꯗꯤ ꯀꯩꯗꯧꯔꯨꯅꯤ ꯗꯨꯀꯥꯟꯁꯤꯃ ꯐꯝꯕꯗ ꯑꯗꯨꯃꯥꯏꯅ ꯈꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯍꯣꯏ ꯒꯥꯔꯤꯁꯤꯕꯨꯗꯤ ꯑꯩ ꯄꯤꯊꯣꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯑꯇꯩ ꯄꯩꯁꯥꯗꯤ ꯑꯩ ꯁꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯅ ꯁꯤꯡꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯌꯦꯕ ꯂꯨꯄꯥ ꯑꯃ ꯋꯥꯠꯄ ꯌꯥꯔꯣꯏ ꯑꯩ ꯄꯩꯁꯥ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯩꯒꯤ ꯏꯖꯠꯗꯥꯕꯤꯁꯨ ꯄꯤꯒꯗꯕꯅꯤ ꯍꯥꯏꯌꯦꯕ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯅꯪꯅ ꯃꯥꯡꯍꯜꯂꯝꯕꯒꯤꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯅ ꯅꯝꯗꯅ ꯅꯉꯣꯟꯗꯒꯤ ꯏꯖꯠ ꯂꯧꯕ ꯅꯠꯇꯦ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯂꯩꯅꯈꯤꯕ ꯁꯥꯡꯉꯕ ꯃꯔꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯂꯩꯊꯣꯛꯄ ꯅꯠꯇꯦ ꯅꯪ ꯅꯁꯥꯅ ꯂꯥꯞꯊꯣꯛꯆꯕꯅꯦ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯂꯧꯒꯦ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯉꯤ ꯑꯩ ꯅꯨꯄꯤꯁꯤꯗ ꯑꯩ ꯂꯣꯏ ꯍꯥꯏꯅꯔꯦ ꯃꯥ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯪ ꯂꯧꯒꯦ ꯍꯥꯏꯕꯗ ꯅꯨꯄꯤꯁꯤꯅ ꯀꯩ ꯀꯨꯝꯃꯩ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯕꯁꯦ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯗ꯭ꯔꯤꯕꯧ ꯑꯩꯉꯣꯟꯗꯒꯤ ꯏ ꯆꯨꯞꯄꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯀꯦ ꯍꯥꯏꯔꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ ꯑꯝꯇꯅ ꯅꯪꯒꯤ ꯅꯨꯄꯤ ꯅꯆꯥꯒꯤ ꯃꯈꯅꯥꯎꯗꯗꯤ ꯇꯥꯍꯜꯂꯔꯣꯏ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯩꯅ ꯄꯪꯉꯤꯉꯩ ꯃꯇꯝꯗ ꯑꯄꯪꯕ ꯂꯥꯂꯣꯏ ꯑꯣꯏꯅ ꯅꯣꯏ ꯅꯇꯩ ꯅꯥꯎꯅ ꯁꯤꯖꯤꯟꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯑꯅ ꯃꯥ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯌꯦꯠ ꯈꯠꯅꯔꯛꯑꯦ ꯃꯔꯩꯁꯦ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯈꯣꯠꯅꯔꯝꯕ ꯗꯥ ꯍꯧꯒꯠꯂꯕꯣ ꯑꯗꯨ ꯇꯧꯔꯕꯣ ꯗꯥꯅ ꯍꯥꯏꯔꯝꯕꯗꯨꯅ ꯕꯦꯝ ꯅꯪ ꯑꯗꯨ ꯆꯥꯔꯕ ꯑꯗꯨ ꯊꯛꯑꯕ ꯕꯦꯝ ꯑꯗꯨ ꯆꯥꯁꯜꯂꯣ ꯍꯥꯏꯔꯝꯕꯗꯨꯅ ꯌꯦꯠꯊꯠꯅꯔꯛꯑꯦ ꯃꯔꯩꯁꯦꯀꯣ ꯅꯪꯅꯅꯦꯅ ꯇꯧꯅꯗꯅ ꯌꯦꯠꯊꯠꯅꯔꯛꯑꯦꯕ ꯃꯔꯩꯁꯦ ꯑꯗꯩ ꯊꯥꯛꯇꯀꯣ ꯑꯗꯨꯅꯦ ꯃꯁꯛ ꯈꯪꯅꯗꯕ ꯎꯅꯗꯕ ꯃꯤ ꯅꯠꯇꯦꯕ ꯑꯝꯇ ꯀꯦꯁ ꯇꯧꯅꯩꯁꯦ ꯄꯨꯔꯥ ꯃꯇꯩ ꯃꯅꯥꯎ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯆꯍꯤ 10 15 ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯕ ꯏꯃꯨꯡ ꯑꯝꯇ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯨꯕ ꯑꯗꯩ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅꯔꯒ ꯅꯛꯅꯕ ꯃꯔꯤ ꯂꯩꯈꯤꯕ ꯁꯨꯝꯕ ꯉꯥꯛꯇꯅꯤ ꯑꯇꯣꯞꯄ ꯑꯝꯇ ꯅꯠꯇꯦꯀꯣ ꯀꯦꯁ ꯇꯧꯅꯩꯁꯦ ꯑꯗꯩꯗꯤ ꯌꯦꯠꯊꯠꯅꯔꯦ ꯃꯕꯥꯅꯤꯁꯦ ꯃꯔꯩꯁꯦ ꯑꯔꯣꯏꯕꯗ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯀꯥꯏꯗꯩ ꯂꯧꯔ ꯄꯤꯗꯣꯏꯕ ꯅꯪ ꯁꯦꯟꯅꯔꯤꯉꯩꯗ ꯑꯩꯗꯤ ꯊꯕꯛꯁꯨ ꯑꯝꯇ ꯁꯨꯍꯧꯗ꯭ꯔꯦ ꯅꯪꯅ ꯑꯩꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯒ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯅꯪ ꯅꯨꯄꯥꯅꯤ ꯄꯤꯒꯗꯕꯅꯤ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯏ ꯋꯥꯍꯩꯗꯣ ꯃꯥ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯥꯡꯈꯤꯕ ꯃꯇꯝ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯆꯍꯤ 3 ꯃꯥꯁꯇꯔꯗ ꯆꯍꯤ 2 ꯑꯗꯩ ꯕꯦꯠ ꯇ꯭ꯔꯦꯅꯤꯡꯗ ꯑꯃꯨꯛ ꯑꯗꯩ ꯅꯪꯒꯤ ꯊꯕꯛ ꯇꯧꯕ ꯆꯦꯟꯕ 10 years ꯃꯨꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯥꯡꯉꯒ ꯂꯩꯈꯤꯕ ꯃꯇꯝꯁꯦ ꯁꯤꯒꯤ ꯄꯩꯁꯥ ꯄꯤꯔꯝꯃꯣ ꯍꯥꯏꯌꯦꯕ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯅꯪꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯅꯪꯁꯦ ꯂꯧꯔꯤꯃꯤ ꯊꯤꯜꯂꯤꯃꯤ ꯑꯩꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯆꯥꯒꯤ ꯌꯨꯝ ꯄꯨꯕꯩ ꯊꯕꯛ ꯃꯇꯝ ꯑꯩ ꯐꯪꯍꯧꯕ ꯅꯠꯇꯦ ꯅꯪꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯅꯦꯛꯎꯔꯁꯨ ꯊꯥ ꯑꯃꯗ 8,000 9,000 ꯇꯣꯂꯣꯞ ꯁꯥꯅꯤ ꯑꯗꯨꯒꯩꯗꯣ ꯆꯍꯤ ꯑꯃꯗ ꯇꯤꯟꯁꯤꯟꯕꯗ ꯀꯌా ꯇꯥꯏ ꯑꯗꯩ ꯆꯍꯤ 10ꯁꯤꯗ ꯇꯤꯟꯁꯤꯟꯕꯗ ꯀꯌా ꯇꯥꯏ ꯑꯗꯨꯒꯤ ꯇꯣꯂꯣꯞꯇꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯄꯤꯒꯦ ꯁꯤꯅꯦꯕ ꯑꯗꯩ ꯌꯦꯠꯊꯠꯅꯔꯦ ꯑꯗꯨꯒ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩ ꯀꯣꯏꯕꯒꯤ ꯅꯪꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯅꯪꯅ ꯁꯦꯟꯅꯖꯕꯅꯤ ꯍꯥꯏꯔꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯡꯈꯤꯕ ꯃꯇꯦꯡ ꯃꯥꯡꯈꯤꯕ ꯃꯇꯝ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯡꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯌꯥꯝꯗோ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤ ꯑꯃꯒꯤꯗꯃꯛ ꯄꯥꯡꯅꯕꯅꯤ ꯁꯤꯅꯦꯕ ꯃꯥꯒꯤ ꯑꯗꯨ ꯋꯥꯍꯩꯁꯦꯀꯣ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯀꯦꯁꯁꯦ ꯁꯨꯝ ꯇꯥꯟꯅꯔꯝꯕꯗꯒꯤ ꯌꯦꯡꯉ ꯂꯩꯌꯦꯕ ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯍꯥꯏꯔꯛꯄꯗꯣꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯤ ꯉꯥꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡꯅ ꯉꯥꯡꯉꯤ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯊꯤꯒꯠꯇꯅ ꯍꯦꯛꯇ ꯂꯣꯏꯅꯗꯅ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯣꯏ ꯌꯥꯅꯔ ꯄꯩꯁా ꯄꯤꯊꯣꯛꯅꯔꯦ ꯊꯧꯕꯤꯌꯨ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯪꯒꯤ ꯉꯝꯅꯒꯗꯕ ꯊꯧꯗ꯭ꯔꯁꯨ ꯌꯥꯕ ꯄꯩꯁꯥꯗꯣ ꯄꯥꯡꯅꯧ ꯑꯗꯩ ꯅꯨꯄꯥ ꯅꯪꯁꯨ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯂꯩꯔꯒ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯄꯥꯈꯪ ꯁꯥꯔꯨꯔꯤꯕ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯂꯧꯊꯣꯛꯄꯤꯔꯨꯔꯤꯕ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯑꯅ ꯑꯗꯩ ꯅꯨꯄꯤ ꯅꯪꯅꯁꯨ ꯃꯤꯒꯤ ꯆꯨꯝꯅ ꯀꯣꯏꯅꯕ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕ ꯅꯠꯇꯦ ꯄꯨꯔꯥ ꯅꯨꯄꯥꯁꯦ ꯅꯪꯅ ꯁꯤꯖꯤꯟꯅꯔꯦ ꯅꯨꯄꯥ ꯌꯥꯎꯗꯗꯤ ꯅꯪ ꯀꯣꯂꯦꯖ ꯀꯥꯕ ꯌꯥꯗꯕ꯭ꯔꯥ ꯅꯨꯄꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯗꯤ ꯅꯪ ꯀꯣꯂꯦꯖ ꯀꯥꯕ ꯍꯩꯇꯕ꯭ꯔꯥ ꯂꯩꯔꯤꯕ ꯀꯣꯂꯦꯖ ꯇꯝꯃꯤꯕ MUꯗ ꯃꯥꯁꯇꯔ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯥꯏ ꯀꯣꯏꯅꯕ ꯅꯨꯄꯥꯅ ꯅꯨꯡꯇꯤꯒꯤ ꯊꯤꯟꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯂꯧꯕ꯭ꯔꯥ ꯅꯨꯄꯥꯁꯤꯒꯕꯨ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇꯒꯤ ꯊꯤꯟꯅ ꯂꯧꯗꯅ ꯂꯣꯏꯅꯔꯗꯤ ꯑꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯑꯗꯨꯗ ꯄꯨꯔꯛꯇꯣꯏꯁꯦ ꯀꯔꯤ ꯑꯐꯕꯅꯣꯅ ꯅꯪ ꯅꯊꯟꯗ ꯆꯠꯄ ꯍꯩꯇꯕ꯭ꯔꯥ ꯅꯪ ꯅꯁꯥꯁꯦꯅ
ꯅꯪ ꯅꯁꯥꯁꯤꯅ ꯊꯟꯗ ꯆꯠꯄ ꯍꯩꯇ꯭ꯔꯥ ꯀꯣꯏꯅꯕꯒꯤ ꯍꯧꯅꯕ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯧ ꯑꯗꯨꯁꯨ ꯅꯠꯇꯅꯕꯨ ꯅꯨꯄꯥꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯍꯩꯇ꯭ꯔꯦ ꯅꯪ ꯑꯃꯠꯇ ꯆꯠꯄ ꯍꯩꯇ꯭ꯔꯦ ꯁꯤꯁꯦ ꯀꯅꯥ ꯇꯧꯅꯩꯌꯦꯅ ꯉꯥꯡꯉꯦꯕ ꯅꯪꯒꯤ ꯄꯩꯁꯥ ꯈꯛꯇꯒꯤ ꯈꯟꯕ ꯃꯤꯁꯨ ꯂꯣꯏ ꯃꯇꯝ ꯃꯥꯡꯉꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯃꯇꯝ ꯃꯥꯡꯉꯦ ꯅꯁꯥꯅ ꯌꯥꯅ ꯄꯤꯊꯣꯛꯈꯤꯕ ꯏꯖꯠꯇꯨꯗꯤꯅꯦ ꯃꯃꯜ ꯂꯧꯒꯦ ꯍꯥꯏꯔꯛꯀꯅꯨ ꯅꯣꯏ ꯌꯥꯅꯔꯒ ꯃꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯩꯗꯤ ꯉꯥꯡꯅꯔꯦ ꯅꯩꯅꯔꯦ ꯑꯗꯣ ꯍꯥꯏꯔꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯒꯥꯔꯤꯗꯨꯃ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯅꯣꯏ ꯃꯆꯤꯠ 10 20 30 ꯂꯤꯁꯤꯡ ꯑꯃꯅꯤ ꯂꯧꯕ ꯂꯣꯏ ꯇꯣꯛꯑꯣ ꯑꯗꯨꯗꯩ ꯆꯧ ꯃꯣꯃꯣ ꯂꯩꯅꯈꯤꯕ ꯌꯦꯟ ꯂꯩꯈꯤꯕ ꯂꯣꯏ ꯄꯥꯈꯠꯂꯛꯀꯦꯔꯥ ꯑꯅ ꯑꯗꯨ ꯂꯣꯏ ꯇꯣꯛꯑꯣ ꯑꯗꯨꯒ ꯂꯥꯛ 4 ꯄꯨꯟꯅ ꯂꯧꯈꯤꯕꯗꯣ ꯑꯗꯨꯒ ꯁꯤꯡꯕꯤꯔꯣ ꯑꯗꯣ ꯅꯪꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯏꯖꯠ ꯗꯥꯕꯤ ꯀꯩꯀꯥꯗꯨꯗꯤ ꯍꯥꯏꯔꯛꯑꯅꯨ ꯅꯪ ꯅꯁꯥ ꯇꯣꯂꯣꯞ ꯆꯥꯔꯕꯅꯤ ꯅꯨꯄꯥꯁꯤꯅ ꯅꯪꯅ ꯊꯥꯛꯄ ꯅꯪꯅ ꯅꯣꯡꯃꯒꯤꯅꯦ ꯄꯤꯔ ꯊꯥꯛꯑꯒ ꯁꯤꯖꯤꯟꯅꯕ ꯅꯨꯄꯥꯁꯦ ꯃꯤꯅꯁꯨ ꯑꯩꯒꯤ ꯆꯍꯤ 10ꯒꯤ ꯇꯣꯂꯣꯞ ꯄꯤꯌꯨ ꯍꯥꯏꯔꯛꯏꯁꯦ ꯄꯥꯔꯨꯔꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯅꯪꯅ ꯃꯤ ꯅꯦꯛꯑ ꯁꯤꯖꯤꯟꯅꯔꯁꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨꯒ 4 ꯂꯥꯛꯁꯇꯨꯃꯒ ꯄꯤꯔꯒ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕꯗꯅꯦ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯐꯕ ꯅꯠꯇꯦꯕ ꯑꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯍꯦꯜꯂꯕ ꯁꯨꯝꯕꯁꯨ ꯌꯥꯎꯔꯤꯅꯦꯕ ꯃꯥꯅꯁꯨ ꯁꯤꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯒ ꯂꯩꯁꯥꯕꯤ ꯀꯣꯏꯔꯨꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯑꯔꯥꯟꯕ ꯑꯃꯈꯛꯅꯦꯕ ꯃꯗꯨꯗ ꯋꯥꯍꯧꯗ ꯁꯩꯍꯧꯗ ꯂꯥꯜꯂꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅꯦꯕ ꯑꯗꯣ ꯃꯥꯅ ꯁꯦꯡꯅ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯀꯣꯏꯗꯦꯕ ꯀꯣꯟꯅ ꯈꯪꯉꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯁꯦꯡꯅ ꯅꯨꯄꯤ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯩꯗꯤ ꯗꯔꯀꯥꯔ ꯇꯥꯗꯕ꯭ꯔꯅ ꯈꯜꯂꯦꯕ ꯃꯥꯏ ꯅꯨꯄꯤꯗꯣ ꯐꯠꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯈꯥꯏꯅꯒꯣ ꯈꯥꯏꯅꯔ ꯃꯇꯨꯡꯗ ꯋꯥ ꯂꯣꯏꯁꯟꯅ ꯃꯥ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯥꯏ ꯆꯥꯅꯕ ꯌꯦꯡꯉꯣ ꯃꯥꯏ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯣ ꯀꯣꯏꯕꯤꯕ ꯍꯧꯅꯗꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯃꯁꯥꯗ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯩ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯆꯥꯛꯈꯤꯕ ꯃꯊ꯭ꯋꯥꯏ ꯃꯥꯒꯤ ꯃꯥꯡꯉꯤꯕ ꯃꯄꯨꯟꯁꯤ ꯂꯩꯁꯥꯕꯤꯗꯣ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ ꯄꯨꯔꯥ ꯐꯗꯤ ꯐꯔꯥ ꯁꯥꯔꯦꯕ ꯐꯗꯤ ꯐꯔꯥ ꯁꯥꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯗꯨꯁꯨ ꯋꯥꯈꯟꯗꯨ ꯌꯥꯝ ꯁꯣꯛꯑꯦ ꯑꯔꯦꯝꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡꯗ ꯊꯥꯗꯒꯗꯕ ꯃꯇꯝꯗꯨ ꯄꯨꯔꯥ ꯅꯨꯄꯤꯁꯤꯗ ꯊꯥꯗꯗꯅ ꯉꯥꯎꯗꯅ ꯂꯩꯔꯨꯔꯦ ꯏꯃꯨꯡꯗꯅ ꯀꯌꯥꯝ ꯁꯣꯛꯍꯧꯕꯀꯣ ꯑꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯗꯣ ꯑꯗꯨꯅꯁꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯌꯦꯕꯀோ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅ ꯌꯥꯝ ꯄꯥꯝꯕ ꯅꯨꯄꯤ ꯃꯔꯨ ꯑꯣꯏꯅ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯄꯥꯝꯕꯗꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅ ꯂꯩꯁꯥꯕꯤ ꯄꯥꯝꯕꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯅꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯟꯅ ꯊꯤꯗꯣꯛꯄꯤꯒꯗꯕꯅꯤ ꯅꯪ ꯑꯃꯗ ꯑꯩꯗꯤ ꯌꯨꯝꯗ ꯐꯅꯦꯛ ꯈꯣꯡꯗꯥꯏ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯉꯣꯏ ꯄꯦꯛꯇꯅ ꯆꯦꯛ ꯁꯥꯕ ꯌꯥꯎꯗꯅ ꯏꯆꯥ ꯊꯥꯛꯅꯕ ꯍꯣꯠꯅꯔꯦ ꯀꯥꯍꯠꯂꯦ ꯃꯥꯏ ꯃꯤꯠꯇ ꯀꯔꯤꯝ ꯀꯦꯗ꯭ꯔꯦ ꯃꯆꯨꯝ ꯇꯥꯒꯩ ꯀꯦꯔꯤꯕ ꯇꯣꯇꯣꯠ ꯅꯧ ꯂꯥꯎꯔꯤꯕ ꯅꯣꯏꯗꯤ ꯑꯩ ꯅꯨꯄꯥꯁꯤꯅ ꯉꯥꯎꯔꯦ ꯑꯗꯨ ꯅꯣꯏꯗ ꯉꯥꯎꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯨꯝꯒꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯋꯥꯇꯥꯏ ꯁꯨꯗꯥꯏꯅꯕꯤꯗꯨꯗ ꯏꯃꯨꯡꯒꯤ ꯈꯜꯂꯛꯇ꯭ꯔꯦ ꯑꯗꯨꯗ ꯈꯠꯅꯈꯤꯕ ꯏꯃꯨꯡꯁꯦ ꯅꯩꯅꯔꯛꯈꯤꯕ ꯅꯪꯅꯗꯤ ꯆꯍꯤ 10 ꯃꯨꯛꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯤꯖꯤꯟꯅꯔ ꯂꯩꯔꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯅꯗꯤ ꯀꯔꯤꯝꯐꯧ ꯁꯤꯃ ꯆꯠꯃꯤꯟꯅꯁꯤ ꯁꯤꯃ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯩ ꯅꯨꯄꯥꯅꯤ ꯍꯥꯏꯕꯒꯤ ꯑꯉꯥꯡꯁꯤꯃ ꯅꯥꯔꯦ ꯍꯥꯏꯕꯗ ꯗꯥꯛꯇꯔ ꯄꯨꯈꯠꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯏꯕꯥꯅꯤ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕ ꯀꯔꯤꯝ ꯐꯪꯕ ꯅꯠꯇ꯭ꯔꯦ ꯑꯩ ꯏꯄꯥꯝꯗ ꯍꯟꯕ ꯏꯀꯥꯏꯕꯒꯤ ꯁꯨꯞꯅꯒꯤ ꯂꯩꯕ ꯈꯛꯇꯅꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯆꯥꯛꯑꯝꯒꯗꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯃꯄꯨ ꯑꯩꯅ ꯁꯨꯞꯅꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯅꯪꯉꯣꯟꯗ ꯍꯥꯏꯔꯨꯕꯒꯤꯗꯤ ꯅꯪꯅꯒ ꯋꯥꯔꯧꯗꯅ ꯍꯦꯛꯇ ꯅꯪꯒꯤ ꯅꯨꯄꯥ ꯑꯩꯅ ꯃꯨꯜꯂꯕꯩ ꯇꯥꯏꯞꯇ ꯇꯧꯔꯤ ꯅꯪꯒ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯥꯛꯈꯤꯕꯗꯨꯗꯤ ꯅꯪ ꯈꯪꯗ꯭ꯔꯥꯅ ꯌꯥꯝ ꯍꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯅꯨꯄꯥꯗ ꯑꯩꯅ ꯐꯨꯕ ꯈꯣꯠꯄꯗꯤ ꯉꯝꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯖꯩ ꯑꯩ ꯅꯪꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯝ ꯂꯥꯞꯊꯣꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯃꯥꯡꯉꯤꯕ ꯑꯗꯩ ꯑꯩꯅ ꯅꯥꯔꯤꯕ ꯅꯪ ꯈꯛꯇꯔꯥ ꯑꯩꯅ ꯅꯥꯔꯤꯕ ꯑꯩ ꯅꯨꯄꯥꯅ ꯌꯦꯡꯕꯤꯔꯛꯇꯕ ꯃꯇꯝꯗ ꯑꯩꯅ ꯅꯥꯔꯤꯕ ꯑꯗꯨꯅ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯅꯨꯄꯥꯁꯤ ꯑꯣꯏꯔꯛꯀꯅꯤ ꯅꯨꯄꯤꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯎꯗꯅ ꯑꯗꯨꯝ ꯂꯩꯒ꯭ꯔꯗ꯭ꯔꯥꯅ ꯑꯗꯣ ꯅꯪꯅꯗꯤ ꯈꯜꯂꯤ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁా ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯤꯡꯅꯕ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯒ ꯑꯩꯒꯁꯦ ꯃꯥꯟꯅꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯀꯥꯏꯅꯒ ꯅꯪꯅꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯅꯪꯉꯣꯟꯗꯒꯤ ꯂꯧꯕ ꯂꯨꯄꯥ ꯑꯃ ꯑꯩ ꯄꯥꯝꯖꯗꯦ ꯑꯩ ꯅꯨꯄꯥꯅ ꯁꯨꯔ ꯅꯣꯝꯃꯒ ꯇꯥꯟꯕꯗꯣ ꯄꯥꯝꯃꯦ ꯑꯩ ꯀꯔꯤꯝ ꯄꯥꯝꯖꯗꯦ ꯅꯪꯉꯣꯟꯗꯒꯤ ꯂꯧꯕ ꯄꯩꯁꯥ
nupi ma koiraga karamba nupi na bu mai nupa na nupi ma koiraga paisa thadara kanena koyu nupa paisa laukthoro koiba chalu unno nupi do hotel da loino kanana thadok toino ana ngange ba hoi nang nungai gadra nang je ai nupa je nang atopa nupi ko hen ge nang inu pa neng khalo koi da chatana nang na tawri ba dumaina chatmin na halo nang nungai gadra hai bane ba nang na college sang ngai han dana nang na mai tawba aina chakhiba mina hairak pada aina chakhiba mayam ai gi wam ta tarak tarba nupa ne ngasi nang na thadu ama kan da khatang ai gi oi ho bane na aduda ai gi chahi nang koirak pada gi aina chaklak pa dugi wahai du nei nang da nganga ido na mana hai ba mayakidi aina ijadabi jin nangon dagi tan gadam ai gi nusi ba manghali ba ai nupa na hanne yangandri ba imung yangdri ba chahi 10 mu su nom dana yum pala ba matu macha le ba nupa na su dana nom dana lai sabi nang da pungaw ngawraga nangbu senaraga nang na minai dong na ai nupa sijana bai aina nang da tan gadam nya ai as mai ta hai ngam na jana te ko mari mana na bada kaya thamoi chakna laiman oina wari kaya lo sanagi hoi asengba hingiba mida asiba natabada sigi kaina bai mai chak thungna bazu yaroi da ba kaw bazu ngamdraba sigi kaina bagi mai chak na yairaga hojik mioi kaya hingnari hoi han bai wari se sida loi sanjage ko han bai se yam ngai je aham gi tangkaksi akhoi gi mayam digest to view haibadi haziki ozana thambiri ba wari se akhoi gi laisabi amase kamai tawdana tawkhibano haibatamda akhoina su decision se kanana chumino haiba ngamde sidi akhoi mioi bagi instinct haiba musulai banina tawbadabu akhoina akhoi gi instinct se kamaina control tawgani kamaina yeng hogani kamaina design to hogani kamaina karamba wakhalonda akhoina kari ahenba akhoina thijanbam thokpa kari darkar lei habadumsu wakhan tamina bama mathau tabra ni thamjaningi aduga hajiki ozana thambiri ba hajiki ahan bagi tangkak ki khoi wari sida mayam na sungso soidra comment amamam ahen ba comment amamam thambiraga karamba wakhalon lei habaduma mayam phongdok pirau aduga matang sida break macha amatang lojage break ki matungda amu nungai ba wari puduna lakchage mayam yeng taduna leibiyo akhoi ipo media na series 9 puthok chariba ngasigi episode kolhumdoi suba episode miyeng tabiyo aduda nupa na mukalang fi saiga haibasidi as pakcha bakhar walida sidi khoidauga sum saugalaktori nama communication ge sigumba chaukhаттaba paktaba nupa nupi gi sinbam bau khangdaba phanek saba nupa sida ngaudun leidoi sharu ekhoida nakhutta hamaga chajaru law apakpa sumangdu wai teiraga nakhwang naraga molom tei hey ngaiko oh kuman khambala edana ngasidi thoibisi aina putari ne natik le ri pune ayum de la phau sai ro ha bunga chanu pa ji saur e yam tu chal horo nangi na chanu pa one ply phanek saba sila ai ki rani he bike se mai thana ba thau lo so thau hey hoi mo nate thau bu le ri brne thau leiti kariya ari gi leita ba as piu se sida hama ibima nangbu numi tar kanjira kamai handori ge ima numi ta ba galai da ai gari do yagidre ado ta khamba noi swai anak pada workshop ka dilai bra swai de workshop kom te leite da kamai tau siya hai noi gi gari gi wado amta to kho hauji numi tar kanjira angang chi mathada karmain cha toi noi ba ibima ngasi dine imai si da sum leiro hayeng nong he ngan baga ne workshop ki mi do nang ta khambana kawraga ne marai na semjani la la ngasi gi di ima ga cha ising honaru si la ibima rang lak mina bane Waduh nahi kereta. Mangalan impan jat kibani. Halak pada soy dan porak poy ramani.
ꯑꯗꯨꯃꯥꯏ ꯁꯤꯠꯀꯗꯕ ꯅꯠꯇꯦ ꯃꯥꯏ ꯁꯤꯠꯀꯗꯕꯅꯤꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯑꯣꯟꯅꯔꯝꯃꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯁ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯨꯏ ꯑꯩꯁꯨ ꯃꯣꯏꯗ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏꯌꯦ ꯑꯩꯒ ꯌꯥꯝ ꯆꯨꯅꯗꯦꯕ ꯍꯣꯏꯅꯦ ꯅꯨꯄꯥꯅꯦꯅ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛ ꯇꯧꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎ ꯄꯦꯜꯍꯟꯕ ꯉꯝꯗꯕ ꯑꯇꯩ ꯂꯥꯏꯔꯤ ꯆꯥꯕꯤ ꯊꯛꯄꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯥꯏꯗꯩꯅꯣꯗ ꯃꯣꯏꯗ ꯂꯩꯕꯗꯒꯤꯅꯦ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯑꯁ ꯑꯩꯅ ꯁꯦꯠ ꯄꯤꯕ ꯉꯝꯃꯣꯏ ꯈꯪꯕꯗꯒꯤ ꯀꯅꯥꯅꯁꯨ ꯑꯩ ꯀꯦꯁ ꯂꯦꯞꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯀꯦꯁꯁꯦ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ Welcome back after the break. ꯑꯩꯈꯣꯏꯒꯤ break ꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯁꯤꯔꯤꯁ 9 ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯦꯄꯤꯁꯣꯗ ꯅꯝꯕꯔ 12 ꯁꯨꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯉꯁꯤꯒꯤ ꯇꯥꯏꯇꯜ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤ ꯑꯃꯒꯤꯗꯃꯛ ꯍꯥꯏꯅ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯌꯥꯝꯅ ꯑꯥꯔꯊ ꯌꯥꯝꯅ ꯆꯦꯟꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯊꯝꯕꯤꯈꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯊꯝꯖꯈꯤꯕ ꯍꯥꯏꯕꯗꯤ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯀꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯇꯥꯏꯇꯜ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗ ꯍꯥꯟꯅ ꯍꯪꯖꯒꯦ ꯑꯣꯖꯥ ꯁꯤꯒꯤ ꯇꯥꯏꯇꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯑꯩꯅꯁꯨ ꯈꯟꯖꯕꯗ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯃ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯀꯅꯥꯅꯣ ꯂꯥꯜꯂꯤꯁꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯀꯅꯥꯅꯣ ꯂꯥꯜꯂꯤꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯥꯏ ꯅꯨꯄꯤꯗꯨ ꯑꯣꯏꯗꯣꯏꯔꯥ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯨꯄꯥꯗꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯣꯖꯥꯒꯤ ꯃꯣꯠ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯁꯤꯗ ꯂꯥꯜꯂꯤꯁꯦ ꯁꯤ ꯋꯥꯔꯤꯁꯤꯗ ꯂꯥꯜꯂꯤꯁꯦ ꯅꯨꯡꯁꯤꯕꯗꯨ ꯇꯥꯔꯦ ꯅꯨꯡꯁꯤꯕ ꯇꯥꯔꯦ ꯂꯥꯜꯂꯤꯁꯦ ꯑꯗꯨꯒ ꯅꯝꯕꯔ 1 ꯂꯥꯜꯂꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥꯗꯣ ꯇꯥꯔꯦ ꯍꯣꯏ ꯅꯝꯕꯔ 2 ꯂꯥꯜꯂꯤꯁꯤꯅ ꯃꯥꯏ ꯀꯣꯏꯔꯤꯕ ꯂꯩꯁꯥꯕꯤꯗꯣ ꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯈ꯭ꯋꯥꯏꯗꯩ ꯆꯨꯝꯃꯤꯁꯤꯅ ꯃꯥꯏ ꯅꯨꯄꯤꯗꯣ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯃꯥꯗꯤ ꯀꯩꯁꯨꯝꯇꯁꯨ ꯈꯪꯖꯗꯦ ꯀꯩꯁꯨ ꯑꯗꯣ ꯌꯥꯎꯖꯗꯕꯅꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯍꯣꯏ ꯃꯤ ꯆꯍꯤ 10 ꯊꯥꯗꯣꯛꯅ ꯉꯝꯗꯒꯩ ꯅꯨꯡꯁꯤꯅꯔꯛꯏꯗꯨ ꯃꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯒꯥꯔꯤ ꯂꯩꯕꯤꯗꯅ ꯑꯩꯈꯣꯏꯗꯤ ꯀꯦꯗꯅ ꯀꯣꯏ ꯆꯠꯂꯦ ꯁꯅꯥꯅꯁꯨ ꯌꯣꯝꯃꯦ ꯀꯥꯏꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥ ꯁꯦꯝꯃꯤꯟꯅꯔꯁꯦ ꯅꯪ ꯇꯣꯂꯣꯞꯇꯨꯅ ꯀꯥꯏꯅ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯍꯥꯏꯕꯗꯨꯅ ꯍꯥꯏꯐꯝ ꯂꯩꯇꯅꯁꯨ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯔꯤꯅꯤ ꯍꯟꯕ ꯍꯣꯏ ꯋꯥꯍꯩ ꯈꯔꯗꯨꯅ ꯍꯦꯛ ꯂꯥꯞꯊꯣꯛꯅꯍꯟꯕ ꯉꯝꯕ ꯃꯥꯒꯤ ꯃꯍꯨ ꯃꯌꯥꯏ ꯀꯟꯕ ꯋꯥꯔꯤꯗꯣ ꯍꯣꯏ ꯌꯥꯝ ꯍꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯦ ꯄꯥꯈꯪ ꯅꯨꯄꯤ ꯊꯤꯕꯅꯅꯦ ꯂꯩꯁꯥꯕꯤ ꯀꯣꯏꯕ ꯌꯥꯝ ꯂꯥꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯖꯗꯦ ꯂꯩꯁꯥꯕꯤꯅꯁꯨ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯝ ꯂꯥꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯖꯗꯦ ꯁꯤꯃꯈꯛ ꯍꯥꯏꯖꯒꯦꯀꯣ ꯑꯆꯨꯝꯕꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯀꯣꯏꯕꯤꯒꯅꯨ ꯑꯔꯥꯟꯕ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯗꯣ ꯐꯠꯇꯕ ꯍꯣꯏ ꯅꯨꯡꯁꯤꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯃ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯃꯇꯨꯡꯒꯤ ꯋꯥꯔꯤꯁꯦ ꯂꯤꯗ꯭ꯔꯤꯉꯩꯗ ꯀꯃꯦꯟꯁꯦ ꯈꯤꯇꯪ ꯄꯥꯊꯣꯛꯀꯦ ꯀꯃꯦꯟ ꯍꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯂꯧꯈꯠꯄꯤꯌꯨ ꯅꯨꯡꯉꯥꯏꯌꯦ ꯈꯔ ꯈꯤꯇꯪ ꯍꯣꯏ ꯌꯥꯝꯗꯕꯤꯗ ꯍꯣꯏ ꯅꯣꯛꯄꯗꯣ ꯍꯣꯏ ꯈꯔ ꯅꯣꯛꯇ꯭ꯔꯒꯗꯤ ꯋꯥꯔꯤ ꯂꯤꯕꯗ ꯋꯥꯔꯤꯗꯣ ꯌꯥꯝ ꯁꯦꯔꯤꯌꯁ ꯁꯤꯔꯤꯌꯁ ꯑꯣꯏꯈ꯭ꯔꯗꯤ ꯌꯥꯝ ꯑꯣꯏꯃꯟꯈꯤꯗꯅ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯀꯩꯅꯣꯁꯦ ꯅꯣꯛꯄꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯏꯁꯥꯒꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯔꯒ ꯅꯣꯛꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯋꯦꯕ ꯀꯃꯦꯟꯁꯦ ꯌꯥꯝ ꯐꯖ ꯐꯖꯕ ꯄꯤꯔꯛꯑꯦꯕꯀꯣ ꯀꯃꯦꯟ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯥꯏꯍꯧꯋꯦꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯈꯛ ꯐꯠꯇꯕꯒꯤ ꯋꯥꯔꯤꯅꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦꯅ ꯑꯗꯨꯗꯣ ꯑꯩ ꯍꯥꯏꯖꯒꯦꯕ ꯅꯠꯇꯦ ꯃꯥꯗꯣ ꯁꯦꯡꯅ ꯋꯥꯔꯤ ꯂꯣꯏ ꯁꯨꯅ ꯇꯥꯔꯛꯇꯣꯏꯅꯦꯕ ꯍꯣꯏ ꯑꯦꯄꯤꯁꯣꯗ ꯂꯣꯏ ꯁꯨꯅꯕ ꯅꯨꯄꯥꯈꯛ ꯆꯩꯕ ꯅꯠꯇꯦꯕ ꯃꯥꯏꯁꯦ ꯅꯨꯄꯥꯈꯛ ꯐꯠꯇꯕ ꯅꯨꯄꯥꯈꯛ ꯆꯩꯕꯩ ꯋꯥꯔꯤꯅꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯣꯏ ꯅꯨꯄꯥ ꯂꯥꯟꯅ ꯎꯍꯟꯕꯩ ꯅꯠꯇꯦ ꯂꯣꯏ ꯇꯥꯕꯤꯌꯨ ꯅꯨꯄꯤ ꯐꯠꯇꯕꯩꯁꯨ ꯌꯥꯎꯕꯅꯤ ꯅꯨꯄꯤꯗ ꯆꯩꯕꯩꯁꯨ ꯌꯥꯎꯕꯅꯤ ꯂꯣꯏ ꯌꯥꯎꯕꯅꯤ ꯁꯨꯅ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤꯗꯁꯨ ꯅꯨꯄꯥꯗꯨ ꯆꯩꯔꯤꯗꯨꯅꯤ ꯅꯨꯄꯤꯗꯨ ꯆꯩꯔꯤꯗꯨꯅꯤ ꯅꯨꯄꯥꯗꯨꯁꯨ ꯐꯠꯇꯤꯗꯨꯅꯤ ꯅꯨꯄꯤꯗꯨꯁꯨ ꯐꯠꯇꯤꯗꯨꯅꯤ ꯂꯣꯏ ꯃꯥꯅꯦ, ꯌꯥꯎꯕꯅꯤ ꯃꯥꯏ ꯃꯥꯏ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯋꯥꯔꯤꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯅꯨꯄꯤꯅ ꯂꯥꯟꯕꯩ ꯋꯥꯔꯤ ꯅꯨꯄꯥꯅ ꯂꯥꯟꯕꯩ ꯋꯥꯔꯤ ꯑꯗꯨꯅꯦ ꯑꯗꯣ ꯇꯧꯕꯗꯕꯨ ꯍꯣꯏ ꯅꯨꯄꯤꯗꯗꯤ ꯈꯤꯇꯪꯗꯤ ꯅꯨꯄꯤꯅ ꯃꯤ ꯃꯌꯨꯝꯗ ꯃꯌꯨꯝ ꯄꯥꯜꯂꯨꯕꯅꯤꯅ ꯆꯩꯊꯦꯡ ꯈꯤꯇꯪ ꯐꯪꯕꯒꯤ ꯍꯣꯏ ꯅꯨꯄꯤꯅ ꯈꯤꯇꯪ ꯈꯣꯜꯂꯥꯎ ꯈꯔ ꯋꯥꯔꯤꯁꯦ ꯍꯦꯟꯕ. ꯌꯥꯝꯕꯩ ꯋꯥꯅꯦꯕꯀꯣ ꯍꯣꯏ ꯊꯧꯗꯣꯛꯁꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯏ ꯁꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯅꯨꯄꯥ ꯑꯐꯕ ꯊꯤꯕ ꯑꯔꯥꯏꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯐꯕ ꯊꯤꯕ ꯑꯔꯨꯕ ꯑꯣꯏꯔꯦ ꯑꯗꯩ ꯃꯃꯥꯡꯉꯩꯗꯗꯤ ꯅꯨꯄꯥ ꯑꯐꯕ ꯊꯤꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯐꯕ ꯑꯣꯏꯅ ꯊꯤꯕ ꯇꯥꯔꯦ ꯍꯥꯏ ꯌꯥꯝ ꯆꯨꯝꯃꯦ ꯁꯤꯁꯦ ꯍꯣꯏ ꯍꯣꯏ ꯅꯨꯄꯤꯅꯦ ꯑꯑꯣꯟꯕ ꯀꯥꯏꯅꯅꯦ ꯊꯤꯍꯧꯗ ꯌꯥꯄꯣꯟꯇꯦ ꯊꯤꯍꯧꯗ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗꯩ ꯑꯩꯅ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯀꯤ ꯋꯥꯔꯤꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ
ꯃꯧꯗꯣ ꯂꯩꯁꯥꯕꯤꯅ ꯍꯥꯏꯗꯣꯛ ꯆꯠꯍꯜꯂꯨꯔꯒ ꯃꯄꯥꯗꯨꯗ ꯇꯥꯔꯤꯕ ꯗꯁꯥꯗꯣ ꯑꯗꯨꯅ ꯆꯦꯜꯂꯤ ꯏꯆꯥꯅ ꯆꯦꯜꯂꯛꯏꯕ ꯂꯩꯁꯥꯕꯤꯒꯁꯦ ꯍꯪꯕꯤꯍꯧꯔꯣ ꯂꯩꯁꯥꯕꯤꯔ ꯆꯨꯝꯃꯕ꯭ꯔꯥ ꯆꯦꯜꯂꯨꯕ꯭ꯔꯥ ꯍꯜꯂꯛꯄꯤꯔꯥ ꯁꯦꯡꯉꯕ ꯀꯥꯟꯗ ꯂꯣꯏ ꯍꯪꯉꯒ ꯍꯥꯏꯗꯣꯛꯄ ꯆꯠꯄꯤꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯗꯣꯛꯄ ꯆꯠꯂꯤꯃꯦꯅ ꯆꯠꯂꯒ ꯂꯣꯛꯀꯞ ꯌꯧꯅꯦꯕ ꯂꯣꯛꯀꯞ ꯌꯧꯅꯔꯤꯗꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯆꯦ ꯊꯕꯛ ꯁꯨꯗꯅ ꯍꯜꯂꯛꯑꯒ ꯂꯩꯔꯒ ꯀ꯭ꯋꯥ ꯇꯂꯞ ꯃꯩ ꯍꯧꯒꯩ ꯆꯥꯕ ꯄꯩꯁꯥꯁꯨ ꯁꯨꯡꯋꯥꯠ ꯋꯥꯠꯇꯕ ꯗ꯭ꯔꯦꯁꯁꯨ ꯑꯇꯥꯡ ꯇꯥꯡꯕ ꯁꯦꯠꯄ ꯏꯟꯖꯥꯡꯁꯨ ꯑꯍꯥꯎꯕ ꯆꯥꯕ ꯑꯗꯒꯤ ꯀꯔꯤꯕ ꯑꯗꯨꯝꯕ ꯌꯥꯝ ꯂꯩ ꯃꯣꯏꯁꯤꯡꯁꯤꯕꯨ ꯀꯃꯥꯏꯅ ꯋꯥꯔꯛꯇꯣꯏꯅꯣ ꯍꯥꯏꯌꯦ ꯄꯩꯁꯥꯁꯦ ꯃꯣꯏꯅ ꯏꯄꯥꯏ ꯄꯥꯏꯔꯕ ꯑꯗꯣ ꯁꯤꯁꯦ ꯁꯦꯡꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯅꯨꯄꯤ ꯆꯩꯗꯦ ꯅꯨꯄꯥ ꯈꯛ ꯐꯠꯇꯕꯩ ꯋꯥꯔꯤꯅꯤ ꯍꯥꯏꯗꯣ ꯁꯤ ꯌꯥꯎꯔꯛꯏꯁꯤꯅꯤꯀꯣ ꯅꯨꯄꯤ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯅꯍꯥ ꯑꯣꯏꯅ ꯍꯜꯂꯛꯑꯒ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏꯅꯕ ꯐꯣꯟꯗ ꯑꯃꯃꯨꯛ ꯀꯣꯏꯅꯔꯒ ꯑꯆꯥꯄꯣꯠ ꯂꯩꯔꯣ ꯑꯗꯨ ꯊꯤꯜꯂꯣ ꯖꯤꯄꯦꯗ 500 ꯀꯥꯞꯄꯣ 1000 ꯀꯥꯞꯄꯣ ꯍꯥꯏꯔꯒ ꯊꯑꯣꯏꯅ ꯅꯨꯄꯥ ꯑꯝꯇ ꯄꯥꯟꯕ꯭ꯔꯁꯨ ꯄꯥꯟꯗꯕ ꯄꯨꯔꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯋꯥꯔꯛꯄ ꯉꯝꯗꯕ ꯄꯩꯁꯥ ꯃꯌꯥꯝ ꯆꯥꯊꯣꯛꯑꯒ ꯁꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯅꯨꯄꯤꯗꯁꯨ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯒ ꯂꯩꯕ ꯁꯤ ꯐꯠꯇꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯤ ꯑꯐꯕꯗꯨ ꯑꯗꯨꯝ ꯐꯩꯅ ꯊꯥꯒꯠꯄꯩ ꯋꯥꯅꯤꯀꯣ ꯑꯗꯩ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯋꯥꯔꯤꯁꯤꯡꯁꯦ ꯏꯆꯦ ꯂꯣꯏ ꯇꯥꯖꯩ ꯍꯧꯕꯗꯩ ꯂꯣꯏꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯁꯕꯖꯦꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯔꯨꯕ ꯁꯕꯖꯦꯛꯅꯤ ꯁꯤꯁꯦ ꯑꯗꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯏꯆꯦ ꯏꯁꯇꯗꯤꯑꯣꯗ ꯏꯆꯦ ꯍꯣꯏꯒꯤ ꯇꯥꯃꯣꯗꯨ ꯑꯝꯇꯗꯤ ꯃꯊꯪ ꯏꯄꯤꯁꯣꯠꯇ ꯄꯨꯟꯅ ꯑꯝꯇꯗꯤ ꯎꯖꯒꯦ ꯏꯆꯦ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯎꯕꯤꯅꯤꯡꯕꯗꯣ ꯑꯗꯣ ꯃꯥꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯌꯥꯝ ꯔꯤꯖꯥꯔꯞ ꯑꯣꯏꯌꯦ ꯐꯣꯇꯣ ꯅꯨꯡꯗꯣ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯃꯤꯃꯥꯡ ꯊꯣꯛꯄꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯄꯥꯝꯖꯗꯦ ꯃꯤ ꯑꯃ ꯍꯦꯛ ꯂꯥꯛꯑꯕ ꯃꯥ ꯀꯥꯗ ꯊꯣꯡ ꯂꯣꯜ ꯂꯩꯈ꯭ꯔꯅꯦꯕ ꯃꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯤ ꯀꯩꯅꯣꯁꯦ ꯍꯩꯇꯦꯕ ꯃꯥꯁꯦ ꯃꯁꯥꯒꯤꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯃꯥꯒꯤ FB ꯑꯦꯀꯥꯎꯟꯗ ꯍꯤꯔꯥ ꯑꯔꯥꯝꯕꯝ ꯑꯅ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯂꯩꯕꯒꯤ ꯂꯣꯏ ꯍꯥꯞꯀꯠꯄꯅꯦꯕ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯄꯨꯔꯣꯏꯕꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯏꯆꯥꯒꯤ ꯀꯩꯒꯗ ꯂꯣꯏ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯁ ꯁꯤꯒꯤꯅꯦ ꯀꯃꯦꯟꯁꯦ ꯑꯩ ꯄꯥꯕꯗꯅꯦ ꯅꯨꯃꯤꯠꯇꯣ ꯑꯩꯅꯁꯨ ꯆꯠꯊꯣꯛꯑꯒ ꯌꯥꯝ ꯋꯥꯅ ꯍꯜꯂꯛꯑꯒ ꯄꯨꯡ 13:30 ꯑꯗꯨꯋꯥꯏꯗ ꯄꯥꯕꯅꯦꯕ ꯑꯩꯅ ꯀꯃꯦꯟꯁꯦ ꯄꯥꯈꯤꯕꯁꯦ ꯂꯥꯏꯛ ꯇꯧꯁꯜꯂ ꯊꯝꯃꯦꯕ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯗꯕꯁꯦ ꯑꯃꯨꯛ ꯄꯥꯔꯒꯅꯦꯕ ꯑꯩꯅ ꯀꯃꯦꯟ ꯄꯥꯔꯤꯁꯤꯗ ꯁꯨꯃꯥꯏ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯑꯩ ꯃꯤꯠꯇꯩ ꯄꯤ ꯇꯥꯈꯤꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯋꯥꯅꯤꯗ ꯀꯌꯥꯝ ꯊꯤꯅ ꯋꯥꯕꯤ ꯍꯥꯏꯕꯗ ꯏꯆꯦ ꯋꯥꯔꯤꯁꯨ ꯂꯣꯏꯍꯟꯅꯤꯡꯗꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯑꯩꯈꯣꯏꯅꯗꯤ ꯂꯥꯏꯚ ꯊꯥꯕꯅꯤꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯦꯁꯦ ꯃꯥ ꯈꯪꯉꯤꯅꯦꯕ ꯏꯇꯩꯅ ꯑꯃꯨꯛ ꯉꯥꯡꯕꯤꯅꯦꯅꯁꯨ ꯄꯥꯈꯠꯂꯦ ꯏꯆꯦ ꯍꯥꯏ ꯑꯁ ꯑꯩꯅꯅꯦ ꯄꯤꯁꯦ ꯇꯥꯔꯛꯄꯅꯦ ꯑꯣꯔꯣ ꯈꯥꯝꯕꯒ ꯌꯥꯗꯦꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅꯒ ꯋꯥꯕꯤꯕꯗꯣ ꯈꯪꯕꯤꯕꯗꯣꯀꯣ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯑꯩꯅ ꯊꯦꯡꯅꯖꯔꯤꯕ ꯋꯥꯕꯁꯦ ꯈꯒ ꯂꯤꯕꯅꯤꯅ ꯃꯌꯥꯝꯁꯤꯅꯁꯨ ꯈꯪꯕꯤꯔꯛꯏꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯃꯅ ꯍꯤꯡꯕꯗ ꯏꯆꯦ ꯁꯦꯜ ꯆꯪꯉꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯦꯟꯕꯨ ꯂꯩꯔꯗꯤꯅꯦ ꯂꯣꯏꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯁꯦꯜ ꯂꯩꯔꯁꯨ ꯌꯥꯗꯦ ꯑꯗꯩ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯀꯣ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯏꯆꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤ ꯁꯟꯗꯣꯛꯄ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟ ꯗꯦ ꯇꯥꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯃꯅꯀꯣ ꯏꯆꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯉꯥꯏꯕ ꯐꯥꯎ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯉꯥꯏꯕ ꯁꯨꯃꯥꯏꯅ ꯋꯥꯗꯦ ꯌꯥꯝ ꯊꯥꯒꯠꯆꯩ ꯍꯥꯏꯕꯗꯤ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯂꯧꯈꯠꯄ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯣꯖꯥꯁꯨ ꯂꯣꯏꯅꯃꯛ ꯄꯥꯕꯤꯔꯤꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯀꯃꯦꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯌꯥꯁꯨ ꯃꯣꯇꯤꯚꯦꯁꯟ ꯐꯪꯕ ꯑꯃꯗꯤ ꯀꯃꯦꯟꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯆꯣꯏꯁ ꯃꯌꯥꯝꯒꯤ ꯄꯥꯝꯖꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯑꯩꯈꯣꯏꯅ ꯔꯤꯗ ꯇꯧꯕ ꯉꯝꯖꯒꯗꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯀꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯦꯛꯅꯣꯂꯦꯖ ꯇꯧꯖꯅꯤꯡꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁꯨ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯧꯈꯠꯇꯕꯁꯤꯡꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯃꯦꯟꯁꯦ ꯌꯥꯝꯃꯒ ꯑꯩꯈꯣꯏꯅ ꯍꯔꯥꯎꯖꯔꯒ ꯀꯃꯦꯟꯁꯨ ꯂꯣꯏꯅꯃꯛ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯁꯟꯁ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯂꯧꯈꯠꯇꯕꯁꯤꯡꯗꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯤꯕꯤꯔꯛꯂꯤꯕ ꯀꯃꯦꯟꯁ ꯄꯨꯝꯅꯃꯛ ꯃꯔꯨ ꯆꯞ ꯃꯥꯟꯅꯅ ꯂꯧꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯃꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯄꯥꯔꯛꯇꯦ ꯑꯩꯒꯤꯗꯤ ꯄꯥꯔꯛꯏ ꯑꯗꯨꯅ ꯑꯩꯗꯤ ꯄꯥꯕꯤꯗꯕ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯑꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯍꯟꯊꯕ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯀꯃꯦꯟꯁ ꯊꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯕꯥꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯕꯗꯨ ꯎꯠꯆꯔꯤ ꯑꯗꯨꯒ ꯀꯃꯦꯟ ꯈꯔ ꯁꯨꯃꯥꯏꯅ ꯄꯤꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯠ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯉꯁꯤꯐꯥꯎ ꯌꯦꯡꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯪꯀꯔ ꯑꯣꯏꯔꯤꯕ ꯇꯥꯃꯣ ꯁꯨꯔꯁꯦ ꯏꯄꯤꯁꯣꯠ ꯈꯨꯗꯤꯡꯒꯤ ꯂꯣꯛ ꯈꯨꯏ
ꯑꯗꯣ ꯇꯥꯃꯣꯒꯤ ꯂꯣꯛꯁꯦ ꯍꯧꯖꯤꯛ ꯍꯦꯛ ꯐꯕꯤꯔꯝꯗꯦ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯝꯇ ꯐꯖꯅ ꯆꯥꯊꯣꯛꯄꯤꯌꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯣꯛ ꯈꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯑꯆꯨꯝꯕꯗꯤ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯐ꯭ꯔꯦꯝ ꯆꯠꯂꯒ ꯂꯩꯌꯣ ꯍꯥꯏꯕ ꯏꯁꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯗꯁ ꯑꯦꯂꯔꯖꯤ ꯁ꯭ꯃꯣꯛ ꯑꯦꯂꯔꯖꯤ ꯑꯗꯨꯒ ꯏꯚꯟ ꯑꯦꯁꯤꯁꯤꯁꯨ ꯈꯤꯇꯪ ꯀꯨꯏꯔꯛꯑꯒꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯦꯂꯔꯖꯤꯁꯦ ꯈꯔ ꯍꯧꯔꯒ ꯂꯣꯛ ꯈꯨꯕꯁꯦ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯐꯦꯟꯁꯦ ꯗꯥꯏꯔꯦꯛꯂꯤ ꯊꯥꯖꯤꯜꯂꯒꯁꯨ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯈꯔ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯎꯐꯨꯟ ꯍꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯛ ꯑꯩꯈꯣꯏ ꯆꯨꯔꯨꯞ ꯊꯥꯝꯕꯒꯤ ꯐꯁ ꯂꯥꯎꯅꯒ ꯆꯠꯈꯤꯕꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯤꯠꯀ ꯆꯣꯡꯊꯣꯛꯈꯣꯏ ꯂꯣꯛ ꯈꯨꯍꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯈꯤꯇꯪ ꯕꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯈꯔ ꯑꯦꯂꯔꯖꯤ ꯈꯔ ꯋꯥꯡꯕꯅꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯅ ꯈꯜꯂꯨꯕꯅ ꯅꯍꯥꯛꯅ ꯍꯥꯏꯁꯤꯅ ꯆꯨꯔꯨꯞ ꯊꯛꯄ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯍꯨꯝꯃꯒ ꯆꯠꯈꯤꯕ ꯆꯨꯔꯨꯞ ꯃꯅꯝꯗꯣ ꯑꯗꯨꯕꯨ ꯂꯣꯛꯄ ꯌꯥꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯈꯜꯂꯝꯃꯤꯁꯤꯅ ꯑꯩꯗꯤ ꯀꯩꯅꯣꯁꯦ ꯑꯌꯨꯛꯀꯤ ꯀꯩꯅꯣ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯆꯝꯐꯨꯠꯅ ꯑꯣꯏꯌꯦꯕ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯛꯆꯥ ꯌꯨꯊꯛꯁꯦ ꯑꯩꯗꯤ ꯏꯁꯥꯅ ꯁꯦꯝꯃꯒ ꯌꯥꯝ ꯐꯖꯅ ꯆꯥꯛꯆꯥ ꯌꯨꯊꯛꯁꯦ ꯌꯥꯝ ꯅꯤꯌꯝ ꯆꯨꯝꯅ ꯆꯥꯕ ꯃꯤ ꯑꯣꯏꯕ ꯑꯩꯁꯦꯀꯣ ꯃꯅꯥ ꯃꯁꯤꯡ ꯑꯗꯩ ꯑꯇꯦꯛ ꯑꯃꯥꯟꯗꯨꯒ ꯀꯣꯠꯂ ꯆꯥꯕ ꯑꯗꯒꯤ ꯀꯥꯡꯁꯣꯏꯒꯨꯝꯕꯗ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯁꯤ ꯆꯨꯔꯁꯤ ꯈꯔ ꯁꯤꯒꯔꯦꯠ ꯆꯨꯔꯨꯞ ꯈꯔ ꯁꯤꯖꯤꯟꯅꯖꯥꯠꯂ ꯃꯥ ꯂꯣꯛ ꯌꯥꯝ ꯈꯨꯔꯤꯁꯦ ꯑꯩꯗꯤ ꯆꯥꯛꯆꯥ ꯌꯨꯊꯛꯁꯦ ꯌꯥꯝ ꯆꯨꯝꯕꯅꯤ나 ꯂꯣꯛ ꯈꯨꯗꯦ ꯀꯥꯏꯅ ꯑꯗꯨꯒ ꯅꯪꯗꯤ ꯆꯨꯔꯨꯞ ꯃꯅꯝꯅ ꯍꯨꯝꯃ ꯆꯠꯄ ꯐꯥꯎ ꯃꯅꯝꯁꯨ ꯌꯥꯗꯦ ꯑꯣꯖꯥ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯎꯐꯨꯟꯁꯨ ꯒꯥꯔꯤ ꯑꯃ ꯆꯠꯈꯤꯕ ꯃꯇꯝꯗ ꯎꯐꯨꯟ ꯕꯪ ꯂꯥꯎꯅ ꯍꯧꯔꯝꯕꯁꯦ ꯁꯤꯒꯤꯁꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯔꯒ ꯃꯤꯠ ꯆꯣꯡꯊꯣꯛꯈꯣꯏ ꯂꯣꯛ ꯈꯨꯗꯣꯏꯅꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯃꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯌꯦ ꯀꯃꯦꯟ ꯄꯥꯊꯣꯛꯑꯒ ꯏꯆꯦꯒ ꯗꯥ ꯁꯨꯔꯁꯀ ꯅꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯅꯣꯛꯆꯔꯤꯅꯦ ꯀꯥꯏꯅ ꯅꯣꯛꯄꯤꯌꯨ ꯅꯣꯛꯄ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯁꯥꯡꯗꯣꯏꯅꯤ ꯑꯗꯣ ꯀꯃꯦꯟ ꯑꯅꯤꯈꯛ ꯌꯥꯝ ꯐꯖꯩꯌꯦ ꯏꯪꯂꯤꯁꯇ ꯄꯤꯔꯛꯄ ꯀꯃꯦꯟꯅꯤ ꯁꯤ ꯑꯝꯇ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ if you can find true I love work hard make money and enjoy or single life in peace माने हाइबी वखलोंदसु अचुम्बनी हाइबदी अखोइगे व्यूदा फजबा हाइबसे पैसासु मफम मतंग तुगनिसु चंगी अखोइ होनबमसु मथौ ताबनिना हाइदी यामनसु अचुम्बनी अखोइ इसा इसा वखलोन फोंदो पिरपा वी रियली अप्रिशिएट एंड थैंक यू सो मच अदुने अदो सिंगल लाइफ तुना सिंगल लाइफ से सिनजु मपुंग फाबा पुंसीदी अमुक ओइदेबा सिंगल लाइफ किसु अवाबदी दुम लैबको अदो सिंगल लाइफ ती ओइबिगनो ना हाइजगे खरा मरै तौनारजु मी अनि पुनबजना करदि पै होय होय अचुम्बनी अरोइबा मेसेज से याम नुक्सिये मा कमेंट याम फदना पाबा अइगुंबो ओइरमदोइने बसिजे को कमेंट सिंग याम मुन पा मसक याम खंगबदो हौबदगी एपिसोड हौबदई पाबा अदो आइदी ngасidi ai dedicate se sigi comment jida pijarage ko maramdi mana kaino comment ma'am paraga pirakpa comment oibaginebako mahai mana this is the first ever YouTube account with never guess and had comments. Oh wow, thank you so much, so nice of you. We really appreciate all your true spirit. Haina thamjage. Thank you so much. aduga akhoi comments khara su yam nungai na khoina nainazari ado oza da su ngasi dai question ma hangjage oza se aduki matik mayam su ubi bada ai isamang na su personally uzabada aduki matik ichang thoba yamna energy wangba amadi activities kayama mayam ge damak su kathoi aduga akhoi gi wa ba nai da ba ki ba nai da ba aki khangyaw da ba akhoi gi nupi amani haina lawjaning ado aki ba se kari no ha ba lei bu mayam da khangmina si oza gi aki ba se kari ne thambining ba ge ꯑꯩꯒꯤ ꯑꯀꯤꯕꯁꯦ ꯍꯣꯏ ꯑꯀꯤꯕ ꯈꯛ ꯍꯪꯉꯛꯀꯅꯨ ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯑꯣꯖꯥꯅ ꯀꯩꯅꯣ ꯇꯧꯕ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯅꯪꯅ ꯑꯀꯤꯕ ꯈꯛ ꯍꯪꯉꯤꯅꯦꯕꯀꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯞꯆꯟꯒꯦꯕ ꯍꯥꯞꯄꯤꯔꯛꯑꯣ ꯑꯣꯖꯥ ꯑꯀꯤꯕ ꯈꯛ ꯍꯥꯏꯕꯗꯨꯅ ꯃꯄꯨꯡ ꯐꯥꯕꯥꯠꯇꯦꯕꯀꯣ ꯑꯩꯅ ꯀꯤꯕ ꯆꯥꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯍꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯑꯩꯁꯦ ꯏꯄꯨꯔꯣꯏꯕꯁꯦ ꯍꯥꯏꯔꯛꯄ ꯃꯇꯥꯡꯁꯤꯐꯥꯎ ꯀꯟꯅ ꯍꯥꯏ ꯉꯝꯗꯦꯕꯀꯣ ꯌꯥꯝ ꯀꯤꯖꯩꯌꯦꯕꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯃꯇꯥꯡꯁꯤꯅꯅꯦ ꯊꯕꯛ ꯆꯠꯂꯨꯔ ꯊꯦꯡꯅꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂ ꯇꯞ ꯇꯞꯅ ꯆꯪꯕꯁꯦ ꯃꯥꯒꯤ ꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡꯉꯒꯀꯣ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯂꯣ ꯇꯞꯅ ꯍꯥꯡꯗꯣꯛꯑꯒ ꯐꯤ ꯇꯥꯈꯠꯂꯒ ꯇꯞꯅ ꯆꯪꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯐꯅꯦꯛꯁꯦ ꯇꯥꯈꯠꯂꯒꯅꯦ ꯈꯨꯅꯤꯡ ꯀꯥꯡ ꯆꯠꯄꯁꯦ ꯌꯥꯝ ꯍꯩꯔꯦꯕ ꯑꯗꯨꯒ ꯃꯥꯏ ꯁꯣꯔ ꯌꯦꯡꯉꯒꯅꯦ ꯃꯥꯅ ꯀꯔꯤꯝ ꯍꯥꯏꯔꯛꯇꯒꯅ ꯍꯥꯟꯅ ꯍꯟꯗꯣꯛꯇꯣꯏꯕ ꯑꯗꯨꯒ ꯈꯤꯇꯪ ꯁꯥꯎꯕ ꯑꯣꯏꯔꯒꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯩꯅ ꯂꯩꯗꯣꯏꯕ ꯁꯤꯁꯦ ꯀꯩꯅꯣꯅꯤꯗ ꯑꯩꯅ ꯊꯕꯛꯁꯦ ꯃꯌꯥꯝ ꯇꯧꯁꯜꯂꯨꯕꯒꯤ ꯊꯦꯡꯅ ꯈꯣꯠꯅ ꯍꯟꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯝꯁꯦ ꯀꯌꯥ ꯄꯤꯕ ꯉꯝꯗꯕ
ꯑꯗꯣ ꯑꯩꯅ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯔꯥꯟꯗꯤ ꯁꯨꯛꯅꯠ ꯅꯠꯇꯦ ꯑꯩ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯗꯤ ꯏꯄꯨꯔꯣꯏꯕꯅ ꯀꯤ ꯍꯥꯏꯔꯤꯕꯁꯦ ꯏꯄꯨꯔꯣꯏꯕꯅ ꯐꯨꯔꯛꯀꯅꯤ ꯆꯩꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯣꯖꯥꯅ ꯏꯄꯨꯔꯣꯏꯕꯕꯨ ꯂꯥꯠꯆꯕ ꯑꯣꯖꯥꯅ ꯋꯥꯡꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕꯗꯣ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯅ ꯂꯧꯖꯅꯤꯡꯉꯤ ꯑꯁ ꯑꯗꯣ ꯀꯤ ꯍꯥꯏꯁꯦ ꯃꯥꯅ ꯌꯥꯝ ꯑꯣꯠꯂꯦ ꯅꯩꯔꯦꯅ ꯀꯤꯕ ꯅꯠꯇꯦꯕ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯂꯨꯅ ꯇꯧꯈ꯭ꯔꯖꯥꯠꯅꯤꯗ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯈꯪꯉꯦꯕ ꯃꯥꯅ ꯁꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯍꯣꯏ ꯑꯩꯅ ꯈꯪꯉꯦ ꯑꯩꯅ ꯃꯥ ꯋꯥꯔꯧꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯕꯥꯅꯤ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯑꯃꯗꯤ ꯊꯥꯖꯕ ꯊꯝꯕꯤꯕ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝꯅꯦ ꯆꯥꯔꯦ ꯆꯥꯃꯤꯟꯅꯕ ꯉꯋꯥꯏꯗꯩ ꯍꯧꯅ ꯊꯕꯛ ꯆꯠꯂꯦ ꯆꯠꯃꯤꯟꯅꯕ ꯏꯕꯥꯅꯤ ꯕꯤꯖꯤꯅꯦꯁ ꯄꯨꯟꯗꯅ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯏꯅꯥꯟꯁ ꯍꯥꯡꯗꯅ ꯍꯣꯠꯅꯃꯤꯟꯅꯔꯛꯄꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯒ ꯑꯩꯅ ꯑꯃꯨꯛ ꯂꯩꯕꯥꯛꯀꯤ ꯊꯕꯛꯁꯦ ꯇꯧꯈꯤꯕꯗꯒꯤ ꯃꯥꯒ ꯂꯣꯏꯅꯕꯒꯤ ꯃꯇꯝꯁꯦ ꯄꯤꯕ ꯉꯝꯗꯕ ꯑꯩ ꯎꯔꯛꯇꯕ ꯃꯊꯟꯇ ꯂꯩꯍꯧꯕ ꯊꯕꯛ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯑꯩ ꯉꯥꯏꯍꯧꯕ ꯑꯗꯨꯗ ꯑꯩ ꯅꯨꯡꯁꯤꯃꯟꯕꯒꯤ ꯈꯝꯕꯟꯖꯕꯒꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯣꯏ ꯑꯩꯅ ꯁꯥꯎꯗꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕꯗꯨꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯣꯏ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯍꯣꯏ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯨ ꯆꯍꯤ ꯁꯨꯃꯥꯏꯅ 9-10 ꯁꯨꯃꯥꯏꯅꯗꯤ ꯑꯣꯏꯈ꯭ꯔꯦ ꯋꯥꯔꯤꯁꯦꯀꯣ ꯑꯩꯅ ꯉꯁꯤ ꯍꯧꯖꯤꯛ ꯊꯦꯡꯅꯕ ꯋꯥꯔꯤꯗꯁꯨꯅꯦ ꯑꯁ ꯌꯥꯝ ꯐꯖꯕ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯦ ꯃꯩ ꯍꯧꯒꯩ ꯂꯩꯔꯦ ꯑꯩꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯀꯔꯝ ꯀꯥꯟ ꯂꯤꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯣꯖꯥ ꯁꯤꯔꯤꯁꯤꯅ ꯁꯨꯝ ꯁꯥꯡꯗꯔꯒꯗꯤ ꯑꯗꯨꯝ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯑꯩꯉꯣꯟꯗꯗꯤ ꯋꯥꯔꯤꯗꯤ ꯐꯖꯕ 4-5ꯁꯨ ꯊꯦꯡꯅꯁꯜꯂꯛꯄ ꯍꯧꯖꯤꯛ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯁꯨꯝ 15 years ꯑꯩꯅ ꯊꯦꯡꯅꯕ ꯃꯌꯥꯝꯁꯨ ꯂꯩꯕ ꯍꯣꯏ ꯑꯣꯖꯥ ꯑꯩꯅ ꯂꯤꯕ ꯁꯨꯡꯉꯝꯉꯝꯃꯔꯣꯏ ꯂꯤꯗꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯑꯣꯖꯥ ꯑꯗꯨꯝ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗꯤ ꯑꯗꯣ ꯃꯥꯡꯍꯟꯕꯤꯗꯅꯕ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯗꯤꯅꯦ ꯑꯩꯅ ꯂꯤꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯧꯈꯤꯕꯩ ꯀꯣꯛꯈꯠꯂꯛꯄꯅꯦꯕ ꯃꯥꯅꯦ ꯑꯗꯨꯒ ꯃꯥꯅꯦ ꯑꯆꯨꯝꯕꯅꯤ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯩꯅ ꯇꯦꯟꯇꯛꯅ ꯀꯩꯅꯣꯗ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯇ ꯇꯦꯛ ꯑꯞꯗꯦꯠꯁꯇ ꯇꯦꯛ ꯍꯣꯏ ꯄꯤꯔꯤꯁꯤꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯁꯣꯛꯄꯒꯤ ꯑꯩꯅ ꯍꯧꯖꯤꯛꯅ ꯁꯨꯃꯥꯏꯅ ꯊꯣꯛꯏꯅ ꯄꯤꯕꯩ ꯋꯥꯅꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯐꯖꯕ ꯃꯁꯛꯁꯦ ꯐꯖꯕꯅꯤ ꯃꯥꯁꯦ ꯑꯩꯅ ꯀꯨꯝꯊꯈꯤꯕꯁꯤꯗꯅꯦ ꯑꯩꯁꯦ ꯃꯤ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯅꯦꯕ ꯃꯤ ꯎꯅꯐꯝꯁꯤꯅ ꯑꯩꯅ ꯀꯨꯝꯊꯈꯤꯕꯁꯤꯗꯅꯦ ꯃꯥꯅ ꯐꯝꯃꯝꯕꯁꯦ ꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯂꯐꯨꯂꯩꯌꯣꯟ ꯃꯆꯨꯒꯤ ꯌꯥꯝ ꯋꯥꯎꯊꯕ ꯑꯃ ꯁꯦꯠꯂꯛꯑꯦꯕ ꯃꯥꯅ ꯁꯦꯠꯄ ꯐꯅꯦꯛꯁꯦꯀꯣ ꯃꯆꯨ ꯑꯃ ꯑꯆꯝꯕ ꯌꯥꯝ ꯋꯥꯎꯊꯕ ꯂꯐꯨꯂꯩꯌꯣꯟ ꯃꯆꯨꯗ ꯁꯪꯕꯥꯟꯅꯕ ꯑꯣꯏꯔꯒ ꯋꯥꯎꯊꯕꯤꯗꯣ ꯑꯗꯨꯒ ꯐꯤꯁꯦ ꯑꯗꯨꯒꯤ ꯃꯆꯨꯒꯤ ꯑꯃ ꯏꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠꯁꯤꯅ ꯃꯥꯏ ꯐꯤꯕꯥꯟ ꯃꯣꯏꯔꯥꯡꯕꯤ ꯍꯛꯄꯁꯦ ꯍꯪꯒꯥꯝꯄꯥꯟ ꯍꯛꯑꯦ ꯐꯅꯦꯛꯇꯨꯒꯤꯁꯨ ꯍꯪꯒꯥꯝꯄꯥꯟ ꯍꯛꯑꯦ ꯐꯤꯒꯤꯁꯨ ꯑꯗꯨꯒꯤ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯤ ꯕ꯭ꯔꯥꯎꯁꯇꯅꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯪꯒꯥꯝꯄꯥꯟ ꯗꯥꯏꯔꯦꯛꯁꯨ ꯑꯣꯏꯗꯕꯤꯗꯣ ꯀ꯭ꯔꯤꯝ ꯀꯂꯔꯗꯩ ꯈꯤꯇꯪ ꯌꯥꯛꯁꯟꯕꯤꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃ ꯁꯅꯥ ꯂꯤꯠꯂꯒ ꯃꯆꯨꯒ ꯍꯥꯏꯔꯞ ꯃꯥꯟꯕꯗꯣ ꯑꯗꯨꯒꯤ ꯃꯆꯨꯁꯦ ꯀ꯭ꯔꯤꯝ ꯀꯂꯔꯁꯦ ꯁꯤꯒꯤ ꯐꯨꯔꯤꯠ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨ ꯐꯖꯅ ꯄꯥꯟꯅ ꯉꯧꯕ ꯃꯤꯗ ꯂꯤꯠꯄꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯍꯣꯏ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯃꯉꯛ ꯃꯅꯥ ꯃꯈꯨꯠ ꯃꯁꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯃꯣꯏꯅ ꯂꯤꯠꯄꯗ ꯍꯣꯏ ꯃꯥꯁꯤꯅ ꯐꯝꯃꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯨꯝꯃꯛꯏ ꯈꯪꯗꯕ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯋꯥꯈꯜꯁꯤꯅ ꯃꯪꯉꯒꯅꯦ ꯍꯣꯏ ꯃꯥꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯝꯗ ꯌꯦꯡꯉ ꯃꯥꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯃꯝꯃꯦꯕ ꯑꯩꯅ ꯃꯥꯗꯣ ꯑꯩꯒꯗꯤ ꯑꯗꯨꯝ ꯆꯍꯤ ꯂꯣꯡꯒꯥꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯝ ꯑꯗ ꯑꯩꯗꯤ ꯑꯗꯨꯝꯅꯦ ꯏꯁꯥꯒꯤ ꯑꯩꯁꯦ ꯀꯩꯅꯣ ꯑꯃꯈꯛꯇꯁꯨꯅꯦ ꯀꯃꯦꯜ ꯑꯃꯈꯛꯇꯗ ꯍꯟꯖꯟ ꯍꯪꯕꯅꯦ ꯑꯩ ꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯆꯍꯤꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅ ꯑꯩꯁꯦ 1984ꯒꯤ ꯗꯦꯠ 2 ꯃꯥꯔꯆꯇ ꯄꯣꯛꯑꯦꯕ ꯆꯍꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯌꯥꯝꯃꯨꯕ ꯄꯣꯠ ꯅꯠꯇ꯭ꯔꯤꯕ ꯑꯗꯨꯏꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯑꯍꯟꯅ ꯑꯗꯨꯝ ꯃꯥꯟꯖꯈ꯭ꯔꯕ ꯆꯍꯤ 94 ꯁꯨꯃꯥꯏꯅ ꯈꯛ ꯆꯪꯗ ꯉꯥꯏꯔꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ माना लाई मतमदुदि आइदो सहीदो कुंथ्रागा मंगा तो अदुमाई ओइबा मतमनेबा अदा मा गैगा जुम थौबु नावबु ओइदोइनेबको अदा आइदि दुम इबेमा हाइबजे दुम हाइनगरेबा अदा इबेमा नंग कै लमदैनो हाइरो हाइरो गानको हाइबजिदा माजे वाजे ngang sum ngamdaba dugane mapi je sum taragane machin gaje sum ni aga kapra ju thoina de kap thokpa ju natabida sum leiba waje ngamdabida tina nungai tana ina ma hayo kai nang nungai ti do hayo hayo hai da man ma khonje am ni aga ko ise sing kai ta thakjage hana haiba adaina khoi ngang de sing pudaro ona smana sing thakpa je mana glass da smai thangala thakki be sing je khawri gi singli je ui yai tare phajabai chang du ni ko mana ai sum ma gi mawong ji da ai je nuksi mandana ai sum jenge ba mawon da yam phajabai wani da mana ga je kusu mai gi kusu yam phajai ba screen do yam na le ba ko adai di makhut masa ga yam phajai ma je du wari je mana tap tap na li re moi je smai taw ba jane yamna nungai ba imung amane ba ko aduga kano
ꯃꯥꯒꯤ ꯃꯇꯩꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁ ꯑꯃꯗ ꯃꯥꯏ ꯄꯥꯛꯑꯒ ꯐꯖꯅ ꯄꯩꯁꯥ ꯊꯣꯛꯑꯕꯅꯤ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯔꯤꯝ ꯊꯣꯛꯇꯕ ꯑꯗꯨꯒ ꯌꯨ ꯅꯨꯡꯁꯨ ꯊꯛꯑꯒ ꯑꯗꯨꯝ ꯄꯥꯈꯪ ꯑꯣꯏꯗꯩ ꯍꯧꯅ ꯈꯔ ꯑꯗꯨꯝ ꯉꯥꯎꯁꯟꯅꯔꯛꯄ ꯑꯗꯩ ꯒꯨꯂꯤ ꯅꯨꯡꯂꯤꯒ ꯆꯥꯔꯒ ꯁꯦꯟꯇꯔꯗꯒꯁꯨ ꯈꯔ ꯍꯦꯛ ꯂꯩꯔꯨꯕ ꯃꯥꯅꯒꯁꯨ ꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯒꯁꯨ ꯑꯗꯨꯒ ꯃꯣꯏ ꯃꯅꯦꯝ ꯃꯀꯨꯁꯦ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤꯀꯣ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯕ ꯑꯗꯨ ꯃꯅꯦꯝꯕꯣꯛꯇꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯃꯣꯏꯁꯦ ꯁꯔꯨꯒꯤ ꯂꯥꯏꯅꯥꯁꯦ ꯅꯥꯔꯒ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯔ ꯐꯪꯗꯦ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯕꯤꯗ ꯃꯥꯅ ꯁꯦꯕꯥꯁꯦ ꯌꯥꯝ ꯇꯧꯖꯈꯤꯕꯀꯣ ꯑꯗ ꯃꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯇꯩꯁꯤꯒꯤ ꯅꯨꯄꯤ ꯃꯧ ꯃꯆꯦꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯔꯁꯨ ꯃꯆꯤꯟ ꯃꯅꯥꯎꯗ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕ ꯄꯤꯊꯣꯛꯅꯤꯡꯗꯕ ꯌꯥꯝ ꯋꯥꯈꯜ ꯄꯤꯛꯄ ꯂꯩꯗꯅ ꯃꯥꯗꯤꯅꯦ ꯂꯣꯏꯅꯃꯛ ꯅꯤꯉꯣꯟꯒꯤ ꯀꯩꯒꯤ ꯃꯅꯦꯝ ꯅꯥꯔꯁꯨ ꯃꯅꯥꯎꯄꯥꯒꯤ ꯃꯧ ꯃꯅꯥꯎꯄꯤꯒꯤꯁꯦ ꯍꯦ ꯅꯪꯒꯤꯅ ꯑꯗꯨ ꯇꯧꯔꯣ ꯅꯪꯒꯤꯅ ꯑꯁꯤꯅ ꯂꯣꯏ ꯁꯤꯟꯕ ꯃꯧꯁꯦ ꯑꯣꯏꯕ ꯃꯥꯏ ꯃꯆꯦꯁꯦ ꯃꯥ ꯐꯖꯩ ꯍꯥꯏꯗꯨꯗꯒꯤꯅꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯁꯛ ꯑꯣꯟꯊꯣꯛ ꯐꯖꯈ꯭ꯔꯦꯗ ꯅꯪꯁꯦ ꯑꯁꯅ ꯑꯩꯅ ꯍꯥꯏꯕꯗꯅꯦ ꯃꯥ ꯐꯖꯩꯗꯨꯗꯒꯤ ꯍꯦꯟꯅ ꯃꯆꯦꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕ ꯑꯗꯨꯒ ꯃꯆꯦꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗꯀꯣ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯅꯦꯝꯕꯣꯛꯅ ꯅꯥꯔꯝꯕ ꯂꯥꯏꯅꯥꯗꯣ ꯅꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯕꯤꯗꯣ ꯅꯥꯔꯒ ꯃꯥꯁꯦ ꯐꯃꯨꯡꯗ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯉꯋꯥꯏꯕꯨꯗꯤ ꯉꯥꯎꯁꯟꯅꯔꯝꯃꯒꯁꯨ ꯃꯆꯥꯁꯤꯡ ꯃꯣꯏꯗꯣ ꯃꯆꯥꯁꯤꯡ ꯆꯥꯎꯔꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯐꯦꯠ ꯐꯥꯔꯦꯕ ꯃꯆꯦꯁꯤꯒꯤꯁꯨ ꯃꯆꯥ ꯑꯅꯤ ꯃꯥꯏꯁꯨ ꯃꯆꯥ ꯑꯅꯤ ꯁꯤꯁꯦ ꯃꯄꯥꯟꯗ ꯃꯣꯏ ꯃꯁꯥꯒꯤ ꯐ꯭ꯂꯦꯠꯀ ꯂꯩꯕ ꯑꯗ ꯃꯣꯏꯁꯦ ꯄꯨꯂꯞ ꯂꯩꯔꯒ ꯑꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯦꯕꯀꯣ ꯑꯗꯨ ꯃꯇꯩꯁꯤꯅ ꯃꯆꯦꯁꯤꯅ ꯂꯣꯏ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯥꯈꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯕ ꯈꯣꯠꯄ ꯏꯃꯨꯡꯁꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯆꯥꯟꯅꯗꯦ ꯄꯨꯟꯅ ꯆꯥꯔꯒ ꯂꯣꯏꯅ ꯍꯣꯠꯅꯩꯁꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯉꯥꯎꯁꯟꯅꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯃꯇꯩꯁꯤꯅ ꯑꯁ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯋꯥꯖꯈꯤꯕ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯝ ꯑꯃꯨꯛ ꯂꯧꯊꯣꯛ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯥꯏ ꯃꯆꯥ ꯑꯗꯩ ꯃꯣꯏ ꯃꯆꯥ ꯊꯤꯗꯅ ꯆꯞ ꯃꯥꯟꯅꯅꯒ ꯍꯣꯠꯅꯕꯁꯤꯗ ꯃꯇꯩ ꯃꯆꯦꯁꯦ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯕꯦꯕꯥꯔ ꯇꯧꯖꯕ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯅ ꯃꯇꯩꯁꯤꯅ ꯅꯪ ꯑꯗꯨꯒꯤ ꯊꯕꯛ ꯃꯐꯝꯗꯨꯗ ꯆꯠꯂꯣ ꯑꯗꯨ ꯁꯦꯟꯅꯔꯨꯆꯣ ꯑꯗꯨ ꯁꯪꯉꯨꯆꯣꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯑꯗꯩ ꯆꯦꯜꯂꯧꯔꯨꯆꯣ ꯑꯗꯩ ꯄꯩꯁꯥ ꯆꯤꯡꯊꯣꯛꯆꯣ ꯕꯦꯡꯛꯇ ꯑꯗꯨ ꯊꯥꯖꯤꯜꯂꯨꯆꯣꯅ ꯁꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯣꯏ ꯊꯥꯏꯌꯦꯕ ꯃꯣꯏ ꯏꯃꯨꯡꯁꯤꯒꯤ ꯋꯥꯏ ꯇꯩꯕ ꯈꯣꯠꯄ ꯁꯤꯠꯄꯒꯤ ꯍꯦꯜꯄꯔ ꯊꯝꯃꯤ ꯐꯤꯖꯨ ꯐꯤꯖꯥꯝꯒꯤꯀꯣ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡꯗꯤ ꯃꯇꯩꯁꯤꯅ ꯃꯤ ꯑꯇꯣꯞꯄꯅ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯅ ꯃꯧꯁꯤꯅ ꯊꯣꯡꯉꯦꯕ ꯑꯗꯣ ꯃꯥꯒꯤ ꯃꯆꯦꯁꯤꯒ ꯃꯥꯅ ꯁꯦꯕꯥ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯇꯩ ꯊꯕꯛꯁꯤꯡꯗꯤ ꯃꯣꯏ ꯍꯦꯜꯄꯔꯅ ꯂꯣꯏ ꯇꯧꯋꯦ ꯑꯗꯨꯅ ꯃꯇꯩꯁꯤ ꯃꯥꯅ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯖꯩ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯇꯩꯁꯤꯅ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯈꯔ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯦꯛ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯨꯝ ꯊꯥꯗꯣꯛꯈ꯭ꯔꯒꯀꯣ ꯑꯗꯨꯗ ꯊꯕꯛ ꯃꯐꯝ ꯑꯔꯥꯞꯄ ꯑꯍꯤꯡ ꯍꯜꯂꯛꯄ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯃꯐꯝꯁꯦ ꯍꯦꯛ ꯁꯦꯟꯅꯍꯟꯈꯤꯕ ꯑꯗꯨꯗ ꯍꯦꯛ ꯃꯥꯅꯒ ꯆꯥꯛ ꯊꯣꯡꯉꯤꯉꯩ ꯃꯣꯏꯗꯤ ꯃꯤꯗꯨꯗꯤ ꯑꯃꯐꯧ ꯂꯩꯕ ꯅꯠꯇ꯭ꯔꯦꯗꯅ ꯃꯆꯥꯈꯩ ꯐꯪꯉꯤ ꯂꯣꯏ ꯂꯩꯈ꯭ꯔꯃꯤꯅ ꯅꯛꯅꯒ ꯍꯦꯛ ꯆꯠꯁꯜꯂꯛꯄ ꯍꯦꯛ ꯊꯦꯡꯖꯜꯂꯛꯄ ꯀꯣ ꯑꯗꯩ ꯑꯗꯨꯝꯕꯁꯦ ꯑꯗꯩ ꯃꯥꯅ ꯆꯥꯛ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯁꯤꯗ ꯆꯥꯛꯁꯦ ꯊꯥꯡꯗꯣꯛꯑꯝꯃꯦ ꯏꯇꯩꯁꯦ ꯍꯜꯂꯦ ꯏꯇꯩ ꯆꯥꯛ ꯊꯥꯡꯗꯣꯛꯑꯒꯦ ꯃꯥꯗꯤ ꯃꯀꯣꯛꯁꯦ ꯀꯨꯞꯄ ꯈꯣꯠꯂꯒ ꯌꯥꯝ ꯀꯣꯏꯅ ꯆꯠꯂꯦꯕ ꯃꯇꯩꯁꯦ ꯉꯋꯥꯏꯗꯩ ꯍꯧꯅ ꯃꯇꯩꯁꯤꯒ ꯁꯝꯁꯥ ꯏꯇꯩ ꯑꯗꯨ ꯑꯁꯤꯅ ꯋꯥ ꯉꯥꯡꯗꯦꯕꯀꯣ ꯌꯥꯝ ꯀꯣꯏꯅ ꯆꯠꯄꯗꯣ ꯏꯇꯩ ꯆꯥꯛ ꯊꯤꯔꯒꯦꯅ ꯍꯥꯏꯔꯒ ꯆꯥꯛꯁꯦ ꯃꯥ ꯆꯠ ꯃꯇꯩꯒꯤ ꯆꯥꯛꯁꯦ ꯁꯦꯝꯃꯝꯃꯒ ꯍꯥꯟꯅꯗꯤ ꯃꯇꯩꯒꯤꯗꯤ ꯂꯣꯏꯅ ꯈꯥꯏꯗꯣꯛꯑꯒ ꯇꯣꯉꯥꯟꯅ ꯑꯍꯥꯟꯕ ꯊꯤꯕꯗ ꯅꯨꯄꯥꯒꯤ ꯊꯤꯅꯕꯅꯤꯅ ꯂꯣꯏ ꯊꯝꯈ꯭ꯔꯕꯅꯤꯀꯣ ꯍꯣꯠ ꯀꯦꯁꯇ ꯀꯩꯗ ꯑꯗꯨꯗꯣ ꯑꯃꯨꯛ ꯃꯇꯩꯁꯤ ꯄꯨꯈꯝꯗ ꯑꯃꯨꯛ ꯊꯤꯗꯣꯏꯃꯤꯗꯅ ꯑꯗꯨꯝꯕꯁꯦ ꯇꯧꯕꯁꯦ ꯃꯇꯩꯁꯦ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯀꯤꯠꯆꯟꯁꯤꯗ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯆꯠ ꯂꯣꯏꯅꯕ ꯍꯣꯠꯅꯩꯕ ꯆꯠ ꯃꯥ ꯆꯪꯈꯤꯅꯕ ꯃꯇꯩꯁꯤꯅꯗꯤ ꯃꯥꯁꯦ ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯗꯨ ꯈꯔ ꯍꯥꯞꯄꯛꯑꯣ ꯇꯤꯜꯍꯧ ꯂꯩꯇ꯭ꯔꯕ ꯆꯅꯝ ꯂꯩꯇ꯭ꯔꯕ ꯐ꯭ꯔꯤꯖꯇ ꯏꯁꯤꯡ ꯑꯏꯪꯕ ꯌꯥꯎꯔꯤꯕ ꯁꯨꯝ ꯍꯥꯏꯔꯒ ꯃꯥ ꯆꯥꯛꯁꯦ ꯆꯥꯕ ꯂꯣꯏꯐꯥꯎꯁꯦ ꯂꯩꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯑꯣ ꯏꯟꯖꯥꯡ ꯈꯔ ꯍꯥꯞꯄꯛꯑꯣ ꯑꯗꯩ ꯌꯥꯝꯃꯜꯂꯒꯁꯨ ꯁꯤ ꯑꯩ ꯉꯝꯃꯣꯏ ꯈꯔ ꯍꯟꯖꯜꯂꯣ ꯀꯥꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯅ ꯁꯨꯝ ꯃꯇꯩꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇꯕꯀꯣ ꯊꯦꯡꯗ꯭ꯔꯒꯁꯨ ꯆꯠꯄ ꯌꯥꯕ ꯃꯐꯝꯁꯦ ꯑꯗꯨꯝ ꯊꯦꯡꯉꯛꯄ ꯁꯨꯝꯕꯁꯦ ꯃꯉꯣꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯏꯔꯨꯖꯕ ꯆꯪꯈꯤꯕꯁꯦ ꯕꯥꯠꯂꯨꯝ ꯃꯃꯥꯡꯁꯤꯗ ꯍꯦꯛ ꯂꯩꯔꯝꯕ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯑꯗꯨꯒꯨꯝꯕꯁꯦ ꯃꯥꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯏꯃꯨꯡ ꯑꯃꯗ ꯃꯣꯏꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯁꯦ ꯅꯨꯄꯤꯁꯤꯅ ꯊꯣꯡ ꯂꯣꯟꯖꯜꯂ ꯇꯨꯝꯃꯦ ꯃꯊꯟꯗꯅꯤꯅ ꯃꯥꯁꯨꯀꯣ ꯑꯩꯈꯣই ꯃꯣꯏꯁꯦ ꯃꯊꯣꯟꯁꯤꯗ ꯃꯣꯏꯁꯦ ꯃꯊꯛꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯂꯩꯕ ꯑꯇꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏ ꯐꯝꯐꯝ ꯈꯣꯠꯐꯝ ꯐꯖꯅ ꯍꯥꯞꯄꯒ ꯊꯝꯕꯗꯣ ꯃꯇꯩꯁꯦ ꯐꯝꯃꯒꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯖꯥ ꯐꯨꯔꯤꯠꯈꯛ ꯂꯤꯠꯂꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯀꯛꯄ ꯑꯃ ꯁꯦꯠꯂꯒ ꯍꯛꯆꯤꯠ ꯂꯥꯡꯉꯤꯃꯦ ꯀꯥꯏꯅ ꯃꯧꯗꯨꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯍꯦꯛ ꯂꯩꯔꯝꯕ ꯃꯧꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯁꯦꯀꯣ ꯃꯇꯩꯁꯤꯅ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯁꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ
ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯁꯤ ꯌꯧꯔꯛꯑꯦꯅ ꯈꯜꯂꯁꯦꯕ ꯑꯦꯁꯦ ꯃꯧ ꯂꯨꯄꯥ ꯂꯥꯛ ꯑꯃꯁꯦ ꯅꯪ ꯅꯄꯥꯝꯗ ꯄꯣꯠ ꯆꯩ ꯄꯨꯅꯕ ꯂꯩꯌꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯀꯅꯥꯁꯨ ꯂꯨꯄꯥ ꯂꯥꯛ ꯑꯃꯒꯤ ꯄꯣꯠ ꯂꯩꯅꯗꯦ ꯍꯦꯟꯖꯟꯅ ꯄꯤꯁꯜꯂꯛꯄ ꯃꯧ ꯅꯪꯒꯤ ꯑꯩꯅ ꯀꯩꯅꯣ ꯃꯅꯤꯀꯨꯃꯥꯔꯗꯒꯤ ꯂꯤꯛ ꯑꯃ ꯂꯩꯔꯛꯏꯍꯦ ꯍꯥꯏꯔꯒ ꯅꯦꯛꯀ꯭ꯂꯦꯁꯀꯁꯦ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯀꯣ ꯁꯟ ꯅꯤꯐꯨ ꯌꯥꯡꯈꯩꯒꯤꯁꯦ ꯍꯦꯛ ꯂꯩꯁꯜꯂꯛꯄ ꯃꯧꯁꯦ ꯂꯨꯄꯥ ꯂꯥꯛ 10ꯁꯦ ꯊꯝꯖꯜꯂꯨ ꯍꯦꯛ ꯄꯤꯔꯛꯄ ꯁꯨꯝꯕꯁꯦ ꯁꯨꯝ ꯃꯥꯅ ꯁꯨꯝ ꯄꯩꯁꯥꯒꯤ ꯂꯥꯡꯁꯦ ꯊꯥꯛꯑꯒ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯅꯕꯒꯤ ꯁꯨꯝ ꯍꯣꯠꯅꯔꯛꯄ ꯃꯧꯁꯤꯅ ꯍꯦꯛ ꯀꯣꯏꯖꯃꯟꯕꯒꯤ ꯃꯥꯁꯦ ꯍꯦꯟꯖꯜꯂꯛꯄꯁꯦ ꯉꯝꯗꯕ ꯇꯥꯔꯦ ꯃꯥꯁꯦ ꯆꯍꯤꯃꯨꯛ ꯐꯥꯔꯕꯖꯥꯠꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯏꯁꯦꯀꯣ ꯑꯗꯨꯒ ꯃꯧꯁꯤꯗꯤꯅꯦ ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯇꯧꯊꯣꯛꯑꯒꯅꯦ ꯃꯥ ꯃꯇꯩꯁꯦ ꯍꯜꯂꯛꯑꯦ ꯃꯇꯩꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤꯅ ꯑꯌꯨꯛ ꯑꯗꯨꯝ ꯄꯨꯡ 9-10ꯗꯩ ꯊꯣꯛꯈꯤꯗꯣꯏꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯩ ꯊꯥ ꯆꯥꯔꯒ ꯐꯨꯜ ꯉꯥꯎꯔ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯩꯗ ꯃꯇꯩꯗꯨ 마기 좀 세바 떠올려야 하이브들이 모두는 누가이저대바. 아다기 뭐 그노제 거기 그노 마기 농당 가까이 마타이즈네 해 할락버제 아이 가kat ngamdre mau kumo pochai je lokhal law ga hai ba ko sumba je mau ne am ngai te ba ko ma di ki re ba masa je duna matai je chak cha thok khre hai kan da di ma free oina lei jei ba am ngai na ma se je ge seba se bi tawdana ma tawdana aduga matai je hala ba matai je yum da le ba ma je masa je wai pung chin da chin ja ba sak sang ji da sak thong ba da ne matai je chang ka ne ji ma ji mi hun thon yaw da bi ne ba sangom cha se mau nang law ba har ga manak se phamjal lak toi me sak sang ji da lai chan doi ni adai mana lo da pi na ba chakit ba hon na doi ni adu lai ri bra mo hai ra ka doi ni mai sum taw ba dei di paisa ka je to mana to mai na lang nga pi sal lak tara pi sala dei mau ngang do la ni puthoro har ga moi ka da changak na ba gi mu kaino je mu hon na re e ba ko adai di mai na hon na re moi ka dang changak na ba gi je paisa do pi thoro hai ba gi changa i ba adai paisa je che lok sa lo ana hai ba gi su adai se mau ai puri piron je su har ga lilamba puri se lok tho ga hek pirak pa mau jina sum nungai te ba ko dai di ma je wakhan je am nungai te ba ma je ai tai ji khoi matai ji kaino je ma na yam haina ta ba je ma je hai ba su ngam da bi matai ji na loi honarak pani na ai ji na ma je nupi je makhal ani sui ba khoi ma na bu khat palang ba nupi oiram ma ba ko matai gi paisa nung sa mayam je mana itai na ke sannaraga ma to loi lokthok yare hoi nupi kayam jina adumaina tawba lei adai nupi kayam na ne supa me pamjada ba sagi li sa sam seng na sa saning ba mapuroi ba natana to pa nu pam na ga kano thengak pa siam haina jada ba lei ba ma di ji ki nupi ja mai oi ba adai di matai jina ne asmai tawre koi gi mana ga sa ka thong ngai je hek sangjala ka injang thong ino ne gar ma sa theng na ga lepselak ba ma itai kai no har mana pro handok pa ko adai di koi gi mau jina wai tai ra khola ga lei ba je adu ek changa asmau ai sidai jam hagat chare si ai lam phang de holo ga har ga itai kamaina aina theng doi no itai da bu na as ai hagat chare mi amta theng o mi amta hagat chare holo sai da ga adai ma khut se mau ne sai hot pa je adu da nate sai da ga ma khut se pai ra ga mau se am haina da ba sum ba gi kai no mayam je dai mu mana koi gi kai no mana matai je iru ja do ra ba je bathroom jida ising asaba tahan ge aing ba tahan ge sapon phadi loi lei mi dana maram ja da ba ne mana iru ja ba jida mu manak ta lei na ba je mau je mau adu piro tawel pudhara o adu pudhara o adai sapon je thoi na man hundo khara ni dana mau sapon hojik ta ayuk ta iru ja ba le hori ba sapon je mau je ni iru ja ba da mau sapon do lairam de pudhara o ha ga sumba jina ma jam nungai ta ba da ma jina mau jina sakhum pai da ba matam je si jina moi je mo kaino koi thaurani ma moi lighting khuram bai khot pe ama adum lae ba ko adu jina mu sak thongal le ba mana sak thonga ga di matai jina ma sakhum sang de je dum khangi ba ne ba ko adu gi matam jida moi ti sakhum sang da ga di sakhum pai da ba matam je sakhum da sang de ba moi mung je amanga sen je han ne yam khairam ba adu gi adu moi je tonga na sak se thang do ga sai ba ko adu ga kok lu da khola kan da sang nge ba sakhum je da smawai sai am thang ning thek na hala ga ko sa lo la
ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯇꯩꯁꯤꯗ ꯃꯥꯅ ꯀꯃꯥꯏꯅ ꯀꯔꯤ ꯋꯥꯍꯩꯅꯣꯕ ꯍꯥꯏꯗꯣꯏꯁꯦ ꯍꯣꯏ 이따이 타우라니나 통한번에 싹두주 시아이제 로에라번에가 먹나 이제 타우라니도 지금 거우부주 파락 따라니 이따이 야니라 로루라 아이네 야르디 야래 아이디 아둠부도 가야 다저데 이사 나라 로에 라우 로루라 아나 하르가네 닝아이 자키제 더 남드네 롤한바 자kum 생나 탐이지 망 돈바고 ꯑꯗꯨꯝꯕꯁꯦ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯊꯧꯔꯥꯅꯤꯅ ꯊꯣꯡꯕꯁꯦ ꯑꯩ ꯆꯥꯅꯤꯡꯗꯦꯅꯦ ꯀ ꯍꯥꯏꯔꯒ ꯊꯧꯔꯥꯅꯤꯅ ꯊꯣꯡꯉꯤ ꯃꯇꯝꯁꯦ ꯆꯥꯛ ꯆꯥꯗꯕ ꯑꯗꯩ ꯃꯧꯁꯤꯅ ꯍꯦꯛ ꯊꯣꯡꯉꯒꯅ ꯍꯥꯎꯏ ꯈꯣꯠꯂꯤ ꯃꯧꯅ ꯊꯣꯡꯕꯁꯦ ꯃꯥꯅ ꯃꯧ ꯀꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯧꯁꯤꯅ ꯋꯥꯅ ꯁꯨꯝ ꯈꯥꯡꯉꯛꯄꯁꯤ ꯅꯣꯡꯃꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯃꯇꯩꯁꯤꯅ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯦ ꯃꯧꯁꯤꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯁꯤꯗꯅꯦ ꯃꯇꯩꯁꯦ ꯃꯥꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯛꯄꯖꯥꯠꯅꯦꯕ ꯑꯗ ꯏꯇꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯔꯒ ꯃꯥꯁꯦ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯏꯟꯊꯣꯛꯑꯝꯃꯒ ꯃꯥꯁꯦ ꯆꯦꯟꯊꯣꯛꯑ ꯂꯦꯞꯄꯦꯕ ꯑꯗ ꯃꯇꯩꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯁꯥꯎꯒꯅꯨ ꯑꯩꯁꯨ ꯅꯆꯦꯁꯦ ꯁꯨꯃꯥꯏꯅ ꯅꯥꯔꯒ ꯂꯩꯔꯛꯏꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯀꯨꯏꯔꯦ ꯆꯍꯤ 5 ꯇꯔꯨꯛ 3 ꯁꯨꯔꯦ ꯑꯗꯨꯅ ꯏꯆꯥꯈꯩꯁꯦ ꯆꯥꯎꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯁꯦ ꯅꯨꯄꯤ ꯂꯣꯟꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯧ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯎ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯌꯨ ꯃꯤ ꯑꯃꯇ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯤ ꯅꯇꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯑꯩꯅ ꯂꯝꯆꯠ ꯁꯥꯖꯠ ꯀꯥꯝꯕꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯀꯅꯥꯝꯇ ꯈꯪꯒꯗꯕ ꯅꯠꯇꯦ ꯏꯕꯥꯅꯤ ꯌꯥꯅꯔ ꯂꯣꯏꯔꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯦꯃꯤ ꯃꯗꯩ ꯃꯥꯁꯦ ꯃꯧꯁꯦ ꯍꯦꯛꯇ ꯄꯥꯏꯗꯅ ꯍꯦꯛꯇ ꯃꯥꯏ ꯀꯥꯁꯤꯗ ꯍꯦꯛꯇ ꯆꯦꯟꯈꯠꯂꯛꯄꯅꯦꯕ ꯆꯥꯛꯁꯪꯁꯤꯗꯒꯤ ꯑꯗꯨꯒ ꯃꯥꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯞꯄꯅꯦꯕ ꯃꯥꯁꯦ ꯃꯇꯩꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯗꯨꯒ ꯃꯥꯁꯦ ꯀꯞꯄꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯗ ꯃꯥꯅ ꯂꯥꯛꯏꯁꯦ ꯉꯁꯥꯏꯒꯤ ꯃꯇꯩꯗꯨꯅ ꯑꯗꯨ ꯋꯥꯍꯩꯁꯦ ꯊꯥꯔꯛꯑꯕꯅꯤꯅ ꯃꯥꯁꯦ ꯀꯤꯔꯦꯕꯀꯣ ꯀꯤꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯗꯧꯒꯗꯒꯦ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯎꯔꯦ ꯑꯩ ꯅꯨꯄꯥꯅ ꯀꯔꯤ ꯈꯟꯕ ꯑꯗꯒꯤꯗꯤ ꯏꯆꯥꯈꯩꯗ ꯍꯥꯏꯗꯣꯛꯎꯔꯦ ꯏꯆꯥꯈꯩꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯕ ꯑꯗꯩ ꯏꯄꯥꯝꯗ ꯍꯥꯏꯔꯨꯔꯦ ꯏꯄꯥꯝꯈꯩꯅ ꯑꯃꯨꯛ ꯋꯥ ꯆꯥꯎꯅꯔꯛꯀꯗꯕꯗꯣ ꯀꯅꯥꯝꯇꯗ ꯃꯥꯅ ꯋꯥꯁꯦ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯇꯩꯁꯤꯅ ꯑꯗꯨꯝꯕꯒꯤ ꯐꯠꯇꯕ ꯁꯥꯖꯠꯁꯦ ꯆꯠꯇ꯭ꯔꯤꯉꯩꯗꯁꯨ ꯃꯥ ꯃꯁꯥꯅ ꯃꯁꯥꯁꯦ ꯀꯟꯖꯅꯤꯡꯉꯦꯕ ꯑꯗꯩ ꯑꯃꯨꯛ ꯈꯥꯏꯅꯕꯁꯨ ꯃꯇꯩꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯁꯤꯗ ꯀꯩꯗꯧꯔꯛꯀꯗꯒꯦꯁꯤ ꯃꯥꯗꯤ ꯀꯤꯔꯕꯅꯦꯕ ꯇꯨꯝꯃꯤꯉꯩꯗ ꯆꯪꯉꯛꯀꯗ꯭ꯔꯥ ꯑꯗꯩ ꯑꯃ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯤꯔꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯥꯅ ꯇꯨꯝꯃꯤꯉꯩꯗꯒꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯔꯗꯤ ꯀꯩꯝ ꯇꯧꯗꯕ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯦꯛ ꯂꯩꯇ꯭ꯔꯗꯤ ꯃꯧ ꯁꯤ ꯄꯤꯌꯨ ꯂꯥꯎꯅꯦ ꯑꯗꯨ ꯅꯪ ꯇꯨꯝꯃꯕ ꯊꯣꯡꯒ ꯊꯤꯜꯂ ꯑꯗꯨꯝ ꯍꯧꯗꯣꯔꯛꯄ ꯑꯗ ꯃꯧꯁꯤꯗꯤ ꯌꯥꯝ ꯀꯤꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯃꯁꯥꯁꯦ ꯀꯤꯅ ꯃꯥꯁꯦ ꯅꯣꯡꯃꯁꯤꯒꯤꯅꯦ ꯏꯇꯩꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯛꯀꯅꯤ ꯁꯤ ꯀꯤꯔꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯀꯥ ꯂꯩꯔꯦ ꯃꯥꯏ ꯃꯁꯥꯁꯦ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛ ꯑꯃꯨꯛ ꯃꯄꯥꯝꯗ ꯆꯠꯂꯦ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯅꯄꯥꯝꯗ ꯂꯥꯛꯏꯁꯦꯅ ꯍꯪꯗꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯏ ꯃꯄꯥꯝꯁꯤꯒ ꯑꯃꯨꯛ ꯃꯣꯏꯁꯤꯒꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯕꯗ ꯃꯇꯩꯁꯤ ꯃꯄꯥꯝꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯥꯖꯒꯦ ꯍꯥꯏꯕꯗꯅꯦ ꯃꯄꯥꯝꯒꯤ ꯃꯅꯥꯎꯄꯥꯏ ꯒꯥꯔꯤ ꯂꯩꯕꯤꯔꯤꯃꯤ ꯑꯗꯩ ꯂꯥꯏꯟ ꯆꯦꯟꯕꯒꯤꯀꯣ ꯃꯄꯥꯝꯁꯤ ꯋꯥꯏꯕ ꯃꯧꯁꯤꯒꯤ ꯑꯗꯩ ꯃꯅꯥꯎꯄꯥ ꯑꯃꯁꯨ ꯗꯨꯀꯥꯟ ꯃꯤꯒꯤꯗ ꯌꯥꯎꯕꯁꯦ ꯃꯤꯒꯤꯗ ꯌꯥꯎꯕ ꯍꯧꯅꯗꯦ 5,000 ꯇꯔꯨꯛꯀꯤ ꯃꯇꯩꯁꯤꯅ ꯖꯣꯕ ꯄꯩꯁꯥ ꯊꯥꯗꯔ ꯗꯨꯀꯥꯟ ꯐꯝꯍꯜꯂꯤꯃꯤ ꯃꯅꯥꯎꯄꯤꯁꯤꯒꯤ ꯃꯃꯥ ꯅꯥꯔꯦꯗꯅ ꯏꯃꯥ ꯀꯥꯏꯗꯅꯣ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯕꯣꯅ ꯆꯠꯇꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯗꯅ ꯗꯤꯆꯥꯔꯖ ꯇꯧꯕꯗꯒ ꯄꯩꯁꯥ ꯂꯣꯏ ꯊꯤꯗꯅ ꯑꯗꯩ ꯏꯃꯥ ꯅꯥ ꯐꯔꯕꯣ ꯀꯩ ꯆꯥꯅꯤꯡꯕ ꯄꯨꯗꯅ ꯆꯠꯇꯅ ꯑꯗꯩ ꯒꯥꯔꯤꯁꯤꯗ ꯃꯧ ꯃꯄꯥꯝꯅꯦꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯉꯥ ꯆꯥꯛ ꯄꯦꯛ ꯊꯟꯅ ꯂꯩꯗꯅ ꯊꯥꯎ ꯇꯦꯟꯅ ꯂꯣꯏꯔꯨ ꯆꯠꯂꯤꯃꯤ ꯄꯩꯁꯥꯁꯦ ꯑꯔꯣꯏꯕꯤ ꯃꯄꯥꯝꯗꯁꯨ ꯊꯥꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯅ ꯃꯅꯥꯎꯄꯥ ꯍꯣꯏ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯇꯩꯁꯦ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯕ ꯊꯥꯖꯕ ꯃꯤ ꯑꯣꯏꯕ ꯑꯗꯨꯗ ꯀꯃꯥꯏꯅ ꯃꯥꯅ ꯑꯗꯨꯏ ꯋꯥꯁꯦ ꯍꯥꯏꯔꯨꯅꯤꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯋꯥꯁꯦ ꯃꯥꯅ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯔꯛꯀꯗ꯭ꯔꯥ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯌꯥꯝꯕꯗꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯒ ꯇꯦꯟꯁꯟ ꯀꯥꯔꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯅꯩꯔꯛꯀꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯗꯩ ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅꯔꯛꯀꯗ꯭ꯔꯥ ꯁꯤꯅ ꯃꯥꯁꯦ ꯉꯥꯎꯔꯒꯅꯦꯕ ꯃꯥꯅ ꯆꯦꯜꯂꯛꯏꯗꯣ ꯑꯗꯣ ꯃꯇꯩꯁꯤꯒꯤꯗꯤ ꯐꯣꯡꯗꯣꯔꯛꯑꯕꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯁ꯭ꯇꯦꯞꯁꯦ ꯍꯦꯟꯖꯜꯂꯛꯑꯕꯅꯦꯕ ꯃꯥꯅ ꯃꯁꯥꯁꯦ ꯃꯥꯒꯤ ꯃꯁꯥꯁꯦ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯃꯥꯁꯦ ꯀꯟꯖꯅꯕꯒꯤ ꯄꯥꯝꯕꯩꯁꯤꯅꯦꯕ ꯃꯥꯅ ꯇꯥꯟꯅꯕ ꯂꯥꯛꯏꯁꯦ ꯑꯝꯇꯪꯗꯤ ꯏꯆꯦꯅ ꯇꯥꯛꯄꯤꯌꯨ ꯑꯩ ꯉꯥꯎꯔꯦꯅꯀꯣ ꯃꯨꯟꯅ ꯈꯟꯅꯔꯦ ꯑꯩꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯥꯁꯟꯅꯔꯣ ꯑꯩ ꯅꯥꯔꯦ ꯍꯥꯏꯔꯣ ꯀꯥꯗꯒꯤ ꯍꯦꯜꯂꯨꯔꯅꯨ ꯊꯣꯛꯎꯔꯅꯨ ꯑꯗꯨꯒ ꯅꯣꯏꯒꯤ ꯏꯄꯥꯝꯒꯤ ꯏꯃꯥꯗꯣ ꯑꯩ ꯅꯥꯔꯦ ꯏꯃꯥ ꯈꯤꯇ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯔꯗꯤ ꯐꯔꯦ ꯅꯪ ꯅꯨꯄꯥ ꯍꯦꯛ ꯂꯩꯇꯕꯅ ꯅꯃꯥꯁꯦ ꯀꯧ ꯑꯗꯩ ꯑꯩ ꯌꯨꯝꯗ ꯃꯇꯝ ꯈꯤꯇ ꯄꯣꯊꯥꯒꯦ ꯊꯕꯛꯁꯨ ꯀꯩꯝ ꯌꯥꯎꯗ꯭ꯔꯗꯤ ꯁꯤꯗ ꯂꯩꯕ ꯏꯀꯥꯏ ꯍꯥꯏꯔꯒꯅꯦ ꯅꯄꯥꯝꯗ ꯑꯃꯨꯛ ꯈꯔ ꯍꯦꯛ ꯂꯩꯊꯣꯛꯎ
ꯑꯗꯩ ꯅꯪꯒꯤ ꯅꯃꯥꯁꯦ ꯅꯣꯏꯗ ꯂꯩꯕ ꯀꯨꯏꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅꯅꯦ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯩꯅꯤ ꯅꯆꯦꯒꯤꯁꯨ ꯅꯪ ꯅꯥꯔꯗꯤ ꯅꯆꯦꯁꯨ ꯃꯤ ꯑꯃꯅ ꯁꯦꯕꯥ ꯇꯧꯗ ꯌꯥꯔꯔꯣꯏꯗꯅ ꯍꯦꯜꯄꯔ ꯑꯃ ꯀꯧ ꯍꯦꯜꯄꯔ ꯅꯨꯄꯤꯁꯤꯃꯅꯦ ꯅꯪꯒꯤꯁꯨ ꯊꯥꯔꯅꯨ ꯑꯗꯣ ꯅꯆꯦꯒꯤꯁꯨ ꯁꯦꯕꯥ ꯇꯧꯍꯜꯂꯣ ꯅꯇꯩꯁꯦ ꯂꯩꯕ ꯃꯇꯝꯗꯅ ꯍꯦꯜꯄꯔ ꯅꯨꯄꯤꯁꯦ ꯅꯪ ꯅꯅꯥꯛꯇ ꯂꯩꯍꯜꯂꯣ ꯅꯇꯩ ꯂꯩꯇꯕ ꯃꯇꯝꯗꯅ ꯅꯆꯦ ꯃꯅꯥꯛ ꯂꯩꯍꯜꯂꯣ ꯅꯆꯥꯈꯩꯒꯤ ꯃꯅꯥꯛꯇꯁꯨ ꯃꯄꯥꯟꯗ ꯅꯣꯏ ꯐ꯭ꯂꯦꯠ ꯂꯩꯕꯅꯤ나 ꯃꯇꯝ ꯈꯔꯁꯨ ꯍꯦꯛ ꯂꯥꯏꯌꯦꯡꯒꯦ ꯍꯥꯏꯔ ꯂꯩꯊꯣꯛꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯍꯩꯅ ꯅꯪꯁꯦ ꯂꯥꯞꯊꯣꯛꯑꯣ ꯑꯗꯩ ꯅꯪ ꯅꯥꯔꯦ ꯍꯥꯏꯔꯒ ꯅꯪ ꯃꯤ ꯑꯃ ꯅꯪꯒꯤ ꯁꯦꯕꯥꯒꯤ ꯊꯥꯗ꯭ꯔꯒ ꯅꯪ ꯀꯥꯗ ꯂꯩꯔꯗꯤ ꯅꯇꯩꯗꯨꯅ ꯍꯦꯟꯖꯜꯂꯛꯄ ꯉꯝꯃꯔꯣꯏ ꯅꯥꯏ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗ ꯃꯤ ꯑꯃꯁꯨ ꯁꯦꯕꯥꯔꯤ ꯊꯥꯗ꯭ꯔꯕ ꯅꯪꯉꯣꯟꯗ ꯅꯇꯩꯁꯤꯅ ꯀꯩꯗꯧꯔꯛꯇꯣꯔꯤ ꯑꯁ ꯃꯥꯁꯦ ꯍꯦꯛꯇꯅꯦ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯈꯜꯁꯦ ꯂꯥꯝꯕ ꯐꯪꯉꯝꯗꯕꯀꯣ ꯑꯁ ꯃꯥꯏ ꯃꯀꯣꯛꯇꯩ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯕꯗꯧꯅꯀꯣ ꯃꯥꯁꯦ ꯌꯥꯡꯈ꯭ꯔꯦꯕ ꯑꯁ ꯏꯆꯦ ꯌꯥꯝ ꯆꯨꯝꯃꯦ ꯏꯆꯦꯅ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯀꯣꯛꯇ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯑꯩ ꯑꯗꯨ ꯇꯧꯔꯒꯦ ꯑꯩꯒꯤ ꯌꯨꯝꯁꯨ ꯀꯥꯏꯗꯕ ꯑꯗꯨ ꯏꯇꯩꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯖꯟꯕꯁꯨ ꯉꯝꯗꯕ ꯏꯆꯦ ꯑꯩ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯇꯧꯖꯔꯛꯀꯦꯀꯣ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯄꯤꯔꯛꯏ ꯇꯧꯏ ꯃꯥꯁꯦ ꯅꯥꯁꯟꯅꯔꯦ ꯑꯩ ꯏꯁꯥꯁꯦ ꯂꯣꯏꯅ ꯊꯤꯟꯗꯣꯛꯑꯒ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯒ ꯈ꯭ꯋꯥꯡꯁꯦ ꯂꯦꯡꯖꯜꯂ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯗꯥꯛꯇꯔ ꯌꯦꯡꯁꯤꯟꯅꯔꯦ ꯒꯨꯂꯤ ꯅꯨꯡꯂꯤ ꯂꯦꯞꯄꯗꯨꯗꯤ ꯆꯥꯗ꯭ꯔꯦ ꯃꯇꯩꯁꯦ ꯍꯦꯛ ꯂꯩꯇ꯭ꯔꯒꯅ ꯅꯥꯗꯕꯤꯗ ꯂꯩꯕ ꯃꯇꯩꯁꯦ ꯍꯦꯛ ꯂꯩꯔꯒꯅ ꯍꯦꯟꯅ ꯂꯩꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯅꯥꯔꯃꯤꯅ ꯂꯝꯗ ꯀꯩꯗ ꯑꯔꯥꯞꯄꯗ ꯊꯕꯛ ꯁꯦꯟꯅꯕ ꯆꯠꯂꯅꯨ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯜꯂꯦ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯊꯕꯛ ꯆꯦꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗ ꯂꯩꯔꯁꯨ ꯆꯦꯟꯕ ꯌꯨꯡꯗꯤꯟ ꯃꯇꯝꯁꯦ ꯍꯦꯜꯄꯔꯗꯨ ꯊꯣꯛꯂꯥꯎ ꯊꯝꯖꯜꯂꯦ ꯃꯇꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩ ꯃꯄꯥꯝꯗ ꯑꯃꯨꯛ ꯑꯩ ꯈꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯔꯒ ꯃꯄꯥꯝꯁꯤꯅꯗꯤ ꯅꯤꯡꯉꯣꯜꯂꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯂꯨꯅ ꯇꯧꯔꯦ ꯅꯤꯡꯉꯣꯜꯁꯤꯅ ꯍꯦꯛ ꯅꯤꯕ ꯂꯥꯛꯑꯗꯤ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯃꯥꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯉꯃꯤꯅ ꯃꯧꯗꯩ ꯀꯩꯗꯩ ꯃꯧ ꯃꯆꯥꯗꯩ ꯅꯦꯅꯦꯅ ꯄꯥꯝꯗ ꯑꯃꯨꯛ ꯄꯣꯊꯥꯊꯣꯛꯎꯒꯦꯅ ꯂꯩꯊꯣꯛꯑꯦ ꯑꯗꯩ ꯃꯄꯥꯟꯗ ꯑꯝꯇ ꯑꯩ ꯁꯦꯡꯅ ꯂꯥꯏꯌꯦꯡ ꯊꯣꯛꯀꯦ ꯍꯥꯏꯖꯅꯔꯒ ꯑꯃꯨꯛ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯠꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯑꯗꯨꯝ ꯁꯤꯜꯂꯒ ꯃꯇꯩꯁꯦ ꯏꯀꯥꯏꯗꯅ ꯃꯧꯁꯤꯅ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇꯗꯤ ꯏꯇꯩꯅ ꯑꯗꯨ ꯍꯥꯏꯕ ꯈꯣꯠꯄꯗꯤ ꯍꯥꯏꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯗꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯇꯩꯁꯨ ꯅꯨꯄꯤ ꯃꯆꯦꯁꯤꯗꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯆꯥꯈꯩꯁꯤꯁꯨ ꯑꯝꯇ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯧꯁꯤꯅ ꯑꯝꯇꯗꯤ ꯊꯣꯛꯍꯜꯂꯛꯇ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯇꯩꯁꯤꯗꯤ ꯈꯪꯉꯤꯅꯦꯕ ꯍꯣꯡꯉꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅꯅꯦꯅ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯃꯇꯩꯁꯤꯁꯨ ꯍꯦꯛꯇ ꯀꯤꯕꯗꯅꯦ ꯃꯧꯁꯤꯅ ꯃꯄꯥꯝ ꯆꯠꯈꯤꯕꯁꯦ ꯍꯥꯏꯗꯣꯔꯛꯑꯗ꯭ꯔꯥ ꯃꯄꯥꯝ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯁ ꯑꯩ ꯏꯖꯠ ꯁꯣꯛꯑꯗ꯭ꯔꯥ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯤꯅ ꯃꯥꯁꯨ ꯍꯥꯏꯗꯣꯛꯎꯔꯒ ꯅꯤꯛꯇꯤ ꯅꯤꯛꯑꯕ ꯃꯁꯥꯗꯤ ꯑꯗꯨꯕꯨ ꯃꯧꯁꯤꯅ ꯌꯥꯅꯤꯡꯗꯕꯒꯤ ꯑꯁꯤ ꯁ꯭ꯇꯦꯞꯁꯦ ꯂꯧꯔꯤꯃꯤꯀꯣꯅ ꯃꯇꯩꯁꯤꯁꯨ ꯑꯗꯨꯝ ꯏꯀꯥꯏꯗꯅꯅꯦ ꯃꯥꯁꯦ ꯌꯨꯝꯗ ꯀꯌꯥ ꯍꯜꯂꯛꯇ꯭ꯔꯦꯕ ꯃꯅꯥꯎꯄꯥꯅ ꯊꯕꯛ ꯃꯐꯝ ꯁꯦꯟꯅꯕꯁꯦ ꯃꯥꯅ ꯑꯣꯏꯅ ꯁꯦꯟꯅꯔꯒ ꯌꯨ ꯅꯨꯡꯁꯦ ꯍꯦꯟꯖꯟꯅ ꯊꯛꯑꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯒ ꯃꯇꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯃꯥꯡꯕ ꯅꯨꯄꯤ ꯃꯇꯩꯒꯤ ꯃꯐꯝꯗ ꯑꯗꯨꯝꯕ ꯃꯇꯩꯒꯤ ꯁꯥꯔꯝ ꯆꯠꯇꯣ ꯉꯝꯍꯧꯗ꯭ꯔꯦ ꯀꯜꯍꯧꯔꯦꯀꯣ ꯃꯥꯅ ꯋꯥꯈꯜꯗꯣ ꯌꯥꯝ ꯌꯥꯡꯅ ꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯔꯕ ꯆꯤꯔꯕ ꯇꯟꯖꯥꯗ ꯏꯁꯥꯒꯤ ꯀꯣꯛꯁꯦ ꯊꯣꯛꯇꯦꯕ ꯐꯅꯌꯥꯝ ꯁꯤꯡꯕ ꯃꯤ ꯑꯣꯏꯖꯅꯨ ꯀꯣꯛ ꯊꯣꯛꯑꯣꯏ ꯃꯤ ꯑꯃ ꯇꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯗ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯀꯨꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯕꯅꯤ나 सिगिदी सी तौर फानी सिगिदी सुमाइन तौ सीजे अस याम ताना बला खजानी याम पीरजानी सजेशन जे सुमाइन तौ ना थौना से याम हापेबा अमाइ तौरगा पुयांग यांगी अदो माना सही अदुई मतुंग मा आइगा दुम फनायाम कुइना पाउ फाउनरगा मासे याम नुंगाइना अवाब लोई कावरगा माजे हिंजरमी को अदुगा हिंजै अदुगा खलेगा फाउनगिद्रे अदुगा सही अहुम मरी लेकांदा मा नोंग फोन तौरअमेबा मतैदो लैगिद्रेना ओ अदुदो माना मागिदी युमदुदा माजु नुंगाइबमदि खंगदे मतै लैतबदो नुंगाइबमजु खंगदबा अदै मंगोंददि खुरौदि ओइरारोइदि खनबा करि नोम हाइना दाइने हुंदोक्सी मतोंग चाजी मरु अदुगी टाइप तुनेबा अदमाइन तवे मनुंगदा सुमाइना इमुंगदने सुमबसे याम लैबा अदुबु हाइजनिंगबदि नुपीना वेग याद्रबा उपायदि सुंगलै लैबा नतेको नुपीजना यारकांदनेबा नुपाना लोइ ngamisidि अदु याबु याददि उपाय लैतेबा अदुना सुमाइना सुमबा तौहैदबा हेक इतैना कैना दुम होनरादि याम ngन्ना ताना हौबा खनाउबा सुमबा कैनोजे याम फजदबा पोटनेबा इमुंग मनुंगदा दुदो अदुना माना याम ngन्ना लाक हौरिबा मतैदुने हेक हाइबा नुमितुदा लाक हौरिबा अदु मागी पुंसिदो कल हौरिबा नतदि नुपी अमदा नुपामना कोनजलकबा मोलेस तौरकबा हाइबजे याम मिनिट अमा फापोंते सेकेंड मंगा त्रा सुमाइन कोमदो लोइरे मा इज्जत अदु मांगबनेबा अदु मादी अदुमाइना
ꯀꯤꯔꯒ ꯊꯛꯊꯛꯅꯦꯕꯅꯤꯁꯦ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯁꯦ ꯃꯇꯩꯁꯦ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯄꯨꯂꯞ ꯄꯨꯂꯞ ꯊꯣꯡꯗꯣꯛꯄꯤ ꯄꯨꯂꯞ ꯄꯨꯂꯞ ꯂꯣꯏꯁꯟꯕꯤ ꯍꯣꯠꯅꯔꯒ ꯃꯥꯏ ꯀꯥꯗ ꯃꯇꯩꯁꯦ ꯂꯩꯗꯤ ꯀꯥꯗ ꯂꯩꯅꯕ ꯍꯣꯠꯅꯕꯤ ꯑꯗꯨ ꯍꯣꯠꯅꯖꯕꯗꯨ ꯍꯦꯛꯇ ꯀꯧꯊꯣꯔꯛꯄꯤ ꯀꯤꯔꯤꯅꯦꯕ ꯃꯥꯗꯤ ꯑꯗꯨꯗ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯅꯨꯄꯤꯅꯅꯦ ꯃꯁꯥꯅ ꯌꯥꯔꯒꯅꯤꯀꯣ ꯃꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯔꯤꯁꯦ ꯃꯁꯥꯅ ꯑꯗꯨꯝꯕꯁꯦ ꯁꯨꯄꯥꯝ ꯄꯥꯝꯖꯗꯕꯗꯗꯤ ꯅꯨꯄꯥꯅ ꯁꯨꯃꯥꯏꯅꯐꯧ ꯊꯦꯡꯍꯟꯅꯤꯡꯗꯦꯕ ꯃꯇꯨ ꯅꯥꯝꯃꯐꯧ ꯑꯗꯨꯃꯥꯏꯅ ꯂꯩ ꯁꯤ ꯋꯥꯔꯤꯁꯤꯅ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯊꯝꯕꯤꯔꯤꯕ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈ꯭ꯔꯤꯕ ꯄꯥꯎꯇꯥꯛꯇꯨꯅꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯆꯣꯞꯀꯗꯕ ꯁꯣꯏꯒꯗꯕ ꯀꯥꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯇꯥꯒꯗꯕ ꯀꯌꯥ ꯑꯃꯁꯨ ꯀꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯄ꯭ꯂꯦꯠꯐꯣꯝꯁꯨ ꯊꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯀ꯭ꯔꯥꯏꯝ ꯃꯤꯗꯤꯌꯥꯁꯤꯗ ꯀ꯭ꯔꯥꯏꯝ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯤꯔꯤꯁꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤꯒꯤ ꯀꯥꯟꯅꯕꯗꯣ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏ ꯏꯁꯥꯗ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯒ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯔꯁꯨ ꯂꯩꯅꯗ꯭ꯔꯒꯁꯨ ꯃꯊꯥꯕꯨ ꯁꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯔꯒꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯣꯖꯥꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯒꯤ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯂꯤꯔꯔꯣꯏꯒꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯂꯤꯕꯁꯦ ꯏꯆꯦ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯕꯤꯕꯀꯣ ꯑꯗ ꯃꯇꯦꯛ ꯑꯃꯈꯛ ꯑꯩ ꯍꯥꯞꯆꯒꯦꯕ ꯑꯗꯣ ꯑꯩꯁꯦ ꯌꯥꯝꯁꯨ ꯁꯥꯡꯉꯔꯣꯏꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯗꯩꯅ ꯍꯦꯛ ꯊꯕꯛ ꯆꯠꯊꯣꯛꯄꯗꯤ ꯅꯨꯃꯤꯠꯁꯤꯅ ꯍꯦꯛ ꯊꯣꯛꯏꯉꯩ ꯅꯨꯃꯤꯠ ꯍꯦꯛ ꯂꯩꯉꯩ ꯃꯝꯗ꯭ꯔꯤꯉꯩꯗꯤ ꯈꯤꯇꯪ ꯁꯣꯔ ꯍꯣꯜꯂꯦꯕꯀꯣ ꯍꯦꯛ ꯃꯝꯁꯤꯜꯂꯛꯑꯕ ꯈꯤꯇꯪ ꯄꯨꯡꯁꯦ ꯈꯤꯇꯪ 8-9ꯒ ꯇꯥꯁꯜꯂꯛꯑꯗꯤ ꯏꯁꯥꯁꯦ ꯐꯝꯕ ꯌꯥꯔꯛꯇꯦꯕꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯊꯥ ꯑꯃꯈꯛ ꯅꯨꯡꯁꯤꯅꯩ ꯑꯅꯤꯈꯛ ꯅꯨꯡꯁꯤꯅꯩ ꯁꯥꯎꯅꯔ ꯆꯦꯟꯕꯅꯤ ꯑꯗꯩ ꯑꯩꯅꯗꯤ ꯀꯌా ꯄꯥꯝꯐꯥꯠꯇꯦ ꯁꯣꯏꯕꯗꯒꯤ ꯆꯦꯜꯂꯨꯕꯅꯤꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯤ ꯂꯨꯍꯣꯡꯉꯕ ꯂꯧꯗꯤ ꯂꯧꯅꯔꯕ ꯀꯌꯥꯗꯤ ꯄꯥꯝꯐꯥꯠꯇꯕ ꯅꯨꯡꯁꯤꯅ ꯐꯥꯠꯇꯕ ꯅꯨꯄꯤꯁꯤꯅꯁꯨ ꯅꯤꯡꯕ ꯊꯨꯡꯖꯗꯕ ꯅꯨꯄꯥꯗꯨꯅꯁꯨ ꯊꯨꯡꯖꯗꯕ ꯑꯗꯩ ꯈꯤꯇꯪ ꯍꯦꯛ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯔꯨꯔꯒ ꯇꯨꯡꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯛꯇꯕ ꯑꯗꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯔꯒ ꯁꯥꯎꯅꯩ ꯀꯥꯟꯗ ꯑꯃ ꯍꯦꯛ ꯆꯦꯟꯖꯜꯂꯨꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔ ꯁꯥꯎꯅꯩꯅ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔ ꯍꯦꯛ ꯆꯦꯟꯊꯣꯛꯎꯕ ꯃꯥꯏ ꯃꯃꯥꯡꯗ ꯀꯥꯟꯗ ꯀꯣꯟꯗꯪꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯛꯇꯕ ꯁꯨꯝꯕꯁꯤ ꯌꯥꯝ ꯊꯣꯛꯑꯦꯕ ꯌꯨꯝ ꯄꯥꯟꯕꯗ ꯁꯤꯒꯤ ꯈꯥꯏꯅꯕ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅꯅꯦ ꯈꯤꯇꯪ ꯁꯥꯡꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯅꯦ ꯃꯊꯃꯣꯏ ꯏꯊꯃꯣꯏ ꯃꯥ ꯀꯅꯥꯅꯣ ꯃꯥꯏ ꯃꯕꯨꯛ ꯆꯦꯟ ꯃꯥ ꯁꯥꯎꯒꯟꯕ ꯐꯤꯡꯒꯟꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯌꯨꯝ ꯄꯥꯟꯕꯁꯤꯅꯗꯤ ꯈꯤꯇꯪꯗꯤ ꯐꯩꯌꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯦꯛ ꯂꯩꯔꯤꯕ ꯅꯨꯄꯥ ꯄꯨꯝꯅꯃꯛꯁꯤꯗꯒꯤꯅꯦ ꯃꯥ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯍꯦꯟꯕ ꯐꯖꯕꯗ ꯑꯣꯏꯒꯦꯔꯥ ꯃꯇꯤꯛ ꯆꯥꯕꯗ ꯑꯣꯏꯒꯦꯔꯥ ꯅꯨꯡꯁꯤꯔꯗꯤ ꯐꯖꯩꯌꯦꯗꯣ ꯃꯤꯁꯦ ꯃꯇꯤꯛ ꯆꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯒ ꯌꯥꯝ ꯄꯦꯟꯖꯅ ꯂꯩꯔꯛꯈꯤꯕꯅꯦꯕ ꯍꯥꯏꯕꯗꯤ ꯁꯣꯏꯈꯤꯕꯗꯒꯤꯈꯤꯇꯪ ꯅꯤꯡꯕ ꯊꯨꯡꯐꯥꯠꯇꯕ ꯑꯗꯨꯝꯕ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯂꯩꯇꯦ ꯃꯥꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯂꯧꯅꯔꯛꯄꯗꯣ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯆꯦꯜꯂꯦ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯆꯦꯟꯃꯤꯟꯅꯕ ꯇꯥꯟꯅꯕ ꯑꯩꯅ ꯁꯤ ꯄꯥꯝꯃꯤ ꯅꯪꯅ ꯁꯤ ꯄꯥꯝꯃꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯖꯔꯛꯑꯦꯕ ꯑꯗꯩ ꯊꯕꯛ ꯆꯦꯟꯕ ꯈꯣꯠꯄꯒꯁꯦ ꯍꯣꯠꯅꯃꯤꯟꯅꯗꯅ ꯍꯌꯦꯡꯅ ꯁꯤ ꯂꯩ ꯑꯗꯨ ꯂꯩꯌꯦꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯅꯕꯩ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯁꯤꯅꯕ ꯎꯟꯅꯕ ꯀꯣꯏ ꯆꯠꯄ ꯑꯗꯨꯒꯗꯤ ꯑꯝꯇ ꯁꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯕꯛꯁꯤꯗꯗꯤ ꯂꯣꯏꯅꯕ ꯑꯗꯨꯒ ꯊꯕꯛꯇꯨꯗ ꯑꯣꯏꯅ ꯀꯩꯅꯣꯁꯦ ꯄꯤꯔꯦꯕ ꯊꯕꯛꯁꯤꯗ ꯑꯣꯏꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯕ ꯉꯝꯅꯕꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯃꯤꯟꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯇꯝꯁꯦ ꯐꯖꯅ ꯑꯩꯅ ꯁꯤꯃꯗꯤ ꯄꯥꯝꯖꯔꯦ ꯍꯥꯏꯕꯁꯤꯒ ꯇꯧꯔꯒ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯒ ꯀꯩꯅꯣ ꯍꯣꯠꯅꯃꯤꯟꯅꯔꯒ ꯂꯧꯅꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗ ꯁꯤꯁꯤꯅ ꯑꯩꯅ ꯁꯤ ꯋꯥꯔꯤ ꯃꯇꯦꯛꯁꯦ ꯍꯥꯞꯅꯤꯡꯉꯛꯏꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯑꯩꯒ ꯈꯪꯅꯕꯩ ꯃꯇꯥꯡꯗꯣ ꯈꯛ ꯂꯤꯔꯝꯒꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯏꯟꯈꯠꯂꯛꯄꯒꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯁꯦ ꯃꯇꯝꯁꯤꯗ ꯌꯥꯝ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯐꯣꯟ ꯊꯣꯛꯇꯕꯅꯤꯅ ꯆꯤꯊꯤꯁꯤ ꯄꯤꯅꯩꯌꯦꯕ ꯐꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟ ꯊꯣꯛꯂꯛꯄꯅꯦꯕ ꯐꯣꯟꯒꯤ ꯃꯇꯝꯒꯤ ꯔꯣꯃꯥꯟꯁꯇꯨꯗꯤ ꯑꯩꯈꯣꯏ ꯌꯥꯎꯍꯧꯗ꯭ꯔꯦ ꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯆꯤꯊꯤꯒꯤ ꯃꯇꯝꯒꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯄ ꯑꯃꯅꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯃꯇꯝ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯁꯦ ꯏꯔꯥꯡ ꯂꯥꯡꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯒꯁꯦꯀꯌꯥ ꯄꯥꯝꯐꯥꯠꯇꯕ ꯅꯨꯄꯥꯒꯗꯤ ꯑꯃꯨꯛꯀ ꯎꯅꯔꯒ ꯍꯦꯛ ꯀꯩꯅꯣ ꯇꯧꯗꯕ ꯑꯩ ꯅꯨꯄꯥꯒꯁꯦ ꯌꯦꯡꯕ ꯈꯤꯇꯪ ꯈꯟꯕ ꯒꯁꯦ ꯑꯣꯏꯌꯦꯕ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯀꯩꯅꯣꯒꯁꯦꯗ ꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯁꯦ ꯚꯣꯠꯀꯤ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯇꯨꯏꯁꯟ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏꯁꯦ ꯃꯇꯝꯁꯦ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯅꯦꯕ ꯑꯗ ꯃꯣꯏꯗ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯤꯇꯤꯡ ꯇꯧꯗꯣꯏꯅꯤ ꯆꯥ ꯑꯝꯇ ꯌꯦꯟꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏꯁꯦ
ꯆꯥꯁꯦ ꯌꯦꯟꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯀꯤ ꯍꯨꯏꯀꯞ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯁꯤꯗ ꯆꯠꯃꯤꯟꯅꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯁꯦ ꯆꯥꯁꯦ ꯚꯣꯠ ꯃꯤꯇꯤꯡꯁꯦ ꯍꯧꯔꯦ ꯑꯩꯈꯣꯏꯁꯦ ꯆꯥ ꯁꯨꯝ ꯌꯦꯜꯂꯤ ꯁꯨꯝ ꯍꯩ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯁꯨꯖꯦꯟ ꯀꯧꯏ ꯃꯥꯅꯀꯣ ꯀꯩꯅꯣ ꯕꯦꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯁꯤꯗ ꯏꯃꯥꯟꯅꯕꯁꯦ ꯈꯪꯕ꯭ꯔꯥꯅ ꯁꯨꯃꯥꯏꯅ ꯁꯠ ꯂꯥꯎꯅ ꯊꯤꯜꯂꯛꯄꯗ ꯑꯩ ꯐꯠ ꯂꯥꯎ ꯌꯦꯡꯉꯦꯕ ꯀꯔꯝꯕꯅꯣꯅ ꯃꯣꯏ 5 ꯐꯝꯃꯝꯃꯦꯕꯀꯣ ꯑꯁꯤ ꯃꯌꯥꯏ ꯊꯪꯕꯁꯤꯅꯦ ꯑꯍꯨꯝꯁꯨꯕꯩꯁꯦ ꯃꯌꯥꯏ ꯊꯪꯕꯁꯦꯅ ꯍꯥꯏꯕꯗ ꯑꯍꯥꯟꯕ ꯎꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥ ꯁꯝꯕꯨ ꯑꯃ ꯁꯤꯗꯩꯗ ꯌꯥꯝ ꯄꯥꯛꯅ ꯐꯖꯅ ꯊꯨꯡꯅꯦꯕ ꯑꯗꯣ ꯃꯔꯥꯁꯤꯁꯦ ꯌꯥꯝ ꯂꯩꯕꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁ ꯍꯦꯔꯣ ꯑꯦꯜꯕꯝꯒꯤ ꯌꯥꯝ ꯀꯨꯝꯕꯗꯣ ꯑꯗꯨꯒꯤ ꯍꯦꯔꯣꯁꯦ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯃꯇꯝ ꯑꯣꯏꯌꯦꯕ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯃꯔꯥꯁꯤꯁꯦ ꯂꯩꯔꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯩꯅ ꯐꯠ ꯌꯦꯡꯕꯗꯅꯦ ꯃꯥꯁꯦ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯀꯔꯤꯝ ꯈꯨꯝꯗꯕꯤꯗ ꯑꯗꯨꯝ ꯅꯣꯟꯊꯔꯦꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯅꯨꯡꯊꯤꯟꯗ ꯍꯥꯏꯔꯝꯃꯦꯕ ꯃꯥꯟꯅꯕꯁꯤꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯝꯃꯦ ꯉꯥꯏꯔꯦꯕ ꯃꯣꯏ ꯂꯥꯛꯄꯁꯦ ꯑꯗꯩ ꯃꯣꯏꯁꯦ ꯂꯥꯛꯑꯦꯕꯀꯣ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯀꯦꯂꯤꯕꯔ ꯑꯃ ꯊꯧꯋꯦ ꯀꯦꯂꯤꯕꯔ ꯍꯥꯏꯁꯦ ꯃꯇꯝꯁꯦ ꯌꯥꯝ ꯋꯤꯡ ꯂꯥꯎꯅ ꯆꯠꯅꯕ ꯒꯥꯔꯤꯅꯦꯕꯀꯣ ꯕꯥꯏꯛꯁꯦ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯅꯝꯃꯒ ꯑꯗꯨ ꯒꯥꯔꯤ ꯑꯃꯒ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯄꯨꯂꯞ ꯂꯥꯛꯑꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯁꯤꯅ ꯑꯁ ꯑꯩꯈꯣꯏ ꯑꯉꯥꯡ ꯏꯕꯨꯡꯒꯤ ꯃꯆꯥ ꯀꯩ ꯃꯌꯥꯝ ꯂꯩ ꯑꯩꯈꯣই ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩ ꯆꯤꯡꯌꯥꯗ ꯑꯗꯨꯗꯣ ꯐꯝꯃꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯗ ꯑꯁ ꯉꯁꯤꯗꯤ ꯑꯃ ꯂꯥꯛꯀꯅꯤ ꯌꯦꯡꯉꯣ ꯃꯁꯛꯀ ꯍꯥꯏꯔꯒ ꯑꯩꯈꯣই ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯁꯥꯏꯀꯜꯒ ꯊꯧꯔ ꯍꯪꯒꯠ ꯍꯟꯗꯥꯒ ꯆꯠꯂꯒ ꯑꯁ ꯂꯥꯛꯇꯦꯗ ꯑꯁ ꯃꯁꯛ ꯑꯝꯇ ꯌꯦꯡꯅꯤꯡꯉꯤ ꯂꯝꯂꯥꯏ ꯃꯆꯥꯗꯣ ꯀꯥꯏꯅꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯂꯥꯛꯑꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯒꯥꯔꯤꯁꯦ ꯊꯛ ꯈꯥꯝꯃꯒ ꯑꯩꯈꯣꯏ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯆꯤꯡꯌꯥꯁꯦ ꯃꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯦꯀꯣ ꯁꯝꯄꯨ ꯊꯨꯡꯕꯁꯦ ꯑꯁꯤꯗꯤ ꯌꯥꯏꯌꯦ ꯃꯔꯥꯁꯤ ꯂꯩ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯈꯪꯅꯈꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒꯤꯁꯦ ꯑꯩꯅ ꯌꯥꯏꯔꯤꯄꯣꯛ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯦ ꯃꯥꯅ ꯑꯖꯥ ꯇꯝꯃꯦꯕ ꯑꯗ ꯅꯣꯡꯉꯥꯟꯕꯗ ꯍꯌꯦꯡ ꯄꯨꯡ ꯑꯁꯨꯛꯇ ꯁ꯭ꯀꯨꯜ ꯀꯥꯔꯛꯀꯅꯤ ꯄꯨꯡ ꯑꯁꯨꯛꯇ ꯁ꯭ꯀꯨꯜꯁꯦ ꯀꯥꯟꯅꯁꯦ ꯍꯥꯏꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏ ꯍꯧꯒꯠꯂꯛꯄꯁꯤꯗꯅꯤꯅ ꯁ꯭ꯀꯨꯜ ꯁꯦꯛꯁꯟ ꯍꯧꯔꯤꯁꯦꯀꯣ ꯑꯗꯨꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯪꯉꯤꯕꯒꯤ ꯅꯨꯡꯁꯥ ꯈꯤꯇꯪ ꯊꯦꯡꯅ ꯊꯣꯛꯏꯗꯅ ꯑꯗꯨꯏ ꯀꯥꯟꯁꯦ ꯑꯩ ꯍꯧꯖꯤꯛ ꯄꯣꯌꯦꯛ ꯃꯥꯏꯒꯤ ꯃꯁꯛꯁꯦ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯎꯏꯕꯀꯣ ꯃꯤꯠꯁꯤꯗ ꯇꯔꯪ ꯇꯔꯪ ꯅꯨꯡꯁꯥꯁꯤꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯅꯨꯃꯤꯠꯁꯤꯅ ꯁꯣꯝ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯤꯅ ꯁꯣꯝꯗꯒꯤ ꯁꯥꯏꯀꯜ ꯊꯧꯔ ꯂꯥꯛꯇꯣꯏꯕ ꯃꯣꯏꯁꯤꯅ ꯁꯣꯝꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏ ꯁꯝꯕꯨ ꯁ꯭ꯋꯥꯏꯗ ꯊꯨꯡꯕ ꯃꯤꯁꯤꯅ ꯅꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ ꯁꯝꯕꯨꯁꯦ ꯌꯥꯎꯔꯒꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯥꯏꯀꯜ ꯊꯧꯔꯛꯄ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯥꯁꯤꯅ ꯇꯔꯪ ꯇꯔꯪ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯤꯅ ꯐꯨꯖꯜꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛ ꯑꯩꯈꯣꯏꯅ ꯅꯣꯛꯃꯤꯟꯅꯈꯤꯕꯀꯣ ꯀꯩꯝꯇꯗꯤ ꯍꯥꯏꯅꯗꯦ ꯅꯣꯛꯃꯤꯟꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯁꯥꯏꯀꯜ ꯊꯧꯔ ꯆꯠꯂꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯆꯠꯍꯧꯋꯤ ꯈꯥꯝꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗ ꯎꯈꯤꯕ ꯅꯨꯡꯁꯥ ꯃꯉꯥꯜꯅꯒ ꯌꯩꯕ ꯑꯌꯨꯛꯀꯤ ꯀꯩꯅꯣꯗꯨꯗ ꯎꯈꯤꯕ ꯃꯥꯏꯊꯣꯡꯗꯣ ꯁꯝꯕꯨꯒ ꯊꯨꯡꯉꯒꯀꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯀꯥꯎꯗꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯁꯤꯗꯩꯗ ꯍꯥꯏꯅꯤꯡꯉꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯠꯅꯔꯁꯨꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯉꯥꯡꯗ ꯌꯥꯄꯣꯟꯇꯦꯕ ꯆꯩꯗ ꯌꯥꯄꯣꯟꯇꯦꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯁꯥꯎꯔꯒꯅꯦ ꯃꯈꯨꯠ ꯌꯥꯎꯕ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯒꯟꯕ ꯐꯠ ꯂꯥꯎꯋꯦ ꯊꯣꯝꯕ ꯐꯨꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥꯒꯤ ꯑꯗꯨꯝ ꯄꯣꯛꯄꯗ ꯌꯥꯎꯖꯔꯕ ꯏꯅꯦꯕ ꯁꯤꯁꯦ ꯑꯗꯨꯏꯁꯨꯅꯦ ꯉꯥꯛꯇꯪꯒꯤ ꯁꯥꯎꯅꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯑꯗꯨ ꯂꯣꯏ ꯀꯥꯎꯔꯒ ꯅꯨꯡꯁꯤꯕꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯒꯗꯕꯅꯦꯕ ꯉꯥꯏꯍꯥꯛ ꯈꯟꯅꯔꯨꯔꯁꯨ ꯑꯩ ꯅꯉꯣꯟꯗ ꯐꯨꯈꯤꯕꯗꯣ ꯑꯩ ꯁꯥꯎꯅꯤꯡꯕꯩꯅꯦ ꯊꯦꯝꯕꯤꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨꯅꯦ ꯐꯨꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯅ ꯑꯣꯡꯈꯠꯂꯛ ꯈꯨꯝꯃ ꯈꯠꯅꯕꯤ ꯑꯗꯒꯤꯗꯤ ꯄꯩꯕꯤ ꯄꯣꯝꯕꯤ ꯈꯨꯕꯥꯡꯅ ꯑꯃꯨꯛ ꯊꯥꯔꯨꯕꯩ ꯊꯥ ꯑꯃ ꯆꯔꯥ ꯍꯦꯟꯕꯤ ꯈꯨꯝꯗꯕꯤ ꯉꯥꯡꯗꯕꯤ ꯍꯧꯒꯠꯇꯕꯤ ꯑꯗꯨꯝꯕꯁꯨ ꯌꯥꯝ ꯂꯩꯕ ꯑꯗꯨ ꯅꯨꯄꯤꯅꯁꯨ ꯇꯧꯔꯣꯏꯗꯕꯅꯦꯕ ꯉꯥꯛꯇꯪ ꯁꯥꯎꯕꯩꯅꯤꯀꯣꯅ ꯅꯨꯄꯥꯅꯁꯨ ꯁꯥꯎꯔꯨꯕ ꯐꯨꯔꯨꯕꯁꯦ ꯊꯦꯝꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯆꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯤꯜ ꯑꯃ ꯈꯨꯝꯕ ꯋꯥꯍꯩ ꯑꯃ ꯈꯨꯝꯕ ꯆꯩ ꯑꯃ ꯋꯥꯍꯩ ꯑꯅꯤ ꯈꯨꯝꯕ ꯆꯤꯜ ꯑꯅꯤꯅ ꯆꯩ ꯑꯅꯤꯅ ꯆꯤꯟ ꯀꯜꯂꯤꯉꯩ ꯈꯨꯝꯕꯦꯜꯂꯤꯉꯩ ꯆꯩ ꯌꯥꯝꯃꯦ ꯍꯥꯏꯅꯩꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯈꯨꯝꯗꯕꯅ ꯐꯩꯕ ꯉꯥꯛꯇꯪꯒꯤ ꯅꯨꯄꯥꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯉꯥꯡꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯒ ꯁꯥꯎꯕ ꯐꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗꯅꯦ ꯅꯨꯄꯤꯅ ꯍꯥꯏꯅꯤꯡꯕꯁꯦ ꯇꯞꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯅꯨꯄꯥꯁꯤꯡꯁꯦ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅꯕꯒꯤ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯑꯒꯗꯤꯅꯦ ꯅꯨꯄꯥꯁꯤꯅ ꯐꯅ ꯊꯤꯅ ꯉꯥꯡꯖꯅꯨ ꯐꯨꯖꯅꯨ ꯅꯨꯄꯤꯁꯤꯅ ꯋꯥꯔꯧꯕ ꯂꯧꯕꯁꯦ ꯂꯩꯔꯣꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯔꯛꯄꯅꯤꯅ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯁꯨꯅꯦ ꯀꯩꯅꯣ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯀꯅꯦꯕ ꯐꯨꯗꯣꯛꯎꯔꯁꯨ ꯉꯥꯡꯊꯣꯛꯎꯔꯁꯨ ꯑꯗꯨ ꯁꯤ ꯑꯅꯤꯁꯦ ꯂꯩꯔꯀꯥꯟꯗꯅꯦꯕ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯣꯏꯁꯦ ꯃꯕꯨꯛ ꯆꯦꯟ ꯏꯕꯨꯛ ꯆꯦꯟꯗꯨꯁꯨ ꯏꯈꯪ ꯈꯪꯅꯗꯕ ꯑꯃꯅ ꯇꯧꯔꯦ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯇꯕꯒꯤ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯦ ꯑꯃꯅ ꯇꯧꯔꯦ ꯑꯃꯁꯨ ꯁꯥꯎꯕ ꯑꯗꯩ ꯅꯨꯄꯥꯗꯁꯨꯅꯦ ꯅꯨꯄꯤꯅ ꯀꯧꯔꯦ ꯈꯨꯝꯗꯕꯤ ꯈꯟꯅꯔꯦ ꯍꯥꯏꯔꯁꯨ ꯉꯥꯡꯉꯦ ꯈꯨꯝꯗꯕꯤ ꯄꯩꯊꯣꯛꯄꯤ ꯑꯗꯒꯤ ꯆꯥꯛꯁꯦ ꯆꯥꯕꯤꯗꯕꯤ ꯌꯥꯝ ꯂꯩꯀꯣ ꯅꯨꯄꯥꯗꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕ ꯂꯣꯏꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯇꯥꯕꯤꯗꯕꯤ ꯅꯨꯡꯁꯤꯕꯤꯗꯕꯤ ꯑꯗꯨꯝꯕ ꯌꯥꯝ ꯂꯩꯅꯩꯕ ꯑꯗꯨꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯃꯕꯨꯛꯆꯦꯟ ꯏꯕꯨꯛꯆꯦꯟ ꯈꯪꯉꯒ ꯃꯇꯝ ꯆꯥꯅ ꯂꯧꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯁꯦ ꯍꯥꯏꯖꯅꯤꯡꯉꯦꯕ ꯑꯗꯨꯒ ꯑꯔꯣꯏꯕꯗ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯅꯝꯕ ꯑꯩ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ FB ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯔꯣꯕꯤꯇꯥ ꯂꯩꯃ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯁꯨꯇꯤꯡꯒꯤ ꯂꯣꯏ ꯍꯥꯞꯀꯠꯄꯅꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯤꯡꯉꯒꯁꯨ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏ ꯍꯥꯏꯖꯕꯅꯦ ꯑꯩꯅꯗꯤ ꯃꯃꯤꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯈꯛꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯍꯥꯏꯕꯤꯌꯨ ꯍꯥꯏꯌꯦꯀꯣ ꯃꯥꯏꯗꯣ ꯆꯨꯝꯃꯦ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏ ꯍꯥꯏꯗꯤ ꯄꯠꯂꯥꯎ ꯇꯠꯂꯦꯕ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯍꯥꯏꯗꯤ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯃꯃꯤꯡꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯂꯣꯏꯔꯀꯥꯟꯗ ꯊꯦꯠꯄꯗ ꯑꯗꯨ ꯊꯦꯠꯆꯒꯦ ꯑꯗꯣ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯁꯥꯕꯒꯤ ꯍꯧꯖꯤꯛ ꯃꯇꯦꯡ ꯂꯦꯞꯇꯦ ꯃꯇꯦꯡ ꯂꯦꯞꯇꯦ ꯑꯗꯨꯝ ꯂꯣꯏ ꯄꯥꯡꯕꯤꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯝꯗꯤ ꯍꯥꯏꯖꯅꯤꯡꯉꯦꯕ ꯁꯤꯅ ꯁꯤ ꯄꯥꯡꯉꯛꯏꯒꯥꯅ ꯃꯃꯤꯡ ꯃꯊꯥꯒꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯂꯤꯁꯇ ꯏꯁꯜꯂꯒ ꯂꯣꯏ ꯊꯝꯖꯔꯦ ꯑꯗꯨꯗꯣ ꯑꯩ ꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤꯗꯩꯁꯤꯗꯗꯤ ꯑꯩꯅ ꯑꯗꯨ ꯂꯣꯏ ꯍꯥꯏꯔ ꯂꯩꯕꯗꯣ ꯌꯥꯗꯕꯅꯤꯅ ꯑꯩꯒꯤ FB ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯑꯩꯅ ꯂꯅꯥꯏ ꯑꯣꯏꯅ ꯑꯩ ꯂꯣꯏ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯅ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯐꯤꯂꯝ ꯁꯥꯏꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯕꯦꯅꯔꯁꯤꯗ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯅꯨꯡꯁꯤ ꯆꯩꯔꯥꯛꯁꯦ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯁꯥꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯛꯆꯔꯒ ꯑꯗꯩ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯑꯣꯅꯔ ꯇꯧꯖꯒꯦ ꯀꯩꯒꯨꯝꯕ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯗꯣꯜ ꯑꯃ ꯇꯝꯖꯔꯒ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯁꯨꯛ ꯄꯥꯡꯕꯤꯔꯛꯑꯦ ꯍꯥꯏꯕꯒꯤ ꯂꯤꯁ ꯑꯣꯄꯟ ꯑꯣꯏꯅꯁꯨ ꯑꯩ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯣ ꯁꯥꯗꯣꯔꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯥꯅꯦꯅ ꯊꯝꯃꯤꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯍꯧꯖꯤꯛ ꯇꯥꯟꯅꯔꯦꯀꯣ ꯑꯗꯨꯗꯗꯤ ꯆꯪꯗꯣꯏꯗꯤ 20 ꯂꯥꯛꯁꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯪꯗꯣꯏꯕ ꯑꯣꯏꯌꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯡꯉꯛꯄꯗꯤ ꯑꯉꯝ ꯉꯝꯕ ꯑꯗꯨꯝ 1,000 ꯄꯥꯡꯕ 2 ꯄꯥꯡꯕ ꯑꯗꯩ 5,000 ꯄꯥꯡꯕ ꯑꯉꯝ ꯉꯝꯕ ꯄꯥꯡꯅꯔꯛꯄꯅꯤꯅ ꯋꯥꯠꯂꯒꯁꯨ ꯑꯗꯨꯝ ꯑꯋꯥ ꯑꯅꯥ ꯊꯥꯅꯤꯅ ꯑꯗꯩ ꯄꯨꯔꯥ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯏꯁꯦꯝ ꯑꯃꯅ 50,000 ꯇꯤꯟ ꯀꯨꯞꯄꯩ ꯀꯌꯥ ꯆꯪꯅꯦꯅ ꯄꯥꯡꯕꯤꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯃ ꯐꯖꯅ ꯀꯣ ꯑꯗꯨꯃꯥꯏꯅ 1,000 ꯄꯥꯡꯕꯗꯨꯁꯨ 5 ꯄꯥꯡꯕꯁꯨ 2,000 ꯄꯥꯡꯕꯁꯨ 50 ꯄꯥꯡꯕꯁꯨ ꯆꯞ ꯃꯥꯟꯅꯖꯩ ꯃꯌꯥꯝ ꯄꯥꯡꯉꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯦꯟꯅ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯂꯩꯖꯗꯦ ꯈꯔ ꯍꯦꯟꯅ ꯉꯝꯕꯅ ꯈꯔ ꯍꯦꯟꯅ ꯄꯥꯡꯒꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯣꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯅꯨꯡꯁꯤ ꯆꯩꯔꯥꯛꯀꯤ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯗꯣ ꯑꯣꯄꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯩ ꯋꯥꯠꯂꯁꯨ ꯈꯣꯠꯂꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯀꯛꯑꯒ ꯑꯗꯨꯝ ꯍꯥꯞꯆꯒꯦ ꯑꯗꯩꯃꯨꯛ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯄꯨꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯅꯤꯉꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯆꯦ ꯃꯅꯥꯎꯁꯤꯡꯒꯤ ꯍꯣꯝ ꯑꯃ ꯁꯥꯕꯗ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯅꯠꯇꯕ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯈꯣই ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯩ ꯈꯛꯅ ꯁꯥꯕ ꯉꯝꯃꯣꯏꯗꯕꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯂꯧꯖꯕꯅꯦꯕ ꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯁꯥꯅꯤꯡꯕꯁꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯕꯁꯦ ꯑꯉꯥꯡ ꯄꯣꯔꯛꯄ ꯌꯥꯎꯏ ꯀꯨꯏꯅ ꯂꯩꯅꯤꯡꯕ ꯌꯥꯎꯏ ꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯑꯐꯥ ꯄꯨꯟꯅꯕ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯃꯣꯏꯒꯤ ꯑꯃ ꯂꯩꯖꯔꯒꯗꯤ ꯃꯅꯤꯡ ꯇꯝꯅ ꯑꯉꯥꯡꯈꯩꯗꯣ ꯂꯥꯡꯒꯦꯔꯥ ꯈꯠꯅꯒꯦꯔꯥ ꯗꯨꯡꯗꯥ ꯆꯦꯟꯒꯦꯔꯥ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯖꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯨꯏꯔꯦ ꯑꯩ ꯃꯪꯕ ꯃꯪꯁꯦ ꯑꯗꯣ ꯑꯩꯅ ꯑꯃꯈꯛꯀ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯖꯤꯄꯦꯗ ꯀꯩꯗ ꯃꯇꯦꯡ ꯄꯥꯡꯉ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯝꯕꯁꯦ ꯑꯩ ꯄꯨꯟꯁꯤꯗꯁꯨ ꯇꯧꯖꯔꯛꯇ꯭ꯔꯤ ꯑꯩ ꯄꯥꯝꯁꯨ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯁꯨ ꯑꯩ ꯌꯥꯝ ꯇꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯔꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯉꯝꯕꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯄꯥꯡꯕꯤꯅꯤꯡꯕ ꯉꯝꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯑꯃꯇꯪꯗꯤ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯋꯥꯁꯛ ꯑꯩꯅ ꯁꯤ ꯇꯧꯒꯦ ꯍꯥꯏꯕꯈꯩ ꯑꯩꯅ ꯂꯣꯏꯅ ꯑꯩ ꯂꯣꯏꯈ꯭ರೆ ꯑꯩ ꯋꯥꯁꯛ ꯄꯨꯝꯅꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯩꯅ 15 years ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯩ ꯁꯨꯃꯥꯏꯅ मफम अमदी थममगेना अइना खलकपसे सिखक ngaइरेबा अइना हिंगिङै पुन्सिदा अइ सिम कतंगदि निंगबा थुंगागा अइ सिजनिङेबा नुङाइना को अदुना कोइगी लाइरबा निङोन मराइबक थीबा जिंजिगिदमक इनाखुनबा अवाना तादबा मपुरेबगी नुसिबा फंगा हिंगिबा निङोन जिंगना समाइ मतेंग पांगबियो हाइजबजे जुति मबुङ मक्वा काजु चोंथोकपिरेबा इसन इसे अदुमबा जिंगदुगे अखोइजु पांगेना चोंथोकपिरे अइ याम नुङाइजे अदुसु को अदुगा अइगे माइकैदगी हाइजनिङबजे अखोइना कोइगी नुपादी सनानी ओइरो नुसी जैरा ओइरो मथंग मथंग कोइना पुथोरकदौरिबा फिल्म जिंगजे सिजे मयामना एप्स ता अमतंगदी अइ येंगबियु मी लिसिंग 30 फुदंगना येंगबिबदने अदुगी लेमकबा पैसाजे मी कनामदी फिल्म जे पुथोगा मांगबसु कयामनी अदै फिल्म जे वांगलाव ममिंग चखिदना याम तोंगबसु मयामनी अदो अइगी दमक्तदी सिजे सांगनाइना येंगबियु अइ मिङोंदे क्या कना मतेंग निनिंगदे अखोइना अइ मथंग मथंग फिल्म जे लेपना पुथोकपना अखोइ प्लान थमजैबा सिजे मीना येंगबिदरगदि अदुजु पुथोकपा ngамoi फिल्म अमदा 10 to 15 लाख संगेबा 15 लाख से दम इचंगदा संगे 10 अदि कोनादरे अदुना सिजे मयाम येंगबिदरदि अनिराना फिल्म पुथोकपा ngамोइबा अदुना मयाम येंगबिदा कांदा कितंग मजगी लेमजबदुना अखोइ पलेम पन्थौगी संगाइजे अदुम लेपतना मथंग मथंग सागतजबा खोचबा ngамजरकांदा फिल्म प्रोडक्शन जिदगी अइना याम सेंगना अखोइना समाइ पुथोकजबा फिल्मना साजबदो अदुनादि अइदि हेना पामजैबा अदुम तंग अइ थमजरा लोइसनजगे याम नुंगाइजे ओजा ओजाबुसु हनना थागतचरी ओजागी वखलोन अमदि ओजाना अखोइगी मणिपुर सोसाइटी सिदा अंगंबा थौदांग लौगनी हाइना चोंथो
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯃꯣꯝꯂꯣꯏ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯏꯆꯪ ꯊꯧꯕ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯤꯡꯕ ꯑꯃꯗꯤ ꯁꯤꯒꯨꯝꯕ ꯁꯦꯝ ꯁꯥꯒꯠꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗ ꯍꯦꯜꯗꯤ ꯑꯣꯏꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯃꯤꯇꯤꯒꯦꯠ ꯇꯧꯅꯕ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯣꯁꯥꯏꯇꯤꯗ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯂꯩꯔꯒꯁꯨ ꯑꯗꯨꯃꯛ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯋꯥꯔꯛꯁ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ ꯑꯃ ꯃꯌꯥꯝꯒꯤ ꯃꯊꯧ ꯇꯥꯕꯅꯤ나 ꯃꯌꯥꯝꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯇꯨ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯅꯤꯡꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁ ꯃꯌꯥꯝ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯦꯟꯅ ꯏꯆꯪ ꯊꯧꯕ ꯑꯃ ꯃꯌꯥꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯑꯩꯈꯣꯏꯅꯁꯨ ꯍꯣꯠꯅꯖꯕꯁꯤꯗ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁ ꯃꯌꯥꯝ ꯑꯃ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁꯦ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥꯒꯤꯗꯤ ꯑꯇꯣꯞꯄ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅꯀꯣ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯇꯝ ꯑꯃꯈꯛ ꯑꯔꯣꯏꯕꯗ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯁꯦ ꯁꯤ ꯁꯥꯕꯒꯤ ꯑꯆꯧꯕ ꯃꯄꯨꯡ ꯐꯥꯍꯜꯂꯤꯕ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯕꯁꯦꯀꯣ ꯃꯌꯥꯝꯒ ꯑꯩꯒꯁꯦ ꯎꯅꯕ ꯐꯪꯖꯔꯤꯁꯦ ꯍꯥꯏꯔꯤꯕ ꯏꯄꯣ ꯃꯦꯗꯤꯌꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯁꯤꯒꯤ ꯐꯝꯕꯥꯛꯁꯤꯗ ꯑꯩꯒ ꯎꯅꯕ ꯐꯪꯖꯕꯅꯦꯕ ꯁꯤꯗꯒꯤꯅꯦꯕ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗꯤ ꯏꯄꯣ ꯃꯦꯗꯤꯌꯥꯅꯦꯕ ꯑꯗꯨꯅ ꯁꯦꯡꯅ ꯑꯩꯅ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯁꯦ ꯁꯥꯕ ꯂꯣꯏꯔꯒ ꯁꯪꯒꯥꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯁꯤꯗ ꯏꯄ꯭ꯋꯥꯁꯤꯡꯁꯤꯅ ꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯃꯣꯏꯒꯤ ꯃꯃꯤꯡꯗ ꯃꯣꯏꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯅꯦꯕ ꯑꯩꯅ ꯌꯥꯝ ꯆꯥꯎꯅ ꯏꯄꯣ ꯃꯦꯗꯤꯌꯥꯁꯦ ꯊꯥꯔꯒ ꯃꯌꯥꯝꯒ ꯑꯩꯒ ꯎꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕ ꯅꯩꯅꯃꯤꯟꯅꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯅ ꯂꯥꯛꯅꯔꯤꯕ ꯀꯃꯦꯟ ꯐꯣꯡꯗꯣꯛꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯐꯝꯕꯥꯛꯇꯅꯦꯕ ꯂꯣꯏꯅꯃꯛ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯀ꯭ꯔꯦꯗꯤꯠꯅꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯄꯦꯟꯖꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯅꯩ ꯑꯗꯨꯕꯨ ꯁꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯀꯅꯥꯝꯇꯅ ꯏꯆꯦ ꯁꯨꯃꯥꯏꯅ ꯂꯤꯊꯣꯛꯄꯤꯌꯣ ꯁꯨꯃꯥꯏꯅ ꯇꯧꯖꯦꯅ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯉꯁꯤꯐꯥꯎ ꯍꯥꯏꯔꯛꯇꯦꯕ ꯑꯁꯨꯛ ꯁꯥꯡꯈ꯭ꯔ ꯃꯇꯝꯁꯦ ꯑꯗꯨꯕꯨ ꯏꯅꯥꯎꯁꯤꯡꯁꯤꯅ ꯂꯥꯛꯑꯒ ꯆꯪ ꯂꯥꯎꯅ ꯃꯣꯏꯅ ꯑꯩꯒꯤꯗ ꯂꯦꯞꯄꯔꯕ ꯏꯆꯦ ꯁꯨꯃꯥꯏꯅ ꯑꯝꯇꯪꯗꯤ ꯏꯆꯦꯅ ꯑꯗꯨꯛ ꯌꯥꯝ ꯊꯦꯡꯅꯔꯛꯄꯗꯨꯕꯨ ꯑꯅ ꯇꯧꯕꯤꯗꯅ ꯄꯨꯊꯣꯛꯄꯤꯗꯅ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯊꯦꯡꯅꯛꯄ ꯂꯤꯊꯣꯛꯄ ꯉꯝꯖꯔꯦ ꯋꯥꯈꯜ ꯅꯣꯂꯦꯖ ꯑꯣꯏꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯂꯣꯏꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯦ ꯑꯩ ꯏꯄꯣ ꯃꯦꯗꯤꯌꯥꯅꯅꯤꯅ ꯑꯩ ꯃꯣꯏꯗ ꯑꯩꯒꯤ ꯑꯄꯦꯟꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯉꯁꯤ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯕꯨꯁꯨ ꯊꯥꯒꯠꯄꯤꯕ ꯅꯨꯡꯁꯤꯅ ꯂꯧꯕꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯅꯁꯨ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯆꯣꯛꯊꯕ ꯂꯩꯇꯅ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯚ꯭ꯔꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯑꯁꯥ ꯃꯉꯥꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯍꯦꯟꯕ ꯄꯨꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯏꯄꯣ ꯃꯦꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯇꯧꯔꯛꯄꯗꯒꯤ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯍꯩ ꯌꯥꯟꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯌꯦꯡꯕꯤꯔꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯐꯖꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯐꯖꯕ ꯉꯥꯛꯇ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯐꯖꯕ ꯉꯥꯛꯇ ꯑꯣꯏꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯁꯤꯔꯤꯁ ꯅꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 12 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ